Hello, isnaw ma'am po naman po. Welcome to Julie. Hello, hello. Isnaw ma'am po. Welcome to Julie. Komeni biro. Ma'am keke hinjang chanarake. Bidye kuman like then. Thank you. Kari hinjang charake bro. Ma'am keke hinjang chanarake nungthilgi. Kari taunarige ma'am. Aidi fi losilambani. ꯑꯃꯝꯕꯤꯔꯣ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯗꯤꯁꯄ꯭ꯂꯦꯁꯦ ꯗꯥꯔꯛ ꯑꯣꯏꯅ ꯊꯝꯃꯒꯦ ꯀꯥꯡꯁꯣꯏ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯦ ꯀꯥꯡꯁꯣꯏ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯑꯕꯅꯤꯅ ꯀꯥꯡꯁꯣꯏ ꯍꯥꯎꯔꯕꯅꯤ ꯀꯥꯡꯁꯣꯏꯒ ꯑꯇꯩ ꯃꯊꯦꯜꯗꯤ ꯀꯩꯀꯩꯅꯣ ꯑꯃꯦꯠꯄꯤ ꯌꯥꯎꯗ꯭ꯔꯣ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯂꯥꯛꯑꯦ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯁꯦ ꯅꯍꯥꯟꯂ ꯉꯔꯥꯡꯗ ꯑꯦꯜꯕꯤ ꯊꯥꯍꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯦ ꯑꯩ ꯆꯪꯕ ꯉꯝꯃꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯔ ꯉꯥꯟꯕꯁꯤꯅ ꯌꯥꯕ꯭ꯔꯣ ꯀꯩꯝ ꯎꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯃꯝꯕ ꯑꯦꯜꯕꯤꯗ ꯂꯥꯏꯛ ꯁꯞ ꯇꯧꯕꯗ ꯅꯦꯠ ꯂꯣꯏꯔꯦ ꯑꯉꯥꯟꯕ ꯑꯦꯜꯕꯤꯁꯨ ꯊꯥꯏꯌꯦ ꯃꯔꯛ ꯃꯔꯛꯇ ꯉꯁꯤꯗꯤ ꯗꯥꯔꯛ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯑꯣꯏꯍꯜꯂꯦ ꯑꯉꯥꯟꯕ ꯑꯦꯜꯕꯤꯗ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏꯔꯣ ꯂꯣꯏꯕꯅꯤ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯀꯩꯅꯣ ꯁꯛ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯀꯥꯅꯦꯛ ꯂꯩꯅꯩ ꯅꯠꯇ꯭ꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯗꯤ ꯚꯤꯗꯤꯑꯣꯗ ꯁꯛ ꯂꯣꯏ ꯌꯥꯎꯏꯗꯨꯗꯤ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯃꯊꯛ ꯆꯠꯁꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯑꯩ ꯅꯦꯠ ꯑꯃꯨꯛ ꯍꯥꯞꯂꯒ ꯑꯃꯝꯕ ꯑꯦꯜꯕꯤ ꯃꯌꯥꯝ ꯊꯤꯔꯨꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯂꯥꯛꯑꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯪ ꯇꯥꯅ ꯐꯝꯕꯤꯌꯨꯗꯅ ꯆꯠꯅꯤꯡꯉꯤꯁꯤꯅ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯁꯛ ꯀꯥꯎꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯕꯩꯅꯦ ꯁꯛ ꯀꯥꯎꯔꯤꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨꯑꯣ ꯉꯥꯜꯍꯜꯂꯛꯀꯦꯁꯦ ꯌꯦꯡꯉꯨ
ꯆꯦ ꯁꯣꯔꯃꯥ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯅꯨꯡꯁꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯂꯤꯖꯥꯔꯠ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯂꯤꯖꯥꯔꯠ ꯆꯠꯂꯨ ꯑꯣ ꯆꯦ ꯑꯩ ꯍꯋꯥꯏ ꯊꯣꯡꯉꯤ ꯄꯅꯤꯔꯒ ꯕꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯑꯩꯅ ꯉꯁꯤ ꯆꯪꯂꯨꯕ ꯑꯦꯜꯕꯤꯁꯤꯡꯁꯦ ꯑꯃꯝꯕ ꯑꯦꯟ ꯁꯥꯏꯂꯦꯟ ꯉꯥꯛꯇ ꯑꯩꯒꯤꯗꯤ ꯁꯥꯏꯂꯦꯟ ꯑꯣꯏꯗꯦꯗ ꯋꯥ ꯉꯥꯡꯉꯤꯁꯤꯗꯤ ꯃꯝꯕꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯃꯝꯍꯜꯂꯒꯦ ꯃꯌꯥꯝꯁꯨ ꯃꯝꯅꯩꯌꯦꯅ ꯆꯦ ꯑꯩ ꯍꯋꯥꯏ ꯆꯥꯏ ꯄꯅꯤꯔ ꯊꯥꯛꯑꯒ ꯆꯦꯅ ꯑꯩ ꯁꯖꯅꯥ ꯊꯣꯡꯕ ꯑꯣ ꯀꯩꯗ ꯍꯥꯞꯄ ꯊꯣꯡꯉꯤꯅꯣ ꯆꯦ ꯁꯖꯅꯥꯗꯣ ꯆꯦ ꯁꯖꯅꯥ ꯏꯔꯣꯟ ꯆꯥꯎ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯆꯥꯔꯕ ꯑꯗꯨꯗꯤ ꯕꯤꯖꯦꯅ ꯆꯦ ꯁꯣꯔꯃꯥ ꯑꯃꯝꯕ ꯑꯦꯜꯕꯤ ꯂꯥꯛꯄꯤꯔꯣ ꯑꯃꯝꯕ ꯑꯦꯜꯕꯤ ꯂꯥꯛꯄꯤꯔꯣ ꯕꯤꯖꯦꯅ ꯁꯥꯎꯅꯨ ꯆꯦ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯩꯅꯤ ꯁꯣꯔꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯁꯣꯔꯤꯒ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯁꯥꯎꯒꯟꯗꯕꯤ ꯄꯥꯔꯇꯤꯅꯤ ꯅꯠꯇ꯭ꯔ ꯆꯦ ꯁꯣꯔꯃꯥ ꯒꯤꯇꯥꯔꯥꯅꯤ ꯊꯤꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯒꯤꯇꯥꯔꯥꯅꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯒꯤꯇꯥꯔꯥꯅꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯉꯦ ꯄꯅꯤꯔ ꯍꯥꯞꯄꯒ ꯆꯥꯔꯦ ꯒꯤꯇꯥꯔꯥꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯑꯁ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯏꯕ ꯅꯨꯡꯁꯥꯁꯦꯀꯣ ꯐꯖꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯔꯨꯝ ꯈꯛꯇꯪ ꯂꯥꯡꯕ ꯃꯐꯝ ꯑꯃꯗꯅꯦ ꯕꯣꯔꯣꯏꯒ ꯃꯦꯠꯂ ꯆꯥꯕ ꯑꯁ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤꯕꯨ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯃꯨꯟꯕ ꯕꯣꯔꯣꯏꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛ ꯂꯥꯎ ꯃꯦꯠꯂ ꯆꯥꯕꯗ ꯑꯁ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯍꯩ ꯃꯦꯠꯄ ꯄꯥꯝꯒꯦ ꯆꯦ ꯁꯣꯔꯃꯥꯅ ꯁꯖꯅꯥ ꯏꯔꯣꯟꯕ ꯆꯥꯖꯗ꯭ꯔꯤꯅꯦ ꯆꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤꯕꯣ ꯃꯨꯁꯣꯔꯤꯒꯁꯨ ꯏꯔꯣꯜꯂꯕꯀꯣ ꯁꯖꯅꯥꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯔꯣꯟꯕꯒꯤꯅꯦ ꯃꯍꯥꯎ ꯄꯨꯝꯅꯃꯛꯇꯣ ꯁꯖꯅꯥꯗꯨꯒ ꯆꯪꯉ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯗ ꯍꯪꯒꯥꯝ ꯍꯥꯞꯄꯒ ꯍꯪꯒꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯖꯅꯥꯗꯣ ꯍꯥꯎꯕꯅꯤ ꯕꯤꯖꯦꯅ ꯆꯦ ꯁꯣꯔꯃꯥ ꯏꯀꯥꯏ ꯅꯣꯛꯄꯤꯅꯨ ꯍꯥꯏꯔꯤ ꯒꯤꯇꯥꯔꯥꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯗꯤ ꯕꯤꯖꯦꯅ ꯑꯩ ꯆꯠꯆꯔꯒꯦ ꯃꯌꯥꯝ ꯑꯩ ꯏꯀꯥꯏꯔꯦ ꯆꯠꯀꯅꯨꯍꯦ ꯏꯀꯥꯏꯗꯦ ꯀꯩꯁꯨ ꯏꯀꯥꯏꯅꯗꯕꯤꯅꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯅꯕꯁꯤꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯆꯦ ꯁꯣꯔꯃꯥꯅ ꯕꯤꯖꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯆꯠꯈꯤꯅꯨ ꯂꯩꯔꯨ ꯗꯣꯅꯤ ꯍꯥꯏꯗꯣ ꯆꯦ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯒ ꯅꯨꯡꯁꯥꯁꯦ ꯃꯩꯅꯤ ꯃꯩ ꯍꯥꯏꯗꯣ ꯑꯣꯏꯈꯠꯂꯦ ꯅꯨꯡꯁꯥ ꯁꯥꯔꯦ ꯆꯦ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯈꯔ ꯈꯔ ꯋꯥꯏ ꯁꯪꯕ ꯃꯇꯝ ꯌꯧꯔꯦ ꯌꯨꯝꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯛꯑꯦ ꯆꯆꯥꯅꯤꯗꯨ ꯆꯆꯥ ꯆꯦ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯆꯦꯒꯤ ꯁꯤꯔꯦ ꯆꯦ ꯕꯤꯖꯦꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯝꯇ ꯌꯦꯡꯉꯨꯕ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯆꯦ ꯁꯣꯔꯃꯥ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯐꯗꯤꯒꯣꯝꯗ ꯊꯧꯔꯤ ꯐꯗꯤꯒꯣꯝꯗ ꯊꯧꯔꯤ ꯌꯥꯜꯂꯨꯒꯦ ꯍꯥꯏꯍꯩꯗꯦꯅꯦ ꯐꯗꯤꯒꯣꯝꯒ ꯂꯣꯏꯔꯝꯅꯤ ꯐꯗꯤꯒꯣꯝ ꯊꯣꯛꯇ꯭ꯔꯕꯅꯦꯗꯤ ꯌꯥꯜꯂꯨꯅꯨ ꯇꯧꯍꯩꯗꯦ ꯅꯤꯄꯥꯝꯒꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯦꯜꯂꯤ ꯍꯥꯏ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯔꯨꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒ
ꯆꯠꯄꯗꯨꯒ ꯃꯥꯅ ꯆꯥꯝꯗꯣꯏ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯇꯨꯝ ꯃꯔꯛꯇ ꯇꯨꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯌꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯤꯄꯥꯅ ꯍꯥꯏꯌꯦ ꯑꯣꯏꯃꯥ ꯁꯤꯔꯝꯗꯣꯔꯦ ꯑꯩ ꯃꯥꯕꯨ ꯁꯤꯕ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯁꯤꯔꯝꯗꯣꯔꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯅꯤ ꯅꯪꯁꯨ ꯍꯌꯦꯡ ꯇꯦꯡꯗꯨꯝ ꯃꯔꯛꯇ ꯇꯨꯁꯟꯕ ꯀꯥꯟꯗ ꯑꯣꯏꯃꯥ ꯁꯤꯔꯝꯗꯣꯔꯦ ꯁꯤꯁꯨ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤꯅꯦ ꯗꯦꯠ 18 ꯍꯧꯅꯤ ꯍꯥꯏ ꯑꯁ ꯆꯦ ꯅꯪꯒꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜꯂꯣ ꯑꯩꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯔ ꯋꯥꯏ ꯁꯪꯅꯔꯀꯥꯟꯗ ꯅꯪꯅ ꯑꯃꯨꯛ ꯍꯧꯗꯣꯏꯕ ꯄꯦꯜꯂꯦꯍꯦ ꯑꯦꯛꯖꯥꯝꯒꯥꯏꯁꯤꯁꯦ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯦ ꯒꯪꯒꯥ ꯂꯥꯛꯑꯦ ꯆꯦ ꯒꯪꯒꯥ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯅ ꯀꯣꯃꯦꯟꯗꯣ ꯈꯛꯇꯪ ꯆꯤꯡꯈꯠꯂꯁꯤ ꯌꯦꯡꯉꯣ ꯐꯗꯤꯒꯣꯝꯒ ꯌꯥꯝ ꯌꯥꯎꯕꯅꯤ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯆꯦ ꯁꯔꯃꯥꯅ ꯍꯥꯏꯕ ꯕꯤꯖꯤ ꯅꯪꯒꯤ ꯄꯥꯝꯕꯤꯗꯣ ꯆꯥꯎꯃꯟꯗ꯭ꯔꯣ ꯍꯥꯏ ꯆꯦ ꯁꯔꯃꯥ ꯅꯣꯛꯈ꯭ꯔꯦ ꯕꯤꯖꯤꯅ ꯆꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯧꯋꯦ ꯃꯆꯥ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦ ꯅꯣꯛꯍꯟꯕꯒꯤ ꯀꯣ ꯅꯪꯅ ꯉꯁꯤ ꯄꯨꯏꯅꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤ ꯃꯤꯅ ꯑꯣꯟꯕ ꯍꯥꯏꯁꯦ ꯐꯩ ꯑꯗꯣ ꯇꯧꯔꯨꯅꯨ ꯐꯠꯇꯦ ꯍꯥꯏꯍꯩꯗꯦꯀꯣ ꯑꯗꯨꯏ ꯋꯥꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯃꯆꯥ ꯌꯥꯝ ꯍꯧꯋꯤ ꯃꯆꯥ ꯑꯃ ꯈꯜꯂꯒ ꯌꯥꯅꯤ ꯑꯩꯗꯤ ꯍꯥꯏꯀꯣ ꯆꯦ ꯒꯪꯒꯥꯅ ꯁꯨꯁꯃꯤꯇꯥ ꯏꯅꯥꯎꯄꯤ 5 ꯂꯥꯏꯛ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦꯅ ꯆꯦ ꯁꯔꯃꯥ ꯈꯪꯗꯦ ꯌꯥꯝ ꯆꯥꯎꯔꯝꯃꯗꯤ ꯑꯩꯅ ꯈꯔ ꯅꯣꯛꯀꯟꯕꯁꯦ ꯐꯖꯅ ꯈꯥꯏꯔꯦꯅꯦ ꯌꯥꯝ ꯆꯥꯎꯔꯝꯃꯗꯤ ꯅꯥꯀꯨꯞꯄꯤꯗꯤ ꯁꯣꯔꯤ ꯑꯩ ꯌꯥꯝ ꯅꯣꯛꯑꯦ ꯆꯦ ꯁꯣꯃꯥꯅ ꯒꯪꯒꯥ ꯁꯛ ꯐꯖꯕꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯒꯪꯒꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯌꯦꯡꯉꯣ ꯕꯤꯖꯦꯅ ꯉꯥꯡꯉꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯀꯩ ꯋꯥꯔꯤꯅꯣ ꯌꯦꯡꯉꯣ ꯑꯗꯩꯗꯤ ꯆꯆꯥꯅꯤ ꯕꯤꯖꯦꯅ ꯍꯣꯏ ꯏꯃꯥ ꯆꯦ ꯒꯪꯒꯥ ꯂꯥꯛꯄꯤꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯚꯛꯇꯤ ꯀꯠꯈꯔꯦ ꯆꯦ ꯒꯪꯒꯥꯅ ꯁꯣꯔꯃꯥꯁꯦ ꯑꯩꯉꯣꯟꯗ ꯁꯛ ꯐꯖꯕꯤ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯁꯛ ꯊꯤꯕꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯈ꯭ꯔꯦ ꯑꯥꯎ ꯆꯦ ꯁꯛ ꯊꯤꯔꯁꯨ ꯑꯩꯅꯤ ꯐꯖꯔꯁꯨ ꯑꯩꯅꯤꯗ ꯇꯥꯔꯦ ꯅꯣꯏꯔꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯒꯪꯒꯥ KMC ꯍꯥꯏꯌꯦ ꯆꯦ ꯉꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯝꯒꯅꯤ ꯀꯣꯜꯀꯇꯥꯗ ꯆꯦ ꯁꯔꯃꯥꯅ ꯍꯣꯏꯅꯦ ꯒꯪꯒꯥ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯍꯥꯏꯕ ꯆꯦ ꯒꯪꯒꯥ LBꯅꯦꯅ ꯇꯝꯅꯕ ꯅꯪꯗꯦꯀꯣ ꯅꯕ ꯀꯟꯅ ꯉꯧꯗꯦ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯍꯣꯏ ꯏꯆꯥ ꯏꯅꯥꯎꯄꯥ ꯍꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯥ ꯄꯣꯊꯥꯔꯤꯔꯣ ꯀꯩꯗꯧꯔꯤꯅꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯁꯦ ꯐꯦꯟꯒ ꯊꯥꯖꯤꯜꯂꯒ ꯃꯤꯅꯒ ꯀꯧ ꯇꯥꯗꯕꯤꯗ ꯇꯨꯝꯕ ꯃꯇꯝꯗꯣ ꯌꯧꯈꯠꯂꯛꯑꯦꯅꯦ ꯆꯦ ꯒꯪꯒꯥꯅ ꯁꯣꯔꯃꯥ ꯑꯦꯛ ꯊꯣꯡꯕ KMC ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯁꯣꯔꯃꯥꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯈꯤꯕꯗꯨꯕꯣ ꯆꯦ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯈꯤꯕꯗꯣ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯆꯦ ꯒꯪꯒꯥꯒꯤ ꯉꯁꯤ ꯊꯥꯒꯗ꯭ꯔꯥ LB ꯁꯤ ꯑꯩꯕꯨ ꯕꯤꯖꯦꯅ ꯑꯣꯟꯕꯗ ꯑꯃꯨꯛꯇ ꯑꯣꯏꯕ ꯂꯣꯏꯔꯦ ꯑꯩꯕꯨ ꯂꯥꯏꯐꯁꯦ ꯃꯝꯃꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅ ꯆꯪꯉꯨ ꯈꯨꯗꯤꯡꯗ ꯑꯃꯝꯕ ꯉꯥꯛꯇ ꯑꯣꯏꯔꯦꯗꯣ ꯑꯃꯝꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒ LB ꯃꯌꯥꯝꯁꯤꯒ ꯅꯦꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯃꯝꯕ LB ꯃꯌꯥꯝꯅ ꯅꯦꯠ ꯄꯨꯡ ꯆꯥꯛꯑꯒ ꯂꯣꯏꯔꯦ ꯑꯩ ꯆꯦ ꯒꯪꯒꯥꯅ ꯃꯆꯥ ꯇꯣꯟꯕ ꯑꯩꯗꯤ ꯉꯥ ꯆꯥꯅꯤꯡꯗꯦ ꯌꯣꯡꯆꯥꯛ ꯑꯍꯥꯎꯕ ꯑꯣꯏꯅ ꯆꯦ ꯅꯪꯗꯨꯒ ꯐꯪꯗ꯭ꯔꯣ ꯐꯪꯗꯕꯅꯤꯅ ꯆꯥꯛꯑꯦ ꯀꯩꯗꯧꯗꯣꯏꯁꯦ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯌꯨꯝ ꯊꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯊꯣꯛꯄꯗꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯟꯗꯛꯁꯦ
ꯆꯦꯡꯒꯥꯅ ꯒꯪꯒꯥ ꯁꯖꯅꯥ ꯊꯣꯡꯕ ꯍꯥꯏ ꯑꯣ ꯆꯦ ꯁꯣꯔꯃꯥꯒꯤ ꯁꯖꯅꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯆꯠꯇꯨꯝꯕ ꯂꯥꯡꯉꯅꯤ ꯏꯅꯥꯎꯅꯨꯄꯥ ꯅꯦꯠ ꯌꯥꯗꯕ ꯑꯗꯨꯅꯅꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏ ꯑꯣ ꯆꯦ ꯅꯪꯒꯤ ꯅꯍꯥꯟꯒꯤꯗꯣ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯆꯦꯡꯒꯥꯅ ꯁꯔꯃꯥ ꯑꯣ ꯍꯥꯎꯕꯅꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯅꯪꯅ ꯀꯦꯡꯉꯣꯏ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯀꯩꯅꯣꯗ ꯂꯩꯉꯩꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯅꯣꯒꯥꯎꯗ ꯂꯩꯉꯩꯗ ꯑꯗꯨꯗꯣ ꯌꯥꯝ ꯆꯥꯔꯛꯑꯦ ꯌꯨꯝꯗꯁꯨ ꯍꯧꯋꯤ ꯑꯗꯨꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯀꯩꯅꯣꯝ ꯃꯃꯤꯡ ꯍꯥꯏꯅ ꯀꯧꯕꯅꯦꯕ ꯑꯗꯨ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯕꯤꯖꯦꯅ ꯆꯦ ꯒꯪꯒꯥ ꯀꯔꯤ ꯃꯊꯦꯜ ꯂꯧꯈꯠꯄꯤꯒꯦ ꯅꯅꯥꯎꯄꯥ ꯑꯩꯅ ꯐꯗꯤꯒꯣꯝ ꯅꯥꯀꯨꯞꯄꯤꯗ ꯊꯧꯔꯤ ꯌꯥꯜꯂꯝꯗꯥꯏꯗ ꯂꯥꯛꯄꯤꯔꯤ ꯑꯩꯕꯨ ꯍꯤꯡꯒꯤꯁꯤꯔꯣ ꯁꯤꯔꯁꯤꯔꯣ ꯆꯦ ꯒꯪꯒꯥ ꯕꯤꯖꯦꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯎ ꯃꯥꯕꯨ ꯐꯗꯤꯒꯣꯝꯗ ꯊꯧꯔꯤ ꯌꯥꯜꯂꯨꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯗꯣ ꯐꯗꯤꯒꯣꯝꯗꯣ ꯑꯄꯤꯛꯄ ꯑꯃ ꯈꯟꯒꯅꯤ ꯍꯥꯏ ꯂꯩꯔꯝꯗ꯭ꯔꯒꯅ ꯅꯥꯀꯨꯞꯄꯤꯗ ꯌꯥꯟꯒꯅꯤ ꯑꯩ ꯁꯤꯔꯦ ꯃꯥꯅ ꯁꯨꯁꯃꯤ ꯅꯪ ꯌꯨꯝ ꯊꯣꯛꯂꯣꯏꯗ꯭ꯔꯣ ꯆꯦ ꯑꯩ ꯌꯨꯝ ꯊꯣꯛꯅꯤꯡꯕꯅ ꯑꯗꯨꯗꯣ ꯊꯣꯛꯄꯁꯦ ꯑꯃꯨꯛ ꯆꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕ ꯁꯨꯇꯤ ꯐꯪꯗꯕꯩꯅꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯆꯦ ꯕꯤꯖꯦꯅ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯕꯤꯖꯦ ꯉꯥꯏꯍꯥꯛꯀ ꯅꯣꯛꯃꯤꯟꯅꯈꯤꯁꯤ ꯆꯠꯈꯤꯅꯨ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯄꯣꯄꯨꯂꯥꯔꯒ ꯑꯣꯏꯈ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯈꯥꯝꯃꯛꯑꯣꯏꯗ ꯅꯠꯇ꯭ꯔꯣ ꯆꯦ ꯄꯣꯄꯨꯂꯔꯒ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯈꯥꯝꯗꯣꯏꯅꯣ ꯃꯉꯣꯟꯗ ꯃꯌꯥꯝ ꯃꯔꯛꯇꯨꯒ ꯆꯪꯉꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯗ꯭ꯔꯤꯉꯩꯁꯦ ꯈꯥꯝꯃꯤꯒ ꯂꯩꯔꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯆꯠꯈꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯣ ꯆꯦ ꯁꯣꯃꯥꯅ ꯈꯥꯝꯃꯤꯌꯦ ꯕꯤꯖꯦꯗ ꯆꯦ ꯁꯣꯃꯥꯅ ꯑꯩꯗꯤ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯨꯝ ꯊꯣꯛꯂꯨꯅꯤ ꯍꯥꯏ ꯆꯦ ꯅꯪ ꯂꯩꯗꯣ ꯀꯥꯏꯗꯅꯣ ꯆꯦ ꯅꯪꯁꯨ ꯀꯣꯜꯀꯇꯥꯗꯔꯥ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯊꯣꯛꯄ ꯐꯪꯗꯕꯩ ꯆꯥꯛꯏꯅꯦ ꯆꯦ ꯒꯪꯒꯥꯅ ꯏꯅꯥꯎꯄꯥ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯡꯅ ꯁꯤꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯌꯥ ꯆꯦ ꯔꯣꯕꯤꯇꯥ ꯂꯥꯛꯑꯦ ꯀꯩꯅꯣ ꯆꯦ ꯔꯣꯕꯣ ꯃꯅꯤꯅꯦꯒ ꯍꯥꯏꯁꯦ ꯃꯅꯤꯅꯦꯒ ꯇꯧꯔꯦ ꯌꯦꯡꯉꯨ ꯆꯦ ꯔꯣꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯦꯝꯁꯤ ꯑꯗꯒꯤ ꯕꯤꯖꯦꯅ ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯗꯤꯒꯣꯝ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯩ ꯉꯁꯤ ꯀꯣꯛ ꯆꯤꯛꯑꯅꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔ ꯑꯛꯇꯥ ꯈꯪꯉꯧ ꯉꯣꯛꯄꯁꯦ ꯀꯣꯛ ꯍꯦꯛꯇ ꯆꯤꯛꯑꯦ ꯅꯨꯡꯗꯥꯡꯗꯩꯗꯤ ꯉꯥꯡꯉꯛꯏꯁꯦ ꯀꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯅꯣꯕ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯗꯤꯒꯣꯝ ꯅꯥꯀꯨꯞꯄꯤ ꯈꯔ ꯄꯠꯊꯔꯤꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯆꯦ ꯃꯌꯥꯝ ꯌꯥꯗꯦ ꯐꯝꯃꯨ ꯅꯪ ꯁꯤꯕ ꯌꯥꯒꯤꯔꯣꯏ ꯆꯦ ꯁꯣꯃꯥꯅ ꯇꯣꯕꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯀꯤꯁꯀ ꯇꯧꯈꯔꯦ ꯆꯦ ꯔꯣꯕꯣꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯤꯅꯣ ꯆꯦ ꯆꯦ ꯁꯣꯃꯥꯅ ꯄꯨꯅꯦꯗ ꯑꯣ ꯆꯦ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯅꯣꯔꯃꯦꯜ ꯂꯩꯕ꯭ꯔꯥ ꯆꯦ ꯔꯣꯕꯣꯅ ꯁꯔꯃꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣ ꯑꯩ ꯅꯪ ꯅꯤꯡꯁꯪꯉꯝꯃꯤꯅꯤ ꯑꯌꯨꯛꯇ ꯑꯗꯒꯤ ꯆꯦ ꯒꯪꯒꯥꯅ ꯏꯅꯥꯎꯄꯤ ꯂꯩꯅꯤꯡꯗꯦ ꯃꯤ ꯑꯍꯥꯟꯕ ꯂꯩꯇꯦ मी अहन ऊपर खेल रही है भाभी ऊपर छत में हाँ मचा थोंग लोंझिल्लꯝꯃꯨ ꯑꯝꯇ ꯆꯦ ꯒꯪꯒꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯩꯅꯤꯡꯗꯦ ꯃꯤ ꯑꯍꯥꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯆꯦ ꯒꯪꯒꯥꯅ ꯔꯣꯕꯤꯇꯥ ꯃꯃꯥ ꯂꯥꯛꯑꯦꯅ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯡꯁꯤꯅ ꯆꯦ ꯔꯣꯕꯣꯅ ꯑꯩꯔꯣ ꯈꯣꯡꯗ꯭ꯔꯨꯝ ꯍꯋꯥꯏꯖꯥꯔ ꯅꯪꯗꯤ ꯆꯦ ꯑꯩꯈꯣꯏ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯥꯏꯕꯗ ꯍꯋꯥꯏꯗ ꯄꯅꯤꯔ ꯍꯥꯞꯄꯒ ꯆꯥꯔꯦ ꯆꯦ ꯔꯣꯕꯣꯅ ꯁꯔꯃꯨ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯤꯇꯥꯅ ꯒꯪꯒꯥꯔꯥꯅꯤ ꯀꯦꯝꯁꯤ ꯕꯥꯔꯣ ꯃꯇꯝꯅꯤꯅꯀꯣ ꯆꯦ ꯈꯔ ꯂꯩꯔꯗꯤ ꯍꯩꯅꯥ ꯊꯣꯛꯂꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯆꯦ ꯁꯣꯃꯥꯅ
ꯇꯣꯕꯨ ꯁꯖꯅꯥ ꯊꯣꯡꯕ ꯑꯗꯨꯗꯤ ꯆꯦ ꯒꯪꯒꯥꯅ ꯔꯣꯕꯤꯇꯥ ꯑꯦꯛ ꯑꯣꯏꯅ KMC ꯍꯥꯏꯔꯦ ꯆꯦ ꯔꯣꯕꯣꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯉꯦ ꯍꯥꯏ ꯃꯥꯔꯦ ꯑꯗꯨꯗꯤ ꯆꯦ ꯒꯪꯒꯥꯅ ꯕꯤꯖꯦꯅ ꯑꯣ ꯑꯩꯅ ꯁꯤꯔꯝꯗꯥꯏꯁꯤꯗ ꯁꯤꯁꯇꯔ ꯔꯣꯕꯤꯇꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯁꯤꯕ ꯉꯝꯂꯔꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯁꯤꯕ ꯌꯥꯗꯦꯅꯦ ꯋꯥꯠꯂꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯔꯦ ꯑꯋꯥꯕ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯗ ꯊꯦꯡꯅꯖꯕ꯭ꯔꯥ ꯅꯪꯁꯨ ꯊꯦꯡꯅꯒꯗꯕꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯦꯁ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯌꯨꯇꯨꯕꯀꯁꯦ ꯍꯌꯦꯡ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯗꯩꯗꯤ ꯌꯨꯇꯨꯕꯀꯤ ꯄꯩꯁꯥꯅꯒ ꯅꯪ ꯅꯌꯨꯝꯒ ꯁꯥꯔꯣꯏꯗ꯭ꯔꯣ ꯑꯇꯣꯞꯄ ꯃꯤꯇꯣꯞꯁꯤꯡꯗꯨꯅ ꯁꯥꯔꯤ ꯌꯦꯡꯉꯨ ꯑꯗꯩꯗꯤ ꯆꯦ ꯔꯣꯕꯣꯅ ꯁꯨꯁꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯁ ꯇꯧꯔꯤꯅꯣ ꯍꯥꯏ ꯆꯦ ꯁꯨꯝ ꯅꯤꯡꯁꯤꯡꯉꯝꯃꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯆꯦ ꯔꯣꯕꯣꯗꯣ ꯑꯝꯇꯪ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯀꯥꯏꯅ ꯄ꯭ꯔꯦꯝꯂꯇꯥ ꯂꯥꯛꯑꯦ ꯁꯨꯅꯤꯇꯥ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯝꯂꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯕꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯏ ꯆꯦ ꯔꯣꯕꯣꯅ ꯕꯤꯖꯦ ꯁꯤꯕ ꯌꯥꯗꯦꯀꯣ ꯆꯠꯈꯤꯅꯨ ꯍꯥꯏ ꯆꯦ ꯔꯣꯕꯣ ꯀꯩꯅꯣꯗꯣ ꯎꯈꯤꯗ꯭ꯔꯦ ꯗꯥ ꯒꯣꯄꯥꯜꯗꯣ ꯎꯈꯤꯗꯔꯦꯅꯦ ꯑꯩꯅ ꯕꯤꯖꯦꯁꯦ ꯗꯥ ꯒꯣꯄꯥꯜ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯝꯇ ꯈꯨꯝꯃꯛꯇꯦꯕ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯁꯨ ꯂꯥꯛꯑꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦ ꯋꯦꯜꯀꯝ ꯅꯤꯅꯦ ꯅꯤꯅꯦ ꯀꯩ ꯌꯦꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯅꯦ ꯑꯩꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯏꯅꯦ ꯑꯗꯩꯗꯤ ꯆꯦ ꯔꯣꯕꯣꯅꯁꯨ ꯄ꯭ꯔꯦꯝꯂꯇꯥ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯥꯔꯦ ꯏꯔꯣꯝꯕ ꯍꯥꯏ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤ ꯅꯨꯡꯁꯥ ꯁꯥꯕꯗ ꯌꯣꯡꯆꯥꯛ ꯐꯪꯕ꯭ꯔꯣ ꯄ꯭ꯔꯦꯝꯂꯇꯥ ꯌꯣꯡꯆꯥꯛ ꯐꯪꯕ꯭ꯔꯣ ꯃꯄꯥꯟꯗ ꯈꯔ ꯂꯩꯅꯩ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯌꯣꯡꯆꯥꯛ ꯉꯥꯔꯤꯒꯅ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯋꯥꯍꯜꯂꯦ ꯌꯣꯡꯆꯥꯛ ꯐꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯐꯪꯗꯦ ꯅꯤꯅꯦꯅ 7 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯅꯤꯅꯦ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯤꯅꯣ ꯅꯤꯅꯦ ꯆꯦ ꯔꯣꯕꯣꯅ ꯒꯣꯄꯥꯜꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯌꯥꯗꯅ ꯅ꯭ꯌꯨ ꯑꯃ ꯍꯥꯡꯂꯦ ꯀꯩ ꯃꯃꯤꯡꯗ ꯍꯥꯡꯉꯤꯅꯣ ꯆꯦ ꯔꯣꯕꯣ ꯑꯗꯨ ꯐꯪꯅꯗꯦꯅꯦ ꯑꯩꯒ ꯆꯦ ꯎꯁꯥ ꯂꯥꯛꯑꯦ ꯁꯨꯁ ꯍꯥꯏꯔꯒ ꯆꯦ ꯎꯁꯥ ꯊꯕꯛ ꯂꯣꯏꯔꯕꯣ ꯅꯪꯗꯤ ꯀꯩꯅꯣꯗꯅꯤꯅ ꯍꯧꯖꯤꯛ ꯑꯁꯂꯤ ꯒꯣꯔꯗꯅꯤꯅ ꯅꯪ ꯊꯕꯛ ꯀꯜꯂꯝꯗꯣꯏꯁꯦ ꯆꯦ ꯎꯁꯥ ꯀꯟꯕ꯭ꯔꯣ ꯑꯩ ꯃꯅꯥꯛꯇ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯌꯦ ꯀꯣꯀꯥ ꯂꯥꯡꯕꯅ ꯆꯦ ꯁꯜꯃꯥꯅ ꯅꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯎ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯈꯤꯒꯦ ꯆꯦ ꯁꯜꯃꯥ ꯅꯣꯛꯅꯤꯡꯉꯛꯄ ꯃꯇꯝꯗ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯂꯣ ꯆꯦ ꯔꯣꯕꯣꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯅ ꯁꯒꯣꯜ ꯍꯋꯥꯏ ꯆꯥꯏꯌꯦ ꯑꯣ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯅꯦ ꯁꯒꯣꯜ ꯍꯋꯥꯏꯒ ꯁꯤꯡꯖꯨ ꯆꯥꯎꯗ꯭ꯔꯕ ꯅꯤꯅꯦ ꯁꯤꯡꯖꯨ ꯍꯥꯎꯕꯅꯦ ꯁꯒꯣꯜ ꯍꯋꯥꯏꯒ ꯁꯤꯡꯖꯨ ꯍꯥꯞꯄꯒ ꯆꯦ ꯁꯣꯃꯥꯅ ꯎꯁꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯆꯦ ꯁꯣꯃꯥ ꯍꯧꯒꯠꯂꯛꯑꯦ ꯑꯗꯣ ꯑꯗꯩꯗꯤ ꯕꯤꯖꯦꯅ ꯍꯣꯏ ꯏꯃꯥ ꯆꯦ ꯎꯁꯥ ꯂꯥꯛꯄꯤꯔꯣ ꯖꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯕꯤꯖꯦꯅ ꯌꯥꯝ ꯅꯣꯛꯍꯜꯂꯦ ꯃꯥꯒꯤ ꯐꯥꯒꯤ ꯇꯧꯅ ꯑꯗꯩꯗꯤ ꯆꯦ ꯔꯣꯕꯣꯅ ꯄ꯭ꯔꯦꯝꯂꯇꯥ ꯈꯣꯡꯗ꯭ꯔꯨꯝ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯅꯪꯗꯤ ꯍꯥꯏ ꯆꯦ ꯔꯣꯕꯣ ꯑꯗꯨꯗꯩꯗꯨꯒ ꯃꯨꯛꯀ ꯉꯥ ꯍꯥꯞꯆꯜꯂꯣ ꯃꯨꯛꯀ ꯉꯥ ꯑꯆꯧꯕꯗꯣ ꯑꯗꯩꯗꯤ ꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯧꯔꯛꯑꯦ ꯑꯗꯒꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯐꯪꯉꯤꯌꯦ ꯑꯌꯥ ꯀꯃꯥꯏꯅ ꯐꯪꯉꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯑꯒ ꯌꯣꯜꯂꯤꯔꯣ ꯆꯦ ꯎꯁꯥꯅ ꯁꯨꯁꯀꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯄ꯭ꯔꯤꯌꯥꯡꯀꯥꯗꯣ ꯅꯣꯏ ꯃꯔꯤ ꯊꯣꯛꯄ꯭ꯔꯣ ꯍꯥꯏ ꯆꯦ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯃꯔꯤꯅꯤꯅꯦ ꯆꯦ ꯅꯪ ꯈꯪꯉꯝꯒꯅꯤꯀꯣ ꯅꯣꯏ ꯁꯣꯝꯒꯤꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯃꯔꯤꯅꯤ ꯆꯦꯗꯣ ꯑꯩꯒꯗꯤ ꯅꯍꯥꯟꯗꯣ ꯑꯍꯥꯟꯕ ꯐꯪꯅꯖꯩꯅꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯐꯪꯅꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯇꯅꯅꯦ ꯂꯨꯄꯥꯕꯥꯗꯤ ꯆꯠꯂꯨ ꯌꯥꯏ ꯑꯗꯣ ꯐꯪꯅꯕꯅꯦ ꯆꯦ ꯁꯜꯃꯥꯅ ꯇꯣꯕꯣ ꯌꯣꯒꯥ ꯇꯧꯔꯕꯣ ꯉꯁꯤꯒꯤ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯅꯤꯅꯦꯅ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯅ ꯍꯥꯏ ꯄ꯭ꯔꯦꯝꯂꯇꯥ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯁꯦ ꯀꯩꯅꯣꯒ ꯄ꯭ꯔꯦꯝꯂꯇꯥꯒ ꯖꯣꯏꯟ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧ ꯑꯗꯨꯗꯤ ꯆꯦ ꯔꯣꯕꯣꯅ ꯖꯤꯀꯦ ꯍꯥꯏꯅ ꯍꯥꯡꯂꯕꯅꯤ ꯑꯣ
ꯑꯗꯩꯗꯤ ꯆꯦꯎꯆꯥꯅ ꯁꯨꯁ ꯊꯕꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯆꯦꯎꯆꯥ ꯑꯗꯩꯗꯤ ꯅꯤꯡꯊꯝꯊꯥ ꯏꯪꯉꯤꯉꯩꯗ ꯅꯣꯡ ꯇꯥꯔꯒꯅ ꯐꯕꯅꯤꯀꯣ ꯈꯨꯜꯂꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯈꯛꯇꯪ ꯍꯥꯏꯒꯠꯂꯛꯑꯗꯤ ꯊꯕꯛ ꯁꯥꯊꯤꯅ ꯀꯟꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯁꯥꯗꯨꯅꯦꯕ ꯍꯧꯖꯤꯛꯁꯦ ꯆꯦꯔꯣꯕꯣꯅ ꯆꯦꯎꯆꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯍꯥꯏ ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯔꯣꯕꯤꯇꯥ ꯍꯥꯎꯔꯅꯤ ꯍꯥꯏ ꯕꯤꯖꯦꯅ ꯑꯩꯒꯤ ꯀꯣꯃꯦꯟꯁ ꯀꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯩꯗꯤ ꯆꯦꯔꯣꯕꯣꯅ ꯁꯔꯃꯨ ꯇꯧꯔꯤꯅꯤ ꯍꯥꯏ ꯆꯦꯎꯆꯥꯅ ꯂꯥꯛꯑꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯤꯖꯦ ꯖꯣꯏ ꯖꯣꯏ ꯍꯥꯏꯈꯔꯦ ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯎꯆꯥ ꯋꯦꯜꯀꯝ ꯇꯧꯔꯦ ꯆꯦꯎꯆꯥꯅ ꯔꯣꯕꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯕꯥꯏ ꯇꯧꯔꯦ ꯆꯦꯎꯆꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯍꯥꯏꯕ ꯏꯟꯖꯥꯡꯒ ꯍꯪꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩꯕꯨ ꯀꯩ ꯏꯟꯖꯥꯡ ꯍꯧꯔꯛꯏꯅꯣ ꯆꯦꯎꯆꯥ ꯅꯀꯣꯛꯇꯣ ꯋꯥꯏ ꯈꯛꯇꯪ ꯁꯪꯕ꯭ꯔꯥ ꯄꯣꯔꯤꯈꯥ ꯂꯣꯏꯔꯛꯄꯒꯤ ꯑꯗꯩꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯀꯦꯑꯦꯝꯁꯤ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯑꯣ ꯑꯗꯨꯏꯗꯤ ꯅꯤꯅꯦꯒ ꯂꯩꯅꯔ ꯃꯥꯜꯂꯦ ꯄ꯭ꯔꯦꯝꯂꯇꯥꯁꯦ ꯕꯤꯖꯦꯒꯗꯤ ꯂꯩꯅꯔꯕꯣ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯒ ꯑꯗꯩꯗꯤ ꯆꯦꯎꯆꯥꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯆꯦꯎꯆꯥꯅ ꯁꯔꯃ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯀꯩꯅꯣ ꯇꯣꯛ ꯇꯣꯛ ꯁꯨꯔꯤꯗꯨꯅ ꯆꯦꯔꯣꯕꯣ ꯑꯩ ꯃꯅꯥꯛꯇ ꯃꯤꯁꯇ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤꯅꯦ ꯌꯨꯝ ꯀꯟꯅ ꯁꯥꯔꯤ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯄ꯭ꯔꯦꯝꯂꯇꯥ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯏ ꯑꯗꯩꯗꯤ ꯆꯦꯔꯣꯕꯣꯅ ꯕꯤꯖꯦ ꯀꯦꯑꯦꯝꯁꯤ ꯑꯅ ꯆꯦꯔꯣꯕꯣꯅ ꯍꯪꯉꯦ ꯆꯦ ꯁꯣꯔꯃꯥꯅ ꯎꯆꯥ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯆꯦꯎꯆꯥ ꯀꯩꯅꯣ ꯑꯩꯅ ꯋꯥꯅ ꯏꯔꯒ ꯀꯣꯃꯦꯟ ꯀꯜꯂꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯥꯏ ꯀꯣꯃꯦꯟ ꯀꯥꯜꯂꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯩ ꯕꯤꯖꯦꯒꯤ ꯀꯣꯃꯦꯟ ꯀꯥꯟꯈ꯭ꯔꯕ ꯑꯩꯕꯣ ꯀꯥꯏꯗ ꯀꯥꯟꯒꯦꯅꯦ ꯑꯝꯇ ꯊꯤꯒꯦ ꯉꯥꯏꯈꯣ ꯑꯩ ꯀꯣꯃꯦꯟ ꯀꯥꯟꯈ꯭ꯔꯦ ꯑꯩ ꯕꯤꯖꯦꯅ ꯀꯥꯏꯗ ꯀꯥꯜꯂ ꯑꯝꯇ ꯌꯦꯡꯗꯣ ꯃꯌꯥꯝ ꯍꯣꯏ ꯏꯃꯥ ꯆꯦꯎꯆꯥ ꯂꯥꯛꯄꯤꯔꯣ ꯖꯣꯏ 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 ꯑꯁꯤ ꯅꯠꯇ꯭ꯔꯣ ꯑꯁꯤꯝꯇ ꯃꯃꯥꯡꯗ ꯊꯥꯗꯣꯛꯇꯦ ꯑꯣ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯁꯤ ꯄꯥꯈ꯭ꯔꯦ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯂꯥꯛꯑꯦ ꯁꯤ ꯄꯥꯈ꯭ꯔꯦ ꯕꯤꯖꯦ ꯑꯝꯇ ꯏꯕꯤꯔꯛꯎꯅꯦ ꯄ꯭ꯂꯤꯖ ꯊꯥꯗꯣꯛ ꯃꯇꯥꯁꯨ ꯀꯥꯏ ꯌꯧꯈꯔꯦ ꯅꯦ ꯇ꯭ꯔꯤꯄꯨꯔꯥ ꯎꯆꯥ ꯋꯦꯜꯀꯝ ꯔꯣꯕꯣ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯀꯦꯑꯦꯝꯁꯤ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯊꯦꯡꯀ꯭ꯌꯨ ꯁꯣꯔꯃꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯈꯪꯉꯤ ꯀꯔꯤꯅꯣ ꯑꯇꯣꯛꯇꯣꯛꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯁꯤꯁ ꯔꯣꯕꯤꯇꯥ ꯀꯥꯡꯁꯣꯏ ꯍꯥꯏ ꯑꯗꯩꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯥꯝꯕꯤ ꯍꯧꯔꯤ ꯁꯨꯅꯤꯇꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯥꯝꯕꯤ ꯍꯧꯔꯦꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗꯁꯨ ꯍꯥꯏꯕ ꯍꯧꯔꯦꯅ ꯃꯣꯏ ꯈꯪꯗꯕꯩꯅ ꯆꯥꯟꯅꯗꯦꯅ ꯑꯗꯣ ꯑꯆꯧꯕꯤꯗꯣ ꯑꯣꯏꯔꯝꯗꯅ ꯑꯃꯨꯛ ꯁꯤꯟꯅꯅꯤꯅꯦ ꯌꯦꯡꯉꯨ ꯃꯣꯏꯗꯨꯒꯩ ꯃꯤꯁꯤꯡꯗꯨꯗꯤ ꯈꯪꯕ꯭ꯔꯣ ꯌꯣꯡꯆꯥꯛꯅꯦꯅ ꯅꯤꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯦꯜꯂꯣ ꯕꯤꯖꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯆꯦꯎꯆꯥꯅ ꯀꯟꯗꯦ ꯕꯤꯖꯦ ꯀꯥꯟꯗꯦ ꯕꯤꯖꯦ ꯍꯥꯏꯕ ꯍꯣ ꯀꯥꯟꯗꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯁ ꯂꯥꯛꯑꯦ ꯆꯦ ꯑꯅꯨ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯂꯥꯏꯛ ꯇꯧꯔꯝꯃꯦ ꯑꯩ ꯃꯤꯇꯤꯡ ꯂꯩ ꯆꯠꯂꯦ ꯌꯥꯗ꯭ꯔꯦ ꯇꯧ ꯌꯦꯡꯉꯨꯀꯣ ꯐꯠꯃꯟꯗꯦꯀꯣ ꯅꯪ ꯑꯗꯨꯗꯤ ꯕꯤꯖꯦꯅ ꯑꯩ ꯊꯣꯛꯆꯔꯒꯦ ꯍꯥꯏ ꯕꯤꯖꯦ ꯈꯥꯝꯃꯤ ꯕꯤꯖꯦ ꯈꯥꯝꯃꯤꯀꯣ ꯑꯗꯩꯗꯤ ꯆꯦꯎꯆꯥꯅ ꯕꯤꯖꯦꯒꯤ ꯀꯣꯃꯦꯟ ꯀꯥꯟꯕꯤꯅꯨ ꯀꯥꯜꯂꯣꯏ ꯍꯟꯗꯛꯇꯤ ꯀꯥꯜꯂꯔꯣꯏꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯀꯥꯟꯈꯤꯗ ꯃꯥꯜꯂꯦ ꯈꯟꯕꯀꯣ ꯆꯦ ꯁꯣꯃꯥꯅ ꯑꯅꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯏꯔꯣꯝꯕ ꯍꯥꯏ ꯆꯦꯅꯨꯅ ꯃꯌꯥꯝ ꯑꯩ ꯀꯧꯔꯝꯗ꯭ꯔꯦ ꯁꯥꯎꯅꯨ ꯃꯤꯇꯤꯡ ꯂꯩ ꯑꯗꯨꯅꯅꯤ ꯍꯥꯏꯌꯦ ꯃꯥ ꯍꯟꯗꯛ ꯕꯣꯠ ꯂꯦꯞꯄꯗꯧꯅꯤ ꯆꯦꯎꯆꯥꯅ ꯌꯥꯝ ꯐꯔꯦꯅꯦ ꯍꯥꯏꯌꯦ ꯆꯦꯅꯨꯗꯨ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯅ ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯅꯃꯅꯨꯅ ꯍꯥꯏꯔꯒ ꯁꯟ ꯒ꯭ꯂꯥꯁꯀ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦꯎꯆꯥ ꯀꯟꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯏꯇꯤꯒꯤ ꯌꯨꯝ ꯁꯥꯕꯩ ꯀꯣꯃꯦꯟꯁꯦ ꯀꯣꯃꯦꯟꯁ ꯄꯦꯜꯂꯦ ꯀꯥꯟꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯀꯣꯃꯦꯟ ꯑꯠꯆꯥ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯕꯤꯖꯤ ꯄ꯭ꯂꯤꯖ ꯑꯗꯩꯗꯤ ꯅꯤꯅꯦꯅ ꯍꯥꯏꯕ ꯕꯤꯖꯦꯁꯦ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯥꯎꯕꯤꯅꯨ ꯕꯤꯖꯦ ꯄ꯭ꯂꯤꯖ ꯑꯝꯇꯒ ꯍꯟꯅ ꯏꯕꯤꯔꯣ ꯃꯊꯛꯇ ꯆꯠꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯆꯦꯎꯆꯥꯅ ꯕꯤꯖꯦꯒ ꯂꯩꯅꯗꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯦ ꯍꯥꯏꯌꯦ ꯕꯤꯖꯦꯁꯦ ꯃꯆꯪ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯦ ꯑꯗꯨꯑꯣꯏꯗꯤ ꯑꯗꯩ ꯕꯤꯖꯦꯅ ꯍꯣ ꯏꯃꯥ
ꯆꯦꯅꯨ ꯑꯩ ꯀꯥꯟꯕ ꯂꯥꯛꯂꯤꯔꯣꯏ ꯑꯩ ꯀꯟꯕ ꯂꯥꯛꯂꯤꯔꯣ ꯍꯥꯏ ꯄꯤꯡꯀꯤ ꯂꯥꯛꯑꯦ ꯄꯤꯡꯀꯤ ꯂꯥꯛꯑꯦ ꯄꯤꯡꯀꯤ ꯀꯩ ꯇꯣꯡꯉꯅꯣ ꯂꯥꯛꯏꯁꯦ ꯄꯤꯡꯀꯤ ꯀꯔꯤ ꯒꯥꯔꯤꯅꯣ ꯇꯣꯡꯉ ꯂꯥꯛꯏꯁꯦ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯂꯥꯛꯄꯤꯕꯒꯤ ꯉꯥꯛꯇꯪ ꯐꯝꯃꯣ ꯖꯨꯁ ꯂꯥꯜꯂꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩ ꯌꯦꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯄꯤꯡꯀꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯄꯤꯡꯀꯤꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯅꯣꯏ ꯅꯍꯥꯟꯒꯤ ꯗꯥꯏꯂꯣꯛꯇꯣ ꯆꯦ ꯇꯈꯦꯜꯒꯤ ꯄ꯭ꯔꯦꯡꯗ ꯌꯥꯝ ꯃꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯆꯦ ꯎꯆꯥꯅ ꯕꯤꯖꯦꯅ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯄꯤꯡꯀꯤ ꯂꯥꯛꯂꯦ ꯍꯥꯏ ꯄꯤꯡꯀꯤ ꯂꯥꯛꯑꯦ ꯄꯤꯡꯀꯤꯅ ꯕꯤꯖꯦ ꯂꯣꯛꯇꯥꯛ ꯌꯦꯡꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯆꯦ ꯎꯆꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯥꯔꯁꯇ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯅꯈꯤꯕꯁꯤꯡꯗꯣ ꯁꯕ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯗꯕꯒꯤ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯂꯥꯛꯇꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯩꯗꯣ ꯃꯃꯥꯡꯗ ꯂꯣꯏꯅ ꯑꯩꯅ ꯁꯔꯆ ꯇꯧꯔ ꯌꯦꯡꯉꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯗꯤ ꯆꯦꯔꯣꯕꯣꯅ ꯍꯥꯏꯔꯛꯇꯅꯅꯦ ꯑꯟꯁꯥꯞ ꯇꯧꯔꯦ ꯑꯗꯨꯒ ꯁꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯏꯅ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯇꯤ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣꯅꯦ ꯃꯇꯝ ꯆꯥꯅ ꯌꯦꯡꯉꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯟꯅ ꯏꯁꯥꯅ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯊꯦꯡꯕ ꯈꯣꯠꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦꯕ ꯑꯗꯒꯤ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯎꯁꯥꯖꯤ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯍꯥꯏꯅ ꯖꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ KMC ꯄꯤꯡꯀꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯤꯅꯣ ꯕꯤꯖꯦꯅ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥꯅ ꯑꯩ ꯌꯥꯗ꯭ꯔꯦꯍꯦ ꯍꯥꯏ ꯎꯃ ꯆꯦ ꯁꯣꯔꯃꯥ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯁꯦ ꯅꯪ ꯇꯧꯊꯔꯦ ꯍꯧꯒꯠꯂꯒ ꯕꯣꯔꯣꯏ ꯑꯆꯥꯔ ꯆꯥꯔꯣ ꯆꯦꯔꯣꯕꯣꯅ ꯄꯤꯡꯀꯤꯅ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯁꯒꯣꯜ ꯍꯋꯥꯏ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯀꯩ ꯍꯥꯏꯕ ꯄꯤꯡꯀꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯄ ꯋꯥꯔꯝꯅꯤ ꯁꯦ ꯑꯝꯇ ꯄꯥꯏꯌꯣꯅ ꯍꯥꯏ ꯀꯣꯜ ꯗ꯭ꯔꯤꯡꯒ ꯋꯥꯎ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯄꯤꯁꯜꯂꯛꯑꯦ ꯁꯣꯗꯥ ꯗ꯭ꯔꯤꯡ ꯑꯃ ꯄꯤꯡꯀꯤ ꯊꯛꯑꯣ ꯇꯤꯅꯤꯇꯥ KMC ꯍꯥꯏ ꯄꯤꯡꯀꯤ ꯑꯩꯉꯣꯟꯗ꯭ꯔꯣ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯄꯅꯤꯔ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯁꯣꯔꯠꯀꯥꯠꯇ ꯑꯩꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯑꯆꯥꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯩꯗꯣ ꯄ꯭ꯔꯦꯝꯂꯇꯥꯅ ꯄꯤꯡꯀꯤ ꯍꯥꯏꯅ ꯀꯧꯔꯦ ꯆꯦꯔꯣꯕꯣꯅ ꯁꯔꯃꯥ ꯑꯁꯤꯁꯦ ꯄꯥꯏꯔꯣ ꯑꯁ ꯇꯨꯝꯕ ꯐꯅꯕ ꯁꯔꯃꯥ ꯆꯥ ꯄꯥꯏꯔꯣ ꯍꯥꯏ ꯆꯦ ꯆꯥ ꯊꯛꯑꯣ ꯇꯨꯝꯕ ꯐꯅꯕ ꯑꯗꯩꯗꯤ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯣ ꯍꯥꯏꯅ ꯍꯥꯏ ꯅꯨꯡꯁꯤꯌꯦ ꯍꯥꯏꯈꯔꯦ ꯆꯥ ꯄꯤꯔꯛꯄꯒꯤ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯑꯁ ꯋꯥꯔꯦ ꯃꯅꯤꯄꯨꯔ ꯒꯥꯔꯤ ꯐꯪꯗꯕ ꯈꯣꯡꯅ ꯂꯥꯛꯏꯅꯤ ꯑꯁ ꯄꯤꯡꯀꯤ ꯑꯁꯦꯡꯀꯤꯔꯣ ꯉꯥꯛꯇꯪ ꯐꯝꯃꯣ ꯖꯨꯁꯇꯣ ꯊꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯀꯔꯤ ꯀꯔꯥ ꯁꯦꯝꯃꯛꯀꯦ ꯃꯦꯒꯤꯒ ꯀꯩꯒ ꯉꯥꯛꯇꯪ ꯐꯝꯃꯣ ꯑꯗꯩ ꯁꯟꯗꯥ ꯇꯥꯁꯤꯜꯂꯛꯄꯩꯗꯨꯒ ꯑꯃꯨꯛ ꯅꯣꯕꯥꯞꯀ ꯃꯦꯠꯂꯒ ꯆꯥꯁꯤ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯄ꯭ꯔꯦꯝꯂꯇꯥ KMC ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯩꯅ ꯁꯤꯗꯧꯕꯁꯨ ꯅꯪꯅ ꯌꯥꯝꯅ ꯈꯥꯝꯕꯤꯔꯒ ꯑꯩꯒꯤ ꯀꯣꯃꯦꯟꯁꯨ ꯈꯥꯟꯕꯤꯕ ꯑꯣꯏꯕ ꯑꯩ ꯄꯥꯞ ꯄꯨꯔꯅꯤꯌꯦ ꯕꯤꯖꯦ ꯄ꯭ꯂꯤꯖ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯝꯇꯪ ꯏꯕꯤꯔꯛꯑꯣ ꯃꯊꯛꯇ ꯆꯠꯂꯝꯃꯅꯤꯕ ꯑꯗꯣ ꯍꯣꯔꯦꯟ ꯃꯣꯏꯅ ꯊꯤꯔꯛꯄꯗ ꯀꯣꯃꯦꯟꯗ ꯀꯥꯏ ꯌꯧꯈꯔꯦ ꯈꯪꯉꯔꯣꯏꯕ ꯑꯝꯇ ꯍꯟꯅ ꯏꯕꯤꯔꯛꯑꯣꯕ ꯑꯗꯨꯏꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯥꯏ ꯄꯤꯡꯀꯤ ꯏꯔꯣꯝꯕ ꯍꯥꯏ ꯑꯗꯨꯒ ꯆꯨꯝꯅ ꯆꯠꯂꯣ ꯄꯤꯡꯀꯤ ꯏꯔꯣꯝꯕ ꯆꯦꯔꯣꯕꯅ ꯀꯣꯃꯦꯟ ꯌꯥꯝꯅ ꯄꯥꯔꯛꯑꯣ ꯆꯦ ꯇꯞꯄꯕꯨ ꯀꯣꯃꯦꯟ ꯄꯥꯏꯁꯦ ꯄꯥꯔꯛꯀꯦꯀꯣ ꯁꯦꯝ ꯁꯥꯒꯦ ꯄꯥꯔꯛꯑꯒꯦꯀꯣ ꯁꯤꯗꯤ ꯃꯊꯛꯇ ꯐꯝꯃꯤꯌꯦ ꯑꯦꯅꯔꯖꯤꯒ ꯌꯥꯎꯗ꯭ꯔꯕ ꯕꯤꯖꯦꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗꯁꯨ ꯈꯪꯅꯤ ꯂꯣꯏꯅ ꯀꯥꯟꯒꯦ ꯄꯥꯔꯣꯏ ꯂꯣꯏꯅ ꯀꯥꯟꯒꯦ ꯄꯥꯔꯣꯏ ꯇꯧꯅꯔꯣꯏꯁꯤꯀꯣ ꯄꯤꯡꯀꯤꯅ ꯄ꯭ꯔꯦꯡꯅꯤ ꯀꯥꯏꯅ ꯈꯪꯗꯦ ꯈꯪꯉꯕ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯪꯅꯒ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯇꯧꯔꯛꯑꯅꯨꯒ ꯑꯩ ꯈꯪꯉꯦꯕꯀꯣ ꯅꯪꯅꯦꯅ ꯃꯈꯣꯟꯗꯣ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯨ ꯅꯪ ꯑꯦꯜꯕꯤ ꯀꯔꯤꯒꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯆꯦ ꯅꯪ ꯑꯦꯜꯕꯤꯁꯨ ꯇꯧꯋꯣ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄꯣ ꯂꯦꯞꯀꯅꯨ ꯁꯤꯖꯦ ꯑꯩꯅ ꯃ꯭ꯌꯨꯠꯇ ꯇꯧ ꯂꯩꯔꯦ ꯑꯗꯣ ꯅꯦꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯥꯏꯕ ꯄꯤꯡꯀꯤꯁꯦ ꯋꯥꯔꯦꯍꯦ ꯆꯥꯒ ꯄꯤꯊꯛꯎ ꯍꯥꯏꯌꯦ ꯆꯦꯔꯣꯕꯣ ꯄꯤꯡꯀꯤꯗ ꯆꯥ ꯀꯥꯞ ꯑꯝꯇꯪ ꯄ꯭ꯂꯤꯖ ꯌꯥꯔꯗꯤ ꯆꯦꯔꯣꯕꯣꯅ ꯁꯣꯔꯃꯥ YT LBꯁꯦ ꯇꯜꯂꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯆꯦ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯊꯥꯒꯦ ꯍꯥꯏꯔꯅ ꯃꯊꯛꯇ ꯂꯥꯛꯑꯣ ꯃꯊꯛꯇ ꯂꯤꯖꯥꯠ ꯂꯩ ꯂꯤꯖꯥꯠ
ꯆꯦ ꯇꯣꯞꯄ ꯊꯥꯔꯛꯑꯣ ꯀꯩꯅꯣꯁꯨ ꯇꯧꯔꯣ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯂꯣ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯕꯤꯖꯦꯁꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯕꯤꯖꯦ ꯅꯪꯒꯤ ꯖꯦꯟꯗꯔ ꯍꯪꯉꯤ ꯄꯤꯡꯀꯤꯅ ꯑꯩ ꯆꯥ ꯊꯛꯇꯦ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯀꯩꯅꯣ ꯄꯤꯡꯀꯤ ꯑꯅꯤꯃꯛꯅꯤ ꯑꯅꯤꯃꯛꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯆꯦꯔꯣꯄꯣꯅ ꯕꯤꯖꯦ ꯀꯨꯜ ꯗꯥꯎꯟꯅ ꯍꯥꯏꯔꯒ ꯀꯣꯃꯨ ꯁꯣꯗꯥ ꯗ꯭ꯔꯤꯡ ꯑꯃ ꯄꯤꯈꯔꯦ ꯕꯤꯖꯦ ꯃꯔꯛꯇ ꯐꯥꯒꯤ ꯇꯧꯋꯣ ꯆꯦ ꯁꯣꯔꯃꯥꯅ ꯕꯤꯖꯦ ꯁꯤ ꯇꯥꯔꯦ ꯅꯪ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯅꯤꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯕꯤꯖꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯣ ꯕꯤꯖꯦꯒ ꯂꯩꯅꯗ꯭ꯔꯤꯕꯣ ꯑꯣ ꯑꯗꯩꯗꯤ ꯕꯤꯖꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯂꯤꯖꯥꯔꯠ ꯊꯣꯛꯂꯛꯑꯦ ꯁꯤꯒ ꯂꯥꯛꯑꯣ ꯂꯤꯖꯥꯔꯠ ꯎꯃ ꯁꯤꯔꯦ ꯕꯤꯖꯦꯅ ꯁꯤꯁ ꯔꯣꯕꯤꯇꯥ ꯑꯩ ꯊꯦꯡꯅꯕꯩ ꯇꯜꯂꯤꯔꯣ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯀꯩꯅꯣ ꯑꯅꯤꯃꯛꯅꯤ ꯍꯥꯏꯗꯤꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯦꯔꯣꯕꯣꯅ ꯕꯤꯖꯦ ꯅꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯔꯣꯕꯣ ꯂꯥꯏꯚ ꯇꯧꯔꯣ ꯁꯣꯔꯃꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯆꯦ ꯁꯣꯔꯃꯥꯅ ꯎꯁꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯕꯤꯖꯦꯅ ꯇꯧꯒꯦ ꯑꯗꯣ ꯑꯩꯒꯤ ꯑꯦꯜꯕꯤꯒꯤ ꯏꯆꯦꯅ ꯗ꯭ꯔꯦꯁꯁꯨ ꯄꯤꯕꯤꯗꯦ ꯉꯥꯈꯣꯡꯀꯣ ꯀꯃꯥꯏꯅ ꯁꯞ ꯇꯧꯅꯤ ꯑꯔꯤꯛꯄꯤꯁꯤ ꯌꯥꯝ ꯇꯥꯡꯕ꯭ꯔꯥ ꯈꯪꯗꯦ ꯗ꯭ꯔꯦꯁꯁꯨ ꯉꯥꯈꯣ ꯄꯤꯔꯛꯀꯦ ꯑꯩ ꯄꯤꯔꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯄꯤꯔꯕꯅꯤ ꯑꯗ ꯆꯦꯔꯣꯕꯣꯅ ꯆꯦ ꯎꯆꯥ ꯆꯦꯟꯀꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯇꯣꯞꯄ ꯇꯧꯔꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯣꯏꯅ ꯁꯪꯅꯕꯅꯤꯅ ꯆꯦ ꯎꯆꯥꯅ ꯔꯣꯕꯣ ꯇꯦꯜꯍꯩꯕꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯕ ꯍꯥꯏꯌꯦ ꯆꯦ ꯎꯆꯥꯁꯤ ꯌꯦꯡꯗ꯭ꯔꯤ ꯀꯩꯗꯧꯔꯦ ꯂꯥꯎ ꯆꯦꯜꯂꯧ ꯃꯥ ꯃꯈꯣꯡꯅ ꯖꯣꯄꯤ ꯂꯩꯗꯨꯒ ꯖꯣꯄꯤ ꯂꯩ ꯂꯤꯖꯥꯔꯠ ꯂꯩ ꯑꯥꯗ ꯂꯤꯖꯥꯔꯠ ꯂꯩ ꯑꯩ ꯀꯤꯖꯩ ꯑꯗꯨꯗꯤ ꯄꯤꯡꯀꯤꯅ ꯆꯦ ꯁꯣꯔꯃꯥ ꯍꯥꯏꯔꯦ ꯆꯦꯔꯣꯕꯤꯇꯥꯅ ꯆꯦ ꯎꯁꯥ ꯌꯦꯡꯗ꯭ꯔꯤ ꯍꯥꯏ ꯆꯦ ꯎꯁꯥꯅ ꯔꯣꯕꯣ ꯁꯣꯔꯃꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯦꯜꯕꯤ ꯇꯧꯗꯕꯒꯤ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯄꯤꯡꯀꯤ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯆꯦꯔꯣꯕꯤꯇꯥꯅ ꯁꯣꯔꯃꯥ ꯆꯦ ꯎꯁꯥ ꯆꯨꯝꯃꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯣꯔꯃꯥ ꯑꯩ ꯀꯔꯤ ꯑꯃꯨꯛ ꯁꯤꯠꯂꯨ ꯍꯥꯏꯅꯣ ꯁꯨꯃꯥꯡꯂꯣ ꯃꯥꯡꯒꯣꯜꯂꯣ ꯋꯥꯗꯤ ꯋꯥꯔꯦꯍꯦ ꯏꯕꯣ ꯕꯤꯖꯦ ꯅꯪ ꯀꯩ ꯆꯥꯒꯦꯕ ꯅꯪ ꯌꯥꯝꯅ ꯃꯤꯅ ꯑꯣꯟꯕ ꯍꯩꯗꯣ ꯆꯦꯔꯣꯕꯣꯅ ꯕꯤꯖꯦꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯣ ꯆꯨꯝꯃꯤꯅꯦ ꯑꯩ ꯊꯥ ꯑꯃ ꯐꯥꯔꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯁ ꯆꯦ ꯁꯣꯔꯃꯥ ꯀꯩꯒꯤꯅꯣ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯕꯤꯖꯦꯁꯦ ꯀꯩ ꯍꯥꯏꯕ ꯕꯤꯖꯦꯁꯦ ꯉꯁꯥꯏꯗꯒꯤ ꯕ꯭ꯂꯨ ꯄꯤꯕꯤꯗ꯭ꯔꯤꯕꯣ ꯆꯦ ꯎꯆꯥ ꯄꯤꯔꯝꯗ꯭ꯔꯤꯌꯦ ꯑꯗꯨꯝ ꯐꯥꯒꯤ ꯇꯧ ꯅꯣꯛꯅꯕꯗ ꯕ꯭ꯂꯨꯒ ꯀꯥꯎꯋꯦ ꯑꯗꯣ ꯃꯤ ꯑꯅꯧꯕꯁꯨ ꯂꯥꯛꯇꯕꯅꯤꯅ ꯃꯥꯅꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯒꯅꯦ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯈꯜꯂꯨꯗꯣꯏꯕ ꯑꯗꯩ ꯄꯤꯡꯀꯤꯅ ꯕꯤꯖꯦꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯪꯕꯗ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯁꯥꯎꯗꯕꯅꯤꯗ ꯕꯤꯖꯦ ꯁꯥꯎꯗꯕꯅꯤ ꯆꯦꯔꯣꯕꯣꯅ ꯁꯔꯃꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯆꯦ ꯎꯁꯥꯅ ꯕꯤꯖꯦ ꯅꯪ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒꯤꯅꯤ ꯕ꯭ꯂꯨ ꯄꯤꯔꯤꯗꯣ ꯅꯠꯇꯦ ꯖꯣꯄꯤ ꯂꯩ ꯁꯅꯥ ꯖꯣꯄꯤ ꯂꯩ ꯁꯤꯒ ꯂꯥꯎ ꯏꯁ ꯁꯤꯒ ꯂꯥꯎ ꯆꯠꯈꯤꯅꯨ ꯑꯗꯩꯗꯤ ꯆꯦ ꯎꯆꯥꯅ ꯍꯥꯏꯕ 9 ꯂꯥꯏꯛ ꯆꯦ ꯎꯆꯥ ꯅꯪꯁꯨ ꯉꯔꯥꯡ ꯑꯩꯅ ꯇꯧꯔꯦꯅ ꯇꯧꯔꯕ ꯍꯜꯂꯝꯗꯥꯏ ꯃꯇꯝꯗ ꯅꯪꯅ 9 ꯂꯥꯏꯛ ꯀꯥꯏꯅ ꯇꯧꯔꯛꯏꯗꯣ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯕꯤꯖꯦ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯜꯂꯛꯑꯣ ꯍꯥꯏ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯜꯂꯛꯑꯣ ꯀ ꯍꯥꯏꯈꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯑꯗꯩꯗꯤ ꯕꯤꯖꯦꯅ ꯆꯦ ꯎꯁꯥ ꯑꯗꯨꯅꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯃꯆꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯦ ꯉꯥꯏꯈꯣ ꯑꯝꯇꯪ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯅ ꯁꯨꯁꯃꯤꯇꯥ ꯕꯤꯖꯦꯗ ꯕ꯭ꯂꯨ ꯄꯤꯌꯨ ꯁꯞ ꯇꯧꯍꯟꯒꯦ ꯍꯥꯏꯌꯦ ꯅꯤꯅꯦ ꯕꯤꯖꯦꯗ ꯕ꯭ꯂꯨ ꯄꯤꯔꯒ ꯂꯩꯔꯦ ꯕꯤꯖꯦ ꯅꯤꯅꯦꯗ ꯑꯝꯇ ꯁꯞ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯛꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯅꯥꯅ ꯇꯧꯕꯤꯔꯛꯏꯅꯣ ꯇꯨꯃꯤꯟꯅ ꯂꯥꯏꯛ ꯑꯃꯈꯛꯁꯨ ꯇꯧꯕꯤꯔꯛꯑꯦ 10 ꯑꯣꯏꯔꯦ 9 ꯂꯥꯏꯛ ꯑꯣꯏꯕꯗꯒꯤ 10 ꯂꯥꯏꯛ ꯑꯣꯏꯔꯦ ꯀꯩ ꯍꯥꯏꯕ
ꯕꯤꯖꯦꯅ ꯄꯤꯡꯀꯤ ꯑꯩꯗꯤ ꯁꯥꯎꯕꯩ ꯃꯔꯤ ꯌꯧꯔꯛꯇꯦ ꯑꯩ ꯁꯥꯎꯗꯦꯀꯣ ꯁꯥꯎꯕꯩ ꯃꯔꯤ ꯌꯧꯔꯛꯇꯦ ꯍꯥꯏꯕ ꯑꯩ ꯁꯥꯎꯗꯦꯀꯣ ꯑꯩ ꯕꯤꯖꯦ ꯁꯥꯎꯗꯕꯅꯦ ꯑꯩ ꯆꯠꯂꯦ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯨ ꯑꯥꯗ ꯄꯤꯀꯦꯅ ꯕꯤꯖꯦ ꯆꯅꯝꯗꯨꯒ ꯕꯣꯔꯥꯁꯨ ꯌꯥꯎꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯕꯤꯖꯦ ꯃꯤꯔꯣꯟꯕꯗ ꯃꯣꯏ ꯏꯃꯥꯗꯣ ꯑꯣꯖꯥ ꯇꯣꯜꯍꯟꯕꯤ ꯅꯣꯛ ꯐꯗꯦ ꯌꯥꯝ ꯌꯦꯡꯈꯤꯕꯅꯦ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯍꯩꯁꯦ ꯃꯥꯅ ꯑꯗꯨꯒ ꯄꯤꯀꯤꯅ ꯆꯥꯗꯨꯒ ꯕꯣꯔꯥ ꯍꯥꯏꯕ ꯍꯥꯏ ꯄꯤꯀꯤꯅ ꯆꯥꯒꯤ ꯃꯊꯛꯇ ꯕꯣꯔꯥ ꯑꯃꯁꯨ ꯕꯣꯅꯥꯁ ꯄꯤꯔꯛꯑꯣꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯕꯤꯖꯦꯅ ꯁꯤꯠꯂꯨ ꯍꯥꯏꯔꯒ ꯆꯥ ꯂꯣꯜꯂꯨ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥ ꯆꯥꯕꯨ ꯁꯤꯠꯂꯗꯤ ꯐꯖꯔꯅꯤ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯨ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏꯔ ꯂꯥꯎꯔꯦ ꯆꯦ ꯔꯣꯕꯣꯅ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥꯅ ꯕꯤꯖꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯄꯤꯡꯀꯤꯅ ꯕꯤꯖꯦ ꯕꯤꯖꯦ ꯀꯩ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯂꯥꯛꯑꯣꯌꯦ ꯕꯤꯖꯦꯗ ꯆꯥꯛ ꯊꯣꯡꯕꯤꯕ ꯍꯥꯏꯈ꯭ꯔꯦ ꯄꯤꯡꯀꯤꯅ ꯆꯥꯛ ꯑꯝꯇ ꯊꯣꯡꯕꯤꯔꯣ ꯍꯥꯏꯌꯦ ꯕꯤꯖꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯁꯨꯗꯨꯅꯤ ꯍꯥꯏꯗꯨ ꯆꯦ ꯎꯁꯥ ꯀꯩꯅꯣꯅ ꯄꯤꯡꯀꯤꯅ ꯀꯩꯅꯣ ꯂꯥꯛꯄꯗ ꯅꯪꯅꯅꯤ ꯆꯦ ꯎꯁꯥ ꯂꯥꯛꯄꯗ 9 ꯂꯥꯏꯛ ꯑꯣꯏꯗ꯭ꯔꯅꯦ 10 ꯑꯣꯏꯈ꯭ꯔꯦꯕ ꯌꯥꯏꯌꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯡꯁꯤꯔꯁꯨ ꯄꯤꯌꯥꯔ ꯇꯨ ꯄꯤꯌꯥꯔꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯕꯤꯖꯦ ꯁꯥꯎꯕꯒꯤ ꯃꯔꯤ ꯀꯛꯈ꯭ꯔꯦ ꯑꯩ ꯃꯁꯛ ꯊꯤꯜꯂꯦ ꯖꯣꯠꯅ ꯄꯨꯕꯤꯔꯛꯑꯣ ꯁꯤꯗ ꯊꯤꯜꯂꯦ ꯃꯥ ꯖꯣꯠꯅ ꯂꯥꯛꯑꯣ ꯄꯨꯕꯤꯔꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯝꯗꯣꯔꯦꯅ ꯑꯩꯅ ꯌꯦꯡꯕꯗ 6% ꯈꯛꯇ ꯉꯥꯏꯔꯝꯃꯦ ꯑꯗꯨꯒꯤ ꯄꯨꯂꯞ ꯀꯨꯝꯊꯔꯛꯏꯕ ꯂꯤꯖꯔ ꯂꯥꯛꯄꯅꯤ ꯑꯒꯨ ꯂꯥꯛꯑꯦ ꯆꯦꯅ ꯀꯗꯥꯏꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯨꯔꯦ ꯍꯥꯏꯌꯦ ꯑꯩ ꯁꯥꯟꯅꯗꯦꯀꯣ ꯂꯩ ꯕꯤꯖꯦꯅ ꯄꯤꯡꯀꯤ ꯊꯣꯡꯒꯦ ꯏꯟꯖꯥꯡꯗꯤ ꯈꯔ ꯍꯥꯎꯅ ꯆꯥꯁꯤ ꯄꯣꯏꯖꯟ ꯊꯣꯡꯁꯤꯀꯣ ꯄꯤꯡꯀꯤ ꯋꯥꯟ ꯇꯥꯏꯝꯗꯪꯅꯤ ꯄꯣꯏꯖꯟ ꯑꯣꯏꯅ ꯊꯣꯡꯁꯦ ꯍꯥꯏꯌꯦ ꯌꯥꯕ꯭ꯔꯣ ꯄꯤꯡꯀꯤ ꯑꯗꯨꯏꯗꯤ ꯆꯦ ꯎꯁꯥ ꯃꯆꯨ ꯋꯦꯜꯀꯝ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯌꯥꯝ ꯂꯝꯍꯦꯟꯗ꯭ꯔꯅꯦ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯑꯕꯅꯤ ꯃꯆꯨ ꯋꯦꯜꯀꯝ ꯍꯥꯏꯌꯦ ꯆꯦ ꯎꯁꯥ ꯅꯪ ꯕꯣꯕꯣꯛꯀ ꯐꯪꯉꯕ ꯅꯪꯕꯨ ꯋꯥꯏꯇꯤꯗ ꯄ꯭ꯔꯥꯅꯤꯅꯦꯅ ꯕ꯭ꯂꯨ ꯂꯤꯠꯄꯁꯦ ꯌꯥꯝ ꯄꯛꯆꯩꯌꯦ ꯕꯤꯖꯦ ꯁꯞ ꯇꯧꯕꯤꯔꯛꯀꯣ ꯍꯥꯏ ꯕꯤꯖꯦ ꯑꯝꯇ ꯇꯧꯕꯤꯈꯣ ꯃꯃꯥꯗ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯝꯇ ꯇꯧꯕꯤꯈꯣꯀꯣ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯃꯃꯥꯁꯨ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯕꯤꯖꯦꯅ ꯑꯩ ꯊꯣꯛꯂꯦꯀꯣ ꯕꯥꯏ ꯃꯌꯥꯝ ꯕꯤꯖꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯐꯅꯗꯤ ꯀꯨꯏꯔꯦ ꯈꯥꯝꯖꯔꯒ ꯕꯤꯖꯦ ꯂꯩꯔꯤꯁꯦ ꯑꯆꯤꯟꯕ ꯂꯩꯔꯒꯗꯤ ꯑꯩꯅꯣ ꯈꯛꯇꯤ ꯈꯥꯝꯃꯒ ꯂꯩꯖꯩꯅꯤ ꯕꯤꯖꯦꯁꯦ ꯑꯗꯨ ꯆꯦ ꯎꯁꯥꯅ ꯕꯤꯖꯦ ꯉꯥꯏꯈꯣꯅꯦꯅ ꯍꯥꯏꯔꯦ ꯑꯒꯨꯅ ꯆꯦ ꯑꯩꯉꯣꯟꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣ ꯍꯥꯏꯔꯒ ꯁꯨꯛꯊꯥ ꯊꯥꯔꯛꯇ꯭ꯔꯤ ꯑꯒꯨ ꯆꯤꯆꯦ ꯈꯇꯪ ꯆꯤꯟꯕꯩꯅꯦ ꯁꯥꯎꯅꯣ ꯊꯥꯔꯛꯀꯗꯣꯏꯅꯦ ꯅꯪꯗꯨ ꯃꯊꯧ ꯇꯥꯕꯗꯣ ꯊꯥꯔꯛꯑꯣ ꯆꯤꯆꯦ ꯍꯜꯂꯛꯀꯅꯤꯌꯦ ꯑꯗꯩꯗꯤ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯂꯩꯔꯝꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤꯌꯦ ꯍꯜꯂꯣ ꯊꯥꯔꯛꯑꯣ ꯄꯤꯡꯀꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯑꯩ ꯂꯣꯡ ꯍꯥꯞꯇꯦ ꯄꯤꯡꯀꯤ ꯂꯣꯡ ꯍꯥꯞꯄꯨ ꯌꯥꯔꯣꯏ ꯁꯣꯔꯠꯇꯅ ꯌꯥꯔꯣꯏ ꯂꯣꯡꯁꯨ ꯍꯥꯞꯄꯨ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯁꯔꯃꯨ ꯁꯤꯁꯦ ꯂꯥꯛꯂꯦ ꯏꯕꯥꯅꯤ ꯁꯔꯃꯨ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯅꯣ ꯆꯦ ꯔꯣꯕꯣ ꯅꯪꯁꯦ ꯁꯔꯃꯨ ꯁꯤꯁꯦ ꯂꯥꯛꯂꯦ ꯏꯕꯥꯅꯤ ꯕꯤꯖꯦꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯣꯝꯒꯤꯁꯨ ꯕ꯭ꯂꯨ ꯔꯤꯚ꯭ꯌꯨ ꯑꯩ ꯉꯥꯏꯔꯕꯅꯤ ꯑꯗꯣ ꯌꯥꯝꯗꯤ ꯂꯤꯛꯄꯗꯤ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯌꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯗꯁꯨ ꯕ꯭ꯂꯨ ꯄꯤꯌꯨꯔꯣ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯒꯨꯒꯨꯁꯦ ꯁꯥꯎꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯦ ꯒꯨꯒꯨꯁꯦ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯎ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯕꯤꯖꯤ ꯈꯛꯇꯪ ꯂꯩꯕ ꯑꯩꯗꯣ ꯆꯦ ꯔꯣꯕꯣꯅ ꯕꯤꯖꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯍꯥꯏ ꯑꯗꯣ ꯑꯒꯨꯅ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯅꯔꯤ ꯋꯥꯁꯤꯕꯨ ꯍꯥꯏꯈ꯭ꯔꯦ
ꯆꯦ ꯁꯣꯃꯥꯅ ꯇꯣꯕꯨ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣ ꯑꯩꯗꯤ ꯐꯣꯂꯥ ꯇꯥꯔꯦ ꯁꯩꯇ ꯏꯕꯣ ꯆꯦ ꯇꯣꯕꯣ ꯋꯥꯔꯦ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯅꯣꯏ ꯋꯥꯔꯤꯁꯦꯅ ꯍꯥꯏ ꯄꯤꯡꯀꯤꯅ ꯄꯣꯏꯖꯟ ꯍꯥꯎꯕꯅꯤ ꯑꯩ ꯆꯥꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯑꯩꯒꯤꯁꯨ ꯕ꯭ꯂꯨ ꯄꯤꯕꯤꯌꯣ ꯅꯤꯅꯦ ꯄꯤꯔꯛꯑꯒꯦ ꯅꯤꯅꯦ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯅꯤꯅꯦ ꯂꯥꯛꯑꯕ ꯌꯦꯡꯉꯨꯅꯦ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯁꯤ ꯏꯁꯇ꯭ꯔꯣꯕꯤ ꯑꯩ ꯃꯣꯏꯅ ꯌꯥꯝ ꯀꯔꯦꯝꯅꯩ ꯑꯩ ꯄꯦꯟꯗꯦ ꯌꯥꯝ ꯀꯔꯦꯝꯅꯗꯤꯌꯦ ꯑꯧ ꯐꯥꯒꯤꯗꯣ ꯅꯨꯡꯉꯥꯏꯅ ꯇꯧꯏꯅꯤ ꯀꯔꯦꯝꯅꯩ ꯅꯠꯇꯤꯌꯦ ꯆꯦ ꯁꯣꯃꯥꯅ ꯕꯤꯖꯦ ꯉꯥꯏꯈꯣ ꯃꯌꯥꯝꯗ ꯆꯥ ꯄꯤꯊꯛꯂꯝꯃꯣꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯕꯤꯖꯦ ꯀꯅꯥꯅꯣ ꯍꯥꯏꯔꯛꯂꯣ ꯑꯩ ꯅꯨꯡꯙꯪꯅ ꯊꯥꯅ ꯍꯥꯠꯀꯦ ꯑꯗꯨꯒ ꯑꯒꯨꯅ ꯆꯦ ꯔꯣꯕꯤ ꯍꯥꯏꯌꯦ ꯑꯒꯨ ꯆꯤꯆꯦꯒꯤꯗ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯌꯣ ꯑꯗꯨꯏ ꯆꯦ ꯔꯣꯕꯣꯅ ꯑꯒꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨ ꯆꯦ ꯎꯁꯥꯅ ꯑꯣꯏꯃꯥ ꯄꯤꯡꯀꯤ ꯅꯪ ꯄꯣꯏꯖꯟ ꯆꯥꯈ꯭ꯔꯁꯨ ꯑꯁꯨꯝ ꯂꯩꯔꯤ ꯄꯣꯏꯖꯟ ꯆꯥꯔꯁꯨ ꯑꯁꯨꯝ ꯂꯩꯔꯤ ꯅꯪꯁꯦ ꯍꯤꯌꯥꯡꯗꯧꯒ ꯑꯣꯜꯂꯕꯣ ꯍꯥꯏ ꯍꯣꯏ ꯆꯦ ꯎꯆꯥ ꯍꯤꯌꯥꯡꯗꯧ ꯍꯥꯏꯗꯨꯗꯤ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯄꯤꯡꯀꯤꯗꯤ ꯃꯌꯥꯡ ꯀꯪꯗꯕꯅꯤꯍꯦ ꯄꯤꯡꯀꯤꯗꯤ ꯍꯦꯜꯗꯤ ꯑꯦꯟ ꯋꯦꯜꯗꯤꯅꯤ ꯑꯗꯨꯒ ꯊꯦꯡꯖꯤꯜꯂꯅꯤ ꯄꯤꯡꯀꯤꯅ ꯕꯤꯖꯦ ꯆꯥ ꯕꯣꯔꯥ ꯄꯤꯖꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯕꯤꯖꯦꯅ ꯍꯥꯏꯔꯦ ꯑꯒꯨꯅ ꯁꯤ ꯀꯩꯅꯣ ꯆꯦ ꯔꯣꯕꯤ ꯍꯥꯏ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯦ ꯍꯥꯏꯅꯤ ꯑꯒꯨ ꯑꯗꯨꯒ ꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯤꯅ ꯑꯒꯨ ꯑꯩꯁꯨ ꯂꯥꯛꯂꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯒꯨꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦ ꯔꯣꯕꯣꯅ ꯆꯦ ꯎꯆꯥꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯎꯁꯥꯅ ꯆꯦ ꯎꯁꯥꯁꯦ ꯌꯥꯝ ꯍꯩꯌꯦ ꯇꯞ ꯇꯞꯅ ꯐꯥꯒꯤ ꯇꯧꯕ ꯆꯦ ꯎꯆꯥꯅ ꯔꯣꯕꯣ ꯕꯤꯖꯦ ꯒꯣꯄꯥꯜꯒꯤ ꯚꯥꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯕꯣꯕꯣꯛ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯑꯒꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯃꯥꯏ ꯃꯦꯗꯤꯇꯦꯁꯟꯁꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯎꯆꯥ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯆꯦ ꯎꯁꯥ ꯈꯪꯉꯤ ꯍꯥꯏ ꯀꯣꯛꯀꯁꯨ ꯐꯠꯇ꯭ꯔꯕ ꯈꯪꯗꯦꯗ ꯆꯦ ꯔꯣꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯈꯥꯗ ꯀꯨꯝꯃꯛꯑꯒ ꯊꯛꯇꯦ ꯍꯩꯗꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯀꯨꯝꯃ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯆꯥꯔꯖꯀ ꯅꯝꯃꯝꯗꯦꯕ ꯁꯤꯕꯨ ꯌꯥ ꯆꯦ ꯎꯆꯥꯁꯨ ꯈꯜꯂꯤꯅꯤ ꯆꯦ ꯔꯣꯕꯣꯅ ꯆꯦ ꯎꯆꯥ ꯈꯪꯉꯤ ꯍꯥꯏ ꯑꯗꯨꯗꯩꯗꯤ ꯆꯦ ꯎꯆꯥꯅ ꯔꯣꯕꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯁꯇꯤꯀꯥꯔ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯒꯨꯅ ꯀꯩꯅꯣ ꯃꯤ ꯅꯣꯏ ꯃꯦꯗꯤꯇꯦꯁꯟ ꯁꯤꯁꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯕꯤꯖꯦꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯁꯥꯕꯗꯟ ꯇꯧꯖꯔꯦ ꯀꯞꯄꯤꯗꯣꯏꯔꯥ ꯍꯥꯏꯌꯦ ꯀꯞꯄꯤꯗꯣꯏꯔꯥ ꯍꯥꯏꯔꯒ ꯖꯣꯏ ꯖꯣꯏ ꯇꯧꯔꯦ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦ ꯕꯤꯖꯦꯅ ꯀꯩꯅꯣ ꯁꯞ ꯇꯧꯈ꯭ꯔꯦ ꯅꯤꯅꯦꯅ ꯑꯗꯨꯝ ꯀꯣꯟꯅ ꯍꯟꯕꯤꯔꯣꯀꯣ 24 ꯑꯋꯥꯔꯁ ꯂꯣꯏꯔꯒ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯑꯒꯨ ꯁꯤꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯄꯤꯡꯀꯤ ꯅꯪ ꯍꯤꯌꯥꯡ ꯊꯧꯕꯤ ꯇꯥꯔꯦ ꯅꯨꯄꯤꯅꯤꯅ ꯑꯣ ꯄꯤꯡꯀꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯄꯤꯡꯀꯤꯗꯤ ꯍꯤꯌꯥꯡꯊꯧꯕꯤ ꯑꯩꯁꯦ ꯃꯥꯗꯤ ꯑꯗꯨꯝ ꯍꯦꯜꯗꯤ ꯑꯦꯟ ꯋꯦꯜꯗꯤꯅꯦ ꯍꯥꯏꯁꯤꯅꯤ ꯑꯒꯨꯅ ꯃꯦꯗꯤꯇꯦꯁꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯎꯪꯈꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯦꯗꯤꯇꯦꯁꯟ ꯀꯥꯏꯅ ꯆꯦ ꯔꯣꯕꯣꯅ ꯁꯔꯃꯨꯗ ꯃꯔꯛ ꯃꯔꯛꯇ ꯍꯧꯗꯣꯛꯏ ꯁꯔꯃꯨ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏꯔ ꯂꯥꯎꯁꯟꯈꯔꯦ ꯆꯦ ꯁꯣꯔꯃꯥ ꯇꯨꯝꯕ ꯌꯥꯔꯝꯃꯔꯣꯏ ꯄꯤꯌꯥꯅꯨ ꯃꯦꯗꯤꯇꯦꯁꯟ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯚꯥꯞ ꯇꯥꯗꯦꯅꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯍꯥꯏ ꯆꯦ ꯔꯣꯕꯣꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯄꯥꯝꯂꯦ ꯍꯥꯏꯕ ꯂꯥꯏꯅꯤꯡꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ 5 ꯒ꯭ꯔꯥꯝꯒꯤ ꯍꯤꯌꯥꯡ ꯊꯧꯕꯤ 5 ꯒ꯭ꯔꯥꯝꯒꯤ ꯍꯤꯌꯥꯡ ꯊꯧꯕꯤꯅꯤ ꯄꯤꯡꯀꯤꯁꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯚꯥꯞꯀ ꯇꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯩ ꯍꯥꯏꯌꯦ ꯑꯒꯨ ꯅꯪ ꯆꯦ ꯔꯣꯕꯣꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦꯔꯥ ꯑꯗꯨꯗꯤ ꯆꯦ ꯁꯣꯃꯥꯅ ꯇꯣꯕꯨ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯗꯦ ꯕꯁꯟꯇ ꯂꯥꯛꯑꯦ ꯀꯩꯅꯣ ꯕꯁꯟꯇ ꯂꯥꯛꯑꯦ ꯑꯃꯨꯛ ꯇꯧꯈꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦ ꯍꯌꯦꯡ ꯔꯤꯇꯥꯔꯟ ꯇꯧꯔꯛꯀꯦ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯕꯤꯖꯦ ꯂꯩꯔꯤꯕꯣ ꯇꯥꯕꯤꯔꯤꯕꯣ ꯕꯤꯖꯦ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ
ꯑꯗꯩꯗꯤ ꯑꯥꯒꯨꯅ ꯌꯥꯔꯦ ꯆꯦꯔꯣꯕꯤ ꯃꯦꯁꯦꯁꯇ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯀꯥꯏꯅ ꯃꯥꯏꯛꯇꯒ ꯂꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯤꯌꯥꯡꯊꯧꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯍꯤꯌꯥꯡꯊꯧꯕꯤ ꯍꯥꯏꯁꯦ ꯄꯤꯡꯀꯤ ꯑꯦꯟꯖꯜꯅꯤ ꯑꯦꯟꯖꯜ ꯑꯣꯟꯂꯤ ꯐꯣꯔ ꯅꯨꯡꯗꯥꯡꯗ ꯇꯃ ꯄꯥꯡꯒꯟ ꯀꯟꯕ ꯍꯪꯉꯣ ꯑꯝꯇ ꯄꯤꯡꯀꯤ ꯃꯃꯥꯗ ꯃꯃꯥ ꯀꯤꯠꯆꯦꯟꯗ ꯑꯝꯇ ꯍꯪꯉꯣ ꯆꯦꯔꯣꯕꯣꯅ ꯁꯔꯃꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯋꯥꯔꯜ ꯀꯞꯀꯤ ꯇ꯭ꯔꯣꯐꯤ ꯑꯃ ꯄꯤꯈꯔꯦ ꯐꯥꯔꯃꯔꯁ ꯂꯥꯛꯑꯦ ꯏꯕꯨꯡ ꯐꯥꯔꯃꯔ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯏꯕꯨꯡ ꯐꯥꯔꯃꯔ ꯂꯥꯏꯛꯁꯦ ꯍꯦꯟꯒꯠꯇꯦꯗ ꯏꯕꯨꯡꯅ ꯇꯧꯔꯗꯤ 12 ꯁꯨꯗꯣꯏꯅꯤ ꯑꯝꯇꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯏꯕꯨꯡ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯣ ꯏꯆꯦ ꯎꯁꯥꯅ ꯁꯔꯃꯥ ꯕꯁꯟꯇ ꯂꯥꯛꯑꯦ ꯕꯁꯟꯇ ꯂꯥꯛꯑꯦ ꯌꯦꯡꯉꯕꯣ ꯍꯥꯏ ꯕꯁꯟꯇ ꯂꯥꯛꯑꯦ ꯌꯦꯡꯉꯕꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯕꯁꯟꯇꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯎꯁꯥ ꯀꯩꯅꯣꯅꯦ ꯕꯁꯟꯇꯒꯤ ꯀꯣꯠ ꯋꯥꯔꯗꯁꯦ ꯆꯦꯔꯣꯕꯣꯅ ꯑꯥꯒꯨ ꯆꯨꯞ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯁꯤꯅ ꯑꯥꯒꯨ ꯃꯪꯒꯨ ꯖꯪꯒꯨ ꯂꯪꯒꯨ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯀꯣꯛ ꯆꯤꯛꯑꯅꯤ ꯅꯣꯛꯄꯗ ꯆꯦ ꯎꯁꯥꯅ ꯃꯥꯂꯦꯝ ꯋꯦꯜꯀꯝ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯅ ꯆꯦ ꯁꯣꯔꯃꯥꯟ ꯎꯁꯥ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯅ ꯍꯥꯏ ꯑꯥꯒꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛꯀ ꯑꯗꯨꯒ ꯇꯤꯄ꯭ꯔꯥꯅꯤꯅꯦꯅ ꯋꯦꯜꯀꯝ ꯃꯥꯂꯦꯝ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝ ꯀꯥꯔꯟ ꯇꯥꯕ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯜꯂꯗꯤ ꯊꯛꯅꯤꯡꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯥꯒꯨ ꯀꯩꯅꯣ ꯍꯥꯏꯁꯤ ꯇꯤꯄ꯭ꯔꯥꯅꯤꯅ ꯋꯦꯜꯀꯝ ꯃꯥꯂꯦꯝ ꯍꯥꯏꯈꯔꯦ ꯏꯕꯨꯡ ꯐꯥꯔꯃꯔꯁꯤꯅ ꯄꯤꯡꯀꯤꯅ ꯍꯥꯏꯔꯦ ꯑꯥꯒꯨꯅ ꯀꯀꯥ ꯃꯥꯂꯦꯝ ꯍꯥꯏꯔꯦ ꯏꯕꯨꯡ ꯐꯥꯔꯃꯔꯁꯤꯅ ꯎꯁꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯁꯤꯅ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯒꯨꯅ ꯃꯦꯁꯦꯁꯇ ꯀꯣꯛ ꯍꯥꯏꯔꯛꯎꯍꯦꯅ ꯍꯥꯏꯔꯒ ꯃꯆꯤꯟꯒꯁꯦ ꯁꯨꯒꯠ ꯁꯨꯗꯥ ꯇꯧꯅ ꯄꯪꯄꯩꯗ ꯄꯩꯈꯔꯦ ꯑꯗꯩ ꯄꯤꯡꯀꯤꯅ ꯏꯕꯨꯡ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤꯅ ꯍꯥꯏꯈꯔꯦ ꯆꯦꯔꯣꯕꯣꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏ ꯐꯣꯟꯗ ꯍꯥꯏꯅꯁꯤ ꯍꯥꯏꯅ ꯆꯦ ꯎꯁꯥꯅ ꯀꯩꯕ ꯊꯧꯕ ꯍꯥꯏꯗꯤ ꯅꯨꯄꯥ ꯊꯧꯕꯤ ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯇꯥꯗ꯭ꯔꯣ ꯄꯤꯡꯀꯨ ꯍꯥꯏꯌꯦ ꯆꯦ ꯎꯁꯥꯅ ꯑꯣ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ ꯑꯗꯨꯑꯣꯏꯗꯤ ꯇꯤꯄ꯭ꯔꯥꯅꯤꯅꯦꯅ ꯑꯣꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯅꯦ ꯑꯗꯨꯒ ꯑꯥꯒꯨꯅ ꯍ꯭ꯋꯥꯠꯁ ꯗꯤꯁ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯍ꯭ꯋꯥꯠ ꯏꯁ ꯗꯤꯁ ꯍꯥꯏꯅ ꯑꯗꯩꯗꯤ ꯆꯦꯔꯣꯕꯣꯅ ꯏꯠꯁ ꯄ꯭ꯔꯅꯥꯌꯝ ꯍꯥꯏꯈꯔꯦ ꯑꯗꯩ ꯑꯥꯒꯨꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯗꯣꯏꯔꯣ ꯍꯥꯏꯌꯦ ꯄꯤꯡꯀꯤꯅ ꯑꯩ ꯃꯩꯇꯩꯂꯣꯟ ꯁꯨꯗꯕꯅꯤꯀꯣ ꯑꯩ ꯚꯥꯞꯀ ꯇꯥꯗꯦ ꯎꯁꯥ ꯄꯤꯡꯀꯤꯒꯤ ꯃꯩꯇꯩꯂꯣꯟ ꯁꯨꯗꯕꯅꯦ ꯇꯧꯕꯤꯅꯣꯕ ꯌꯥꯝ ꯐꯠꯇꯦꯕꯣ ꯆꯦꯔꯣꯕꯣ ꯍꯛꯀꯠ ꯆꯥꯎꯕꯁꯤꯡꯁꯦ ꯄꯤꯡꯀꯤꯒꯤ ꯃꯔꯣꯟ ꯁꯨꯗꯕꯅꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯨꯒ ꯈꯪꯉꯦꯕ ꯑꯩꯅ ꯐꯖꯅ ꯑꯥꯒꯨꯅ ꯑꯥꯏ ꯀꯥꯟ ꯑꯟꯗꯔꯁꯇꯦꯟ ꯍꯥꯏ ꯇꯤꯄ꯭ꯔꯥꯅꯤꯅ ꯑꯣꯟꯂꯦꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯄꯤꯡꯀꯤ ꯃꯩꯇꯩ ꯃꯌꯥꯡ 50-50 ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯇꯣꯕꯣꯒꯤ ꯏꯁꯇꯤꯀꯥꯔꯁꯦ ꯀꯔꯤ ꯏꯁꯇꯤꯀꯥꯔꯅꯣ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯩ ꯆꯦ ꯁꯣꯔꯃꯥꯟ ꯎꯁꯥ ꯉꯁꯤ ꯕꯁꯟꯇꯒꯤ ꯎꯇꯤ ꯂꯥꯛꯑꯕꯅꯤ ꯎꯔꯕꯣ ꯍꯥꯏꯌꯦ ꯎꯇꯤ ꯑꯩ ꯈꯪꯉꯦ ꯅꯣꯏ ꯕꯁꯟꯇꯁꯦ ꯑꯩ ꯈꯪꯉꯦ ꯈꯔ ꯑꯗꯨꯒ ꯕꯤꯖꯦ ꯂꯥꯛꯑꯦ ꯕꯤꯖꯦ ꯀꯗꯥꯏꯗꯅꯣꯝ ꯆꯠꯂꯨꯔꯦ ꯑꯩ ꯈꯪꯉꯦ ꯀꯔꯤ ꯑꯦꯜꯕꯤꯅꯣ ꯁꯤꯕꯨ ꯃꯇꯣꯝꯇꯒ ꯑꯩꯈꯣꯏ 3-4ꯒ ꯄꯥꯟꯅꯔꯦ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯅꯁꯤꯀꯣ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯗ꯭ꯔꯤꯞ ꯂꯣꯟꯅ ꯌꯥꯔꯗꯤ ꯌꯥꯖꯔꯅꯤ ꯗ꯭ꯔꯤꯞ ꯂꯣꯏꯅ ꯌꯥꯜꯂꯗꯤ ꯌꯥꯖꯔꯅꯤ ꯑꯁꯤ ꯂꯣꯏꯔꯒ ꯕꯤꯖꯦ ꯀꯩꯅꯣ ꯇꯧꯒꯦ ꯒ꯭ꯂꯨꯀꯣꯟ ꯗꯤ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯑꯦꯅꯔꯖꯤꯗꯣ ꯑꯃꯨꯛꯀ ꯒꯦꯟ ꯇꯧꯒꯦ ꯂꯥꯛꯆꯔꯅꯤ ꯆꯦ ꯋꯥꯏꯇꯤꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯎꯇꯤ ꯂꯥꯛꯂꯕꯅꯤ ꯌꯦꯡꯈꯠꯂꯝꯃꯦ ꯙꯀꯥ ꯀꯔꯅꯦ ꯑꯩ ꯈꯪꯉꯦꯀꯣ ꯅꯣꯏ ꯉꯥꯡꯅꯩꯗꯣ ꯑꯩ ꯈꯪꯉꯦ ꯆꯦ ꯁꯜꯃꯥꯟ ꯎꯁꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯩꯗꯤ ꯑꯥꯒꯨꯅ ꯑꯩ ꯚꯥꯞ ꯇꯥꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯁꯣꯔꯃꯥ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯗꯤ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦꯕꯣ ꯍꯥꯏ
ꯆꯦꯕꯨꯖꯥ ꯑꯩꯈꯣꯏꯒꯤꯁꯤꯇꯅꯦꯕꯀꯣ ꯂꯣꯏꯕ ꯏꯁꯀꯤꯞ ꯇꯧ ꯆꯠꯂꯤꯁꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯕꯀꯣ ꯑꯗꯨꯒ ꯕꯤꯖꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯉꯥꯏꯍꯥꯛꯇꯪ ꯀꯗꯥꯏꯗ ꯀꯣꯏꯊꯣꯛꯎꯏꯅꯣ ꯌꯥ ꯇꯦꯜꯍꯩꯕ ꯂꯥꯛꯑꯦ ꯇꯦꯜꯍꯩꯕ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯇꯦꯜꯍꯩꯕ 12 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯇꯦꯜꯍꯩꯕ ꯃꯣꯅꯣꯒ ꯑꯣꯏꯔꯕꯣ ꯇꯦꯜꯍꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯅꯤꯄꯥꯅꯤ ꯃꯣꯅꯣ ꯑꯣꯏꯔꯕ ꯑꯗꯩꯗꯤ ꯏꯆꯦ ꯎꯁꯥꯅ ꯁꯣꯔꯃꯥ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯂꯣꯏ ꯈꯪꯍꯧꯗꯦ ꯑꯒꯨꯅ ꯃꯦꯗꯤꯇꯦꯁꯟ ꯍꯥꯏ ꯀꯔꯤꯅꯣꯅ ꯍꯥꯏꯈꯔꯦ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯕꯁꯟꯇꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯦꯅ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯅ ꯇꯦꯜꯍꯩꯕꯒꯤ 12 ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯦ ꯆꯦ ꯎꯁꯥꯅ ꯇꯦꯜꯍꯩꯕ ꯚꯤꯗꯤꯑꯣ ꯌꯦꯡꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯆꯦ ꯎꯁꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯇꯥꯡ ꯆꯥꯅ ꯇꯦꯜꯍꯩꯕꯅ ꯕꯣꯇꯜ ꯃꯈꯨꯝ ꯁꯥꯏꯕꯩꯗꯣ 240 ꯌꯧꯍꯧꯔꯦ ꯕꯣꯇꯜ ꯃꯈꯨꯝ ꯁꯥꯏꯕꯗꯨꯗꯤ ꯀꯨꯏꯔꯦ ꯌꯦꯡꯕ ꯇꯦꯜꯍꯩꯕ ꯂꯥꯏꯛ 240 ꯌꯧꯔꯦ ꯍꯥꯏꯔꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯇꯧꯋꯣ ꯋꯥꯠꯆ ꯇꯥꯏꯝꯒ ꯀꯌꯥ ꯌꯧꯊꯔꯒꯦ ꯑꯗꯨꯒ ꯃꯣꯅꯣ ꯑꯣꯏꯔꯕ ꯍꯥꯏꯕ ꯅꯪꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯎꯁꯥ ꯃꯣꯏꯒꯤꯗꯣ ꯁꯨꯝꯕ ꯅꯨꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯈꯔ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯕꯁꯟꯇꯁꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯕꯣ ꯍꯥꯏꯌꯦ ꯆꯦ ꯎꯁꯥꯗ ꯚꯤꯗꯤꯑꯣ ꯌꯦꯡꯂꯕꯣ ꯍꯥꯏ ꯕꯤꯖꯦꯅ ꯕꯤꯖꯦ ꯂꯣꯏ ꯌꯦꯡꯗꯣꯏꯅꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯂꯛꯎ ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ ꯆꯦ ꯎꯁꯥ ꯂꯩꯃ ꯌꯦꯡꯉꯛꯀꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯒꯤ ꯑꯅꯧꯕ ꯍꯥꯄꯛꯄ꯭ꯔꯅꯦ ꯑꯩꯕꯨ ꯊꯦꯡꯅꯗꯦ ꯆꯦ ꯍꯥꯞꯄ꯭ꯔꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩ ꯑꯗꯨꯝ ꯂꯩ ꯆꯠꯇꯦꯀꯣ ꯄ꯭ꯔꯣꯃꯤꯁ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯗꯤꯟꯁꯦ ꯅꯪꯒꯤ ꯐꯥꯒꯤ ꯃꯆꯥ ꯃꯆꯥꯗꯨꯅ ꯐꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯒꯨꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯕꯣꯇꯜ ꯃꯈꯨꯝꯒꯁꯨ ꯁꯥꯏꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯣ ꯇꯦꯜꯍꯩꯕꯒꯤꯁꯦ ꯔꯤꯜꯁꯅꯤ ꯑꯒꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯔꯤꯜꯁ ꯑꯃ ꯈꯔ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯈꯤꯗ꯭ꯔꯅꯦ ꯕꯣꯇꯜ ꯃꯈꯨꯝ ꯀꯨꯝ ꯁꯥꯏꯕꯩꯗꯣ ꯑꯗꯨꯗꯣ ꯇꯦꯜꯍꯩꯕꯁꯨ ꯁꯥꯏꯌꯦ ꯑꯗꯨꯗꯣ ꯁꯥꯏꯕꯗꯣ ꯇꯦꯜꯍꯩꯕꯒꯤꯗꯣ ꯂꯥꯏꯛ 240 ꯁꯨꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ 519 ꯌꯧꯔꯦ ꯍꯥꯏ ꯑꯣ ꯀꯩ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯏꯔꯣ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯇꯦꯜꯍꯩꯕ ꯑꯗꯨꯒ ꯇꯦꯜꯍꯩꯕꯒꯤꯁꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯝꯇ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯒꯦ ꯅꯍꯥꯟꯉꯩꯗꯤ ꯑꯩꯅ ꯁꯔꯁ ꯇꯧꯔ ꯌꯦꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯕꯤꯖꯦ ꯌꯦꯡꯗ꯭ꯔꯤ ꯃꯆꯥꯗꯨ ꯐꯠꯇꯕꯅꯤ ꯇꯝꯕꯤꯅꯨ ꯃꯥ ꯀꯩꯁꯨꯝ ꯈꯪꯄꯣꯠꯇꯦ ꯇꯧꯕꯤꯅꯨ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯍꯦꯜꯂꯣ ꯇꯦꯜꯍꯩꯕ ꯍꯥꯏꯈꯔꯦ ꯑꯒꯨꯅ ꯀꯔꯝꯕ ꯋꯥꯜꯗ ꯁꯥꯏꯔꯤꯕ ꯍꯥꯏꯌꯦ ꯌꯨꯇꯨꯞ ꯋꯥꯔꯜꯗ ꯑꯒꯨ ꯑꯗꯨꯒ ꯀꯩꯅꯣꯅ ꯆꯦ ꯁꯣꯔꯃꯥꯅ ꯕꯤꯖꯦ ꯅꯅꯤꯡ ꯂꯩꯊꯣꯛꯂꯒ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯤꯔꯣ ꯕꯤꯖꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅꯔꯕ ꯏꯆꯦ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯁꯦ ꯂꯣꯏꯅ ꯈꯪꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯅ ꯗꯥ ꯕꯤꯖꯦ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯌꯦ ꯇꯦꯜꯍꯩꯕ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯅꯪꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯂꯩꯌꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯂꯣꯏꯈ꯭ꯔꯁꯨ ꯍꯥꯟꯅ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯅꯤ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯆꯦ ꯎꯁꯥ ꯇꯦꯜꯍꯩꯕꯅ ꯍꯥꯏꯌꯦ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯅꯤ ꯇꯧꯔꯛꯑꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯣꯀꯦ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯉꯁꯤ ꯑꯩꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯦ ꯑꯗꯨꯒ ꯆꯦ ꯁꯨꯁꯃꯤꯇꯥꯒ ꯀꯧꯔꯛꯀꯅꯨꯀꯣ ꯅꯣꯏꯅ ꯍꯜꯂꯝꯗꯅ ꯑꯃꯨꯛ ꯗꯣꯁꯥ ꯇꯥꯅꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔꯗꯣ ꯑꯩꯅ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯕ꯭ꯔꯣ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯥꯏꯕ ꯑꯩꯅ ꯑꯃꯅ ꯍꯜꯂꯁꯨ ꯑꯃꯅ ꯍꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯅꯦ ꯆꯠꯅꯕꯤꯒꯤ ꯁꯨꯝ ꯃꯑꯣꯡ ꯑꯣꯏꯅ ꯑꯗꯨꯒ ꯆꯍꯤ ꯍꯪꯕꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯌꯥꯝ ꯍꯜꯂꯝꯃꯦ ꯑꯩꯁꯦ ꯍꯧꯖꯤꯛ 29 ꯄ꯭ꯂꯁ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯁꯨ ꯀꯅꯥꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯍꯜꯂꯝꯃꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯀꯧꯋꯦꯕ ꯆꯦ ꯎꯆꯥ ꯋꯥꯏꯇꯤ ꯆꯪꯉꯛꯄꯗ ꯂꯣꯏꯔꯦ ꯆꯦ ꯎꯆꯥꯅ ꯇꯦꯜꯍꯩꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯒꯤ ꯕꯣꯔꯗꯣ ꯃꯩꯇꯩꯔꯣ ꯃꯌꯥꯡꯂꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯅꯠꯇꯦ ꯆꯦ ꯁꯣꯔꯃꯥ ꯇꯨꯜꯁꯤ ꯎꯝꯃꯒ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯤꯅꯤ ꯄꯥꯞ ꯂꯩꯇꯅꯕ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯍꯣꯔꯦꯟ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯈꯣꯡꯕꯥꯟ ꯑꯃ ꯆꯣꯡꯉ ꯀꯣꯛꯄꯀꯣ ꯇꯧꯔꯣ ꯖꯨꯁꯇꯣ ꯀꯥꯏꯅꯣ
ꯑꯗꯨꯒꯩꯗꯤ ꯀꯩ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯑꯥꯒꯨ ꯕꯣꯇꯜ ꯃꯈꯨꯝ ꯕꯣꯇꯜ ꯃꯈꯨꯝ ꯁꯥꯏꯕꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕꯅꯦ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯃꯩ ꯇꯥꯕꯅꯦꯒ ꯍꯥꯏꯔꯦ ꯆꯦꯎꯁꯥꯅ ꯅꯦꯠ ꯅ꯭ꯌꯨ ꯍꯥꯞꯇꯦꯗ ꯍꯥꯏ ꯅ꯭ꯌꯨꯁꯨ ꯍꯥꯞꯄꯣ ꯇꯦꯜꯍꯩꯕ ꯑꯃꯈꯛ ꯍꯥꯞꯄꯒ ꯀꯨꯏꯅ ꯂꯩꯊꯣꯛꯑ ꯀꯥꯟꯅꯗꯦ ꯑꯩꯅ ꯇꯦꯜꯍꯩꯕꯒꯤ ꯃꯃꯥꯡꯗꯗꯤ ꯂꯣꯏꯅ ꯌꯦꯡ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯃꯤ ꯅꯍꯥꯟ ꯏꯔꯥꯡ ꯀꯩꯀꯥ ꯊꯣꯛꯈꯤꯕꯩꯗꯣ ꯈꯇꯪꯒ ꯄꯤꯌꯣ ꯗꯗꯥ ꯄꯤꯌꯣ ꯗꯤꯖꯦꯅ ꯇꯦꯜꯍꯩꯕ ꯁꯤꯌꯣꯔ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯆꯦ ꯎꯁꯥ ꯂꯩꯃꯗ ꯕꯣꯅꯤꯌꯥꯝ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏ ꯑꯣ ꯗꯥ ꯕꯣꯅꯤꯌꯥꯝ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯆꯦ ꯎꯁꯥꯅ ꯑꯣ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯕꯤꯖꯦ ꯈꯨꯃꯟ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯕꯤꯖꯦꯅ ꯑꯣꯀꯦ ꯇꯦꯜꯍꯩꯕ ꯍꯥꯏꯌꯦ ꯑꯗꯩ ꯆꯦ ꯁꯜꯃꯥꯅ ꯇꯣꯕꯣ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣꯠꯁꯦ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯔꯟꯖꯤꯇꯥ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯔꯟꯖꯤꯇꯥ ꯀꯩꯗꯧꯔꯦ ꯋꯦꯜꯀꯝ ꯔꯟꯖꯤꯇꯥ ꯅꯍꯥꯟꯁꯣꯏꯗ ꯔꯟꯖꯤꯇꯥꯁꯦ ꯀꯥꯏꯗꯩꯅꯣ ꯍꯪꯕꯅꯦ ꯈꯨꯝꯕꯤꯔꯝꯗꯦ ꯀꯔꯤ ꯂꯥꯏꯞꯅꯣ ꯁꯤꯕꯨ ꯚꯤꯗꯤꯑꯣꯁꯨ ꯎꯗꯦ ꯍꯥꯏ ꯑꯣ ꯉꯁꯤꯁꯦ ꯁꯛ ꯎꯗꯕꯤ ꯂꯥꯏꯞ ꯑꯣꯏꯅ ꯊꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯨꯃꯥꯏꯅ ꯋꯥꯏꯇꯤꯗ ꯕ꯭ꯂꯦꯡ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯁꯛ ꯎꯗꯕꯤꯁꯦ ꯈꯔ ꯆꯠꯅꯩꯌꯦꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥꯔꯦ ꯅꯨꯡꯊꯤꯟꯁꯤꯒ ꯔꯟꯖꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯔꯟꯖꯤꯇꯥꯁꯦ ꯆꯦ ꯑꯅꯨꯒꯤꯗ ꯐꯪꯅꯕ ꯔꯟꯖꯤꯇꯥꯗꯣ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯏꯗꯣꯏꯔꯕ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯍꯥꯏꯕ ꯔꯣꯕꯣ ꯒꯥꯌꯞ ꯍꯥꯏ ꯆꯦ ꯔꯣꯕꯣ ꯒꯥꯌꯞ ꯕꯁꯟꯇ ꯃꯅꯥꯛ ꯆꯠꯈ꯭ꯔꯦ ꯆꯦ ꯔꯣꯕꯣ ꯕꯤꯖꯦꯅ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨꯁꯨ ꯊꯥꯖꯕꯤꯗꯦ ꯑꯗꯨꯒ ꯈꯥꯝꯁꯨ ꯑꯗꯨꯝ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯃꯌꯥꯝ ꯍꯥꯏꯌꯦ ꯊꯥꯖꯩ ꯕꯤꯖꯦ ꯊꯥꯖꯩ ꯊꯥꯖꯕꯗꯣ ꯅꯪ ꯉꯁꯥꯏꯗꯩ ꯂꯩꯕꯤꯔꯛꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯖꯩꯀꯣ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯃꯤꯁꯤ ꯌꯥꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯆꯦ ꯇꯣꯕꯣ ꯆꯦꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯒꯨ ꯆꯦꯟꯈ꯭ꯔꯦꯕ ꯆꯦ ꯁꯣꯔꯃꯥ ꯂꯩꯔꯤꯕꯣ ꯆꯦ ꯁꯣꯔꯃꯥꯗ ꯑꯝꯇ ꯀꯧ ꯆꯦ ꯎꯁꯥ ꯑꯗꯩ ꯆꯦ ꯎꯁꯥꯅ ꯔꯥꯃꯦꯁꯣꯔꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡꯗꯤ ꯃꯥꯜꯂꯤ ꯆꯦ ꯎꯁꯥ ꯀꯩꯅꯣꯅꯤ ꯃꯥ ꯍꯥꯏꯕꯗꯣ ꯆꯍꯤ 90 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ 38 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯦ 38 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯕꯤꯖꯦꯅ ꯆꯦ ꯎꯁꯥꯅ ꯇꯦꯜꯍꯩꯕ ꯕꯤꯖꯦꯁꯨ ꯑꯉꯥꯡꯅꯤ ꯃꯤꯡ ꯑꯁꯨꯝ ꯀꯧꯔꯣ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯉꯁꯤ ꯑꯃꯝꯕꯤ ꯂꯥꯏꯞ ꯁꯤꯁ ꯔꯟꯖꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯔꯟꯖꯤꯇꯥꯁꯦ ꯑꯃꯨꯛꯀ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯔꯟꯖꯤꯇꯥ ꯂꯩꯔꯤꯕꯣ ꯔꯟꯖꯤꯇꯥ ꯀꯣꯃꯦꯟ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯂꯩꯔꯗꯤ ꯔꯟꯖꯤꯇꯥꯁꯦ ꯃꯥ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯛ ꯏꯔꯝꯃꯒ ꯃꯥ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯆꯦ ꯁꯔꯃꯅ ꯅꯣꯏ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯕꯦꯙꯧ ꯀꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅ ꯐꯔꯅꯤ ꯅꯣꯏ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯕꯦꯟꯙꯧ ꯀꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅ ꯐꯔꯅꯤ ꯆꯦ ꯎꯁꯥ ꯅꯅꯥꯎ ꯊꯥꯗꯣꯛꯑꯃ ꯀꯥꯏ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯒꯦꯕꯁꯦ ꯀꯣꯃꯦꯟꯒ ꯂꯩꯇ꯭ꯔꯦ ꯕꯤꯖꯦ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯆꯦ ꯁꯣꯔꯃꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯪꯕꯣ ꯆꯦ ꯎꯁꯥꯅ ꯂꯞ ꯍꯥꯏꯅ ꯊꯥꯔꯛꯑꯦ ꯆꯦ ꯁꯣꯃꯥꯅ ꯀꯅꯥꯅꯣ ꯚꯥꯒꯤꯒꯤꯁꯦ ꯚꯥꯒꯤꯒꯤꯁꯦ ꯑꯒꯨꯁꯨ ꯚꯥꯒꯤꯒꯔꯦ ꯆꯦ ꯇꯣꯕꯣ ꯚꯥꯒꯤꯒꯔꯦ ꯏꯄ꯭ꯔꯥꯅꯤꯅꯦ ꯚꯥꯒꯤꯒꯔꯦ ꯅꯪꯒ ꯆꯦ ꯎꯁꯥꯒ ꯕꯤꯖꯦꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯪ ꯀꯥꯔꯤꯅ ꯁꯣꯔꯠ ꯑꯣꯏꯖꯅꯤ ꯆꯦ ꯎꯁꯥ ꯅꯣꯏꯗꯤ ꯅꯣꯏ ꯂꯩꯀꯥꯏꯗꯣ ꯏꯪ ꯆꯤꯛꯄ꯭ꯔꯣ ꯄꯔꯤꯈꯥ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯁꯨꯝ ꯈꯔ ꯃꯅꯤꯜ ꯅꯥꯏꯗꯣꯏꯅꯤ ꯋꯥꯏ ꯁꯪꯉꯣꯏꯗꯣꯏꯅꯦꯕ
ꯕꯤꯖꯦꯅ ꯕꯦꯟꯗꯧ ꯁꯔꯃ ꯖꯣꯏ 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 ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯁꯔꯃꯅ ꯕꯤꯖꯦ ꯏꯁꯨ ꯅꯨꯄꯥ ꯇꯥꯁꯜꯂꯨ ꯍꯥꯏ ꯃ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯇꯧꯔꯣꯏ ꯌꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯃꯤ ꯄꯤꯛꯇꯛ ꯇꯧꯕꯗꯨꯗ ꯑꯉꯥꯡ ꯃꯥꯟꯕ ꯑꯣꯏꯖꯥꯠꯅꯤ ꯍꯥꯏꯌꯦ ꯈꯪꯗꯦꯕꯣ ꯆꯦ ꯎꯁꯥ ꯑꯩꯅ ꯑꯦꯜꯕꯤꯗ ꯆꯪꯕꯗꯨꯒ ꯑꯩꯉꯣꯟꯗ ꯏꯆꯦ ꯁꯨꯁꯃꯤꯇꯥ ꯂꯥꯛꯑꯦ ꯑꯗꯨ ꯑꯩꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨꯝ ꯍꯪꯒꯦꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗ ꯑꯃ ꯀꯅꯥꯅꯣ ꯑꯃ ꯀꯥꯎꯈꯔꯤꯅꯦ ꯑꯃ ꯀꯅꯥꯅꯣ ꯑꯃꯁꯨꯅꯤꯅꯦ ꯑꯣ ꯑꯃꯅ ꯗꯥ ꯒꯣꯄꯥꯜꯅꯤ ꯁꯣꯔꯤ ꯑꯩ ꯂꯥꯏꯛꯇ ꯌꯥꯝ ꯉꯥꯡꯉꯦ ꯆꯄꯦꯡ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯧꯖꯁꯅꯨꯗ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯁꯃꯤ ꯀꯣꯃꯦꯟ ꯁꯨꯅ ꯄꯥꯔꯛꯎ ꯍꯥꯏ ꯆꯦ ꯂꯩꯍꯧꯔꯕꯣ ꯕꯦꯟꯊꯧ ꯆꯣꯏꯔꯣ ꯂꯩꯍꯧꯔꯦ ꯃꯤ ꯄꯤꯛꯇꯛ ꯇꯧꯗꯨꯗ ꯑꯉꯥꯡ ꯃꯥꯟꯕꯖꯥꯠꯅꯤ ꯕꯦꯟꯊꯧ ꯆꯣꯏꯔꯣ ꯂꯩꯍꯧꯔꯦ ꯕꯤꯖꯦ ꯏꯁꯤ ꯅꯨꯄꯥ ꯇꯊꯥꯁꯇꯨ ꯍꯥꯏꯕ ꯑꯣ ꯖꯣꯏ ꯖꯣꯏ ꯍꯥꯏꯗꯨꯒ ꯇꯊꯥꯁꯇꯨ ꯍꯥꯏꯕ ꯆꯨꯝꯃꯕ ꯑꯗꯩꯗꯤ ꯆꯦ ꯎꯆꯥ ꯑꯩ ꯆꯍꯤ 29 ꯁꯨꯔꯦ 29 ꯁꯨꯔꯦ ꯁꯜꯃꯥꯟ ꯈꯥꯟꯗꯩꯁꯨ ꯍꯜꯂꯦ ꯑꯗꯨꯏꯗꯤ ꯁꯜꯃꯥꯟ ꯈꯥꯟꯒꯤ 35 ꯑꯗꯨꯒ ꯆꯦ ꯇꯣꯕꯣꯅ ꯐꯣꯟ ꯋꯥꯔꯤ ꯁꯨꯅꯔꯤ ꯍꯥꯏꯌꯦ ꯆꯦ ꯇꯣꯕꯣꯅ ꯐꯣꯟ ꯋꯥꯔꯤ ꯁꯨꯅꯔꯤ ꯑꯩ ꯌꯥꯗꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯊꯝꯃꯣ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 6ꯇ ꯑꯣꯏꯅ ꯇꯧꯔꯒꯦ ꯕꯤꯖꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯕꯤꯖꯦꯗ ꯆꯦ ꯎꯁꯥꯅ ꯕꯥꯇꯣꯟ ꯑꯃ ꯆꯦꯟꯁꯤꯜꯂꯝꯃꯦ ꯕꯤꯖꯦ ꯆꯦ ꯎꯁꯥꯒꯤ ꯕꯥꯇꯣꯟꯁꯦ ꯂꯧꯁꯜꯂꯣ ꯆꯦ ꯎꯁꯥꯒꯤ ꯄꯨꯡ 6ꯇ ꯆꯦ ꯎꯁꯥ ꯂꯣꯏꯅ ꯆꯥꯎꯊꯗ꯭ꯔꯣꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯩꯅ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯈꯛꯇꯪ ꯁꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯁꯨ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯏꯕꯨꯡ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯀꯔꯤ ꯃꯊꯦꯜ ꯍꯧꯔꯛꯀꯦ ꯑꯗꯨꯒ ꯑꯣꯍꯣ ꯕꯤꯖꯦꯅ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯂꯥꯛꯂꯔꯣꯏꯒꯦ ꯆꯦ ꯎꯁꯥꯗꯤ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯑꯩ ꯎꯗꯦ ꯍꯥꯏ ꯆꯦ ꯎꯁꯥ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯎꯗꯦ ꯍꯥꯏ ꯀꯩꯒꯤꯅꯣꯅꯦ ꯆꯦ ꯎꯁꯥ ꯕꯤꯖꯦꯗ ꯎꯗꯦ ꯍꯥꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯦ ꯎꯁꯥꯗ ꯃꯌꯥꯝ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯝꯒꯅꯨ ꯄꯨꯁꯜꯂꯣ ꯃꯥ ꯄꯨꯁꯜꯂꯣ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯕꯤꯖꯦ ꯁꯪꯒꯣꯝ ꯃꯅꯝ ꯐꯥꯎ ꯀꯣꯛꯇ꯭ꯔꯤ ꯅꯪ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯕꯤꯖꯦꯅ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯂꯥꯛꯂꯔꯣꯏꯌꯦ ꯆꯦ ꯎꯁꯥꯗꯤ ꯎꯗꯦ ꯍꯥꯏꯀꯣ ꯏꯕꯨꯡ ꯊꯣꯂꯦꯟ ꯍꯥꯏꯕ ꯅꯦꯠ ꯑꯩꯒꯤ ꯑꯣꯏꯔꯕꯣ ꯍꯥꯏ ꯎꯡꯉꯤꯁꯦ ꯃꯌꯥꯝ ꯅꯦꯠ ꯎꯡꯕ꯭ꯔꯣ ꯑꯗꯣ ꯆꯦ ꯔꯣꯕꯣꯅ ꯈꯦꯂꯦꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯆꯦ ꯁꯣꯃꯥꯅ ꯕꯤꯖꯦ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏ ꯃ꯭ꯌꯨꯠꯇꯣ ꯕꯥꯔ ꯅꯝꯁꯤꯜꯂ ꯂꯩꯔꯦ ꯆꯦ ꯎꯁꯥꯅ ꯈꯦꯂꯦꯟ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯕꯤꯖꯦꯅ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯂꯥꯛꯂꯣꯏ ꯑꯗꯨ ꯂꯩꯀꯣ ꯈꯦꯂꯦꯟ ꯍꯥꯏꯔꯦ ꯆꯦ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯇꯦꯜꯍꯩꯕꯅ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯀꯩꯅꯣ ꯕꯤꯖꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯛꯏꯁꯦ ꯕꯤꯖꯦꯅ ꯁꯤ ꯀꯣꯃꯦꯟꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏ ꯂꯩꯔꯦꯕ ꯁꯣꯟꯖꯜꯂ ꯁꯥꯟꯅꯧ ꯆꯣ ꯃꯆꯟ ꯃꯤꯉꯣꯟꯗ ꯀꯌꯥ ꯍꯦꯟꯅ ꯍꯥꯏꯕ꯭ꯔꯅꯦ ꯆꯦ ꯎꯁꯥꯅ ꯆꯍꯤ ꯍꯦꯟꯒꯠꯂꯦ ꯕꯤꯖꯦꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯕ ꯆꯦ ꯎꯁꯥ ꯆꯦ ꯎꯁꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯂꯥꯛꯂꯔꯣꯏꯒꯦ ꯆꯦ ꯎꯁꯥꯗꯤ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯃꯤ ꯎꯗꯦ ꯑꯩ ꯎꯗꯦ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯕ ꯈꯦꯂꯦꯟꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ ꯍꯥꯏꯌꯦ ꯆꯦ ꯎꯁꯥꯅ ꯑꯗꯩꯗꯤ ꯆꯦ ꯔꯣꯕꯣꯅ ꯇꯦꯂꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯆꯦ ꯁꯣꯕꯥꯅ ꯑꯣ ꯑꯁꯤ ꯑꯣꯏꯕꯣꯔꯦ ꯆꯥ ꯖꯦꯟꯕꯤ ꯑꯦꯜꯕꯤ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯤ ꯊꯥꯖꯗꯕꯅꯦꯕ ꯑꯩꯗ ꯂꯩꯕ ꯃꯇꯝꯗ
ꯑꯩꯁꯦ ꯃꯤ ꯃꯁꯤꯡ ꯁꯨꯔꯒ ꯅꯍꯥꯟꯗꯩ ꯑꯦꯜꯃꯤꯁꯦ ꯊꯥꯏꯌꯦꯕ ꯃꯤ ꯃꯁꯤꯡ ꯁꯨꯕ ꯉꯥꯏꯗꯤ ꯑꯩꯁꯦ ꯄꯨꯡ 6ꯇ ꯍꯦꯛꯇ ꯇꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯇꯣꯝꯇꯅ ꯂꯩꯔꯗꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯅꯦꯕ ꯑꯗꯨꯒ ꯆꯦ ꯎꯁꯥ ꯕꯤꯖꯦꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯂꯣꯏꯈꯔꯦ ꯅꯪꯉꯣꯟꯗ ꯆꯦ ꯆꯨꯆꯥ ꯆꯍꯤꯅ ꯅꯥꯜꯂꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯆꯦ ꯎꯆꯥꯅ ꯍꯣꯏ ꯍꯣꯏ ꯕꯤꯖꯦ ꯍꯥꯏꯗꯣ ꯏꯕꯨꯡ ꯈꯩꯅꯅ ꯆꯦ ꯆꯨꯆꯥ ꯆꯍꯤꯅ ꯅꯥꯜꯂꯦ ꯍꯥꯏ ꯕꯤꯖꯦꯅ ꯑꯃꯨꯛꯀꯨꯝ ꯍꯥꯏꯔꯦ ꯆꯦ ꯎꯆꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯂꯥꯛꯂꯔꯣꯏꯒꯦ ꯆꯦ ꯎꯆꯥꯗꯤ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯑꯩ ꯎꯗꯦ ꯑꯩ ꯂꯣꯏ ꯄꯥꯗꯣꯏꯅꯤ ꯕꯤꯖꯦꯅ ꯄꯥꯗꯦ ꯍꯦꯛꯇ ꯍꯥꯏꯀꯣ ꯕꯤꯖꯦꯅ ꯑꯃꯨꯛꯀꯨꯝ ꯍꯥꯏꯔꯛꯑꯦ ꯆꯦ ꯎꯆꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯂꯥꯛꯂꯔꯣꯏꯒꯦ ꯆꯦ ꯎꯆꯥꯗꯤ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯑꯩ ꯎꯗꯦ ꯁꯤꯗꯣꯔꯦ ꯑꯩ ꯄꯥꯕꯗ ꯕꯤꯖꯦꯅ ꯆꯦ ꯎꯆꯥ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏ ꯑꯗꯣ ꯆꯦ ꯎꯆꯥꯅ ꯈꯦꯂꯦꯟ ꯆꯍꯤ ꯌꯥꯝ ꯊꯤꯅꯔꯤ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯌꯦ ꯑꯗꯣꯅꯤ ꯆꯦ ꯎꯆꯥ ꯑꯗꯨꯒ ꯆꯦ ꯎꯆꯥꯅ ꯋꯥꯏ ꯇꯤꯒꯤ NRC ꯇꯧꯔꯤꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏꯒ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯅꯤ 12 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯁꯤꯁ ꯎषꯥ ꯆꯍꯤ ꯊꯤꯔꯤꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯎꯆꯥ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯌꯦ ꯆꯦ ꯎꯆꯥ ꯈꯨꯝꯃꯛꯇ꯭ꯔꯦ ꯆꯦ ꯎꯆꯥ ꯁꯥꯎꯈ꯭ꯔꯦ ꯕꯤꯖꯦ ꯆꯦ ꯎꯆꯥꯗ ꯑꯝꯇ ꯊꯦꯝꯕꯤꯌꯣ ꯏꯕꯨꯡ ꯈꯦꯂꯦꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯏꯕꯨꯡ ꯑꯩ ꯏꯁꯩꯒ ꯍꯩꯖꯗꯦꯗ ꯑꯩ ꯄꯤꯛꯏꯉꯩꯗꯩ ꯏꯁꯩꯒ ꯁꯛꯄ ꯍꯩꯖꯗꯦ ꯏꯇꯣꯝꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯪꯉꯤ ꯃꯌꯥꯝ ꯀꯣꯃꯦꯟꯁꯦ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯆꯦ ꯁꯣꯃꯥꯅ ꯀꯩ ꯍꯥꯏꯕ ꯇꯣꯕꯨꯗꯤ ꯆꯍꯤ 34ꯇ ꯉꯥꯏꯔꯤꯕꯅꯦ ꯑꯉꯥꯡꯅꯦ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯆꯦ ꯔꯣꯕꯣꯗꯣ ꯆꯍꯤ ꯁꯨꯗꯅ ꯋꯥꯏꯇꯤ ꯄꯥꯏꯔꯤꯅꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯉꯪꯉꯁꯨ ꯌꯥꯏꯌꯦ ꯍꯥꯏꯌꯦ ꯏꯕꯨꯡ ꯍꯩꯇꯦꯗ ꯌꯥꯝꯅ ꯅꯆꯜꯗ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯖꯗꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯍꯔꯥꯎꯔꯦ ꯕꯤꯖꯦꯅ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦ ꯊꯃꯣꯏ ꯄꯨꯛ ꯁꯨꯔꯒ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯁꯔꯃꯨ ꯍꯥꯏꯌꯦ ꯆꯦꯔꯣꯕꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯣ ꯆꯦꯔꯣꯕꯣ ꯑꯗꯨ ꯆꯦ ꯁꯣꯔꯃꯥꯅ ꯅꯪꯒꯤ ꯆꯍꯤ 34ꯇ ꯁꯨꯔꯦ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯅꯪ ꯆꯍꯤ ꯁꯨꯗꯅ ꯋꯥꯏꯇꯤ ꯄꯥꯏꯕꯒꯤ ꯅꯪ ꯐꯥ ꯇꯥꯔꯦ ꯆꯠꯈ꯭ꯔꯕꯣ 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 ꯎꯝ ꯑꯗꯨꯗꯤ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕ ꯏꯕꯨꯡ ꯈꯦꯂꯦꯅ ꯇꯣꯕꯨꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯌꯦ ꯇꯣꯕꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯇꯣꯕꯨꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩ ꯍꯥꯏꯌꯨ ꯍꯥꯏꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯕꯨꯡ ꯈꯦꯂꯦꯟꯗ ꯏꯕꯨꯡ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯛꯀꯦ ꯆꯦꯔꯣꯕꯣ ꯃꯦꯂꯥ ꯂꯣꯏꯔꯕꯣ ꯕꯤꯖꯦ ꯋꯥꯗꯅ ꯄꯣꯊꯥꯈꯔꯦ ꯕꯤꯖꯦꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯕꯒꯤ ꯂꯥꯁꯇ ꯆꯦ ꯎꯁꯥꯗ ꯇꯥꯏꯅꯔꯒ ꯋꯥꯗꯅ ꯄꯣꯊꯥꯈꯔꯦ ꯕꯤꯖꯦꯗꯤ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯍꯥꯏꯕ ꯏꯔꯣꯝꯕ ꯍꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯣ ꯍꯥꯎꯗꯣꯏ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯑꯗꯨꯒ ꯀꯩꯅꯣꯅ ꯆꯦ ꯁꯣꯔꯃꯥꯟ ꯍꯥꯏ ꯈꯦꯂꯦꯟ ꯔꯣꯕꯤꯇꯥꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯨꯕꯨ ꯀꯧꯔꯤꯌꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯗꯅꯤ ꯏꯕꯨꯡ ꯈꯦꯂꯦꯟ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯇꯣꯕꯣꯁꯦ ꯔꯣꯕꯤ ꯑꯣꯏꯗꯣꯏꯔꯣ ꯃꯅꯤ ꯆꯦ ꯔꯣꯕꯤꯇꯥꯅꯦ
ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯅꯩꯅꯤ ꯑꯦꯜꯕꯤꯗ ꯀꯣꯃꯦꯟ ꯍꯥꯏꯅꯕꯗ ꯃꯌꯥꯝ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗ ꯄꯤꯛꯅꯤꯛ ꯑꯃ ꯀꯣꯏꯕ ꯆꯠꯀꯗꯕ ꯂꯩꯌꯦ ꯑꯩꯒꯤ ꯑꯗꯣ ꯑꯩꯁꯦ ꯃꯃꯥꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯒꯟꯗꯦ ꯑꯗꯣ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯒꯁꯦ ꯇꯧꯖꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ ꯆꯠꯂꯗꯤ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯆꯠꯀꯗꯕꯗꯤ ꯂꯩꯌꯦ ꯆꯦ ꯁꯣꯔꯃꯥꯅ ꯃꯌꯥꯝ ꯎꯏꯅꯈ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯉꯦ ꯆꯦ ꯁꯣꯔꯃꯥ ꯅꯪꯗꯤ ꯇꯨꯝꯍꯧꯗ꯭ꯔꯕ ꯉꯁꯥꯏ ꯎꯏꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯔꯣꯕꯤꯗꯤ ꯂꯩꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯎꯆꯥꯅ ꯈꯦꯂꯦꯟ ꯆꯍꯤ ꯊꯤꯔꯤꯁꯤꯔꯣ NRC ꯇꯧꯕꯒꯤꯅꯤ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯤꯇꯥꯅ ꯂꯩꯌꯦ ꯍꯥꯏꯅ ꯐꯨꯡꯂꯥꯎ ꯐꯥꯎꯗꯣꯔꯛꯑꯦ ꯆꯦ ꯔꯣꯕꯤ ꯀꯩꯗꯧꯔꯤꯒꯦ ꯆꯦ ꯔꯣꯕꯤ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯔꯣ ꯀꯨꯀꯤꯡ ꯑꯦꯟ ꯏꯇꯤꯡ ꯑꯦꯟ ꯇꯧꯔꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯑꯩꯈꯣꯏꯗꯤ NRCꯗ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯌꯦ NRCꯗ ꯌꯥꯎꯗ꯭ꯔꯦ भैया को भैया भैया को भैया हायना ꯑꯩꯈꯣꯏ ꯏꯪ ꯇꯞꯄꯁꯦ ꯃꯔꯣꯟ ꯈꯔ ꯊꯣꯛꯂꯛꯑꯦ ꯄꯦꯇꯦꯡ ꯄꯦꯇꯦꯡ ꯉꯥꯡꯉꯤꯅꯦ ꯏꯪ ꯇꯞꯄ ꯋꯥ ꯈꯛꯇ ꯉꯥꯡꯉꯛꯑꯦ ꯗꯗꯥ ꯀꯧꯔꯣ ꯗꯗꯥ ꯍꯥꯏꯅ ꯗꯗꯥ ꯀꯧꯔꯣ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯨꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯔꯣꯕꯣꯁꯦ ꯈꯨꯝꯃꯛꯇꯦꯕ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ओए शर्मा तोबू तो 14 इयर्स नꯠꯇꯦ 8 इयर्सꯇ ꯁꯨꯔꯕꯅꯤ होली क्रॉसꯇ क्लास 2 तꯝꯃꯤꯕꯅꯤ ꯍꯥꯏ होली क्रॉसꯇ क्लास 2 तꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯔꯣꯕꯤꯗꯤ ꯂꯥꯏꯚ ꯊꯥꯕ ꯎꯗꯦ ꯍꯥꯏꯌꯦ ꯏꯕꯨꯡ ꯈꯦꯂꯦꯟ ꯆꯦ ꯔꯣꯕꯤꯇꯥꯁꯦ ꯍꯥꯟꯅ ꯃꯥ ꯄꯨꯡ 3 ꯈꯨꯗꯤꯡꯒꯤ ꯆꯦ ꯔꯣꯕꯣꯅꯤ ꯅꯨꯡꯇꯤꯒꯤ ꯊꯥꯔꯝꯃꯤꯁꯦꯀꯣ ꯉꯁꯤ ꯊꯥꯔꯛꯏꯁꯦ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯃꯇꯝꯅꯦꯕ ꯍꯥꯟꯅ ꯑꯗꯨ ꯃꯥ ꯍꯟꯗꯛ ꯈꯔꯅꯤꯗꯤ ꯀꯨꯏꯔꯦ ꯊꯥꯗꯕ ꯆꯦ ꯔꯣꯕꯣ ꯊꯥꯔꯛꯎꯍꯦ ꯅꯪꯒꯤ ꯂꯥꯏꯚ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯎꯁꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯔꯣꯕꯤ ꯂꯥꯏꯚ ꯊꯥꯗ꯭ꯔꯣ ꯊꯥꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯕꯨꯡ ꯍꯥꯏꯗꯤ ꯃꯥ ꯑꯩꯅ ꯊꯥꯕ ꯄꯨꯡ 3ꯁꯤꯒ ꯃꯥ ꯊꯥꯔꯝꯃꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥ ꯊꯥꯗꯦ ꯆꯦ ꯔꯣꯕꯣꯅ ꯅꯣꯏꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯁꯦ ꯍꯥꯏꯔꯒ ꯀꯞꯄꯔꯦ ꯑꯣꯟꯗ ꯇꯥꯔꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣ ꯅꯪꯒꯤ ꯂꯥꯏꯚ ꯍꯪꯉꯤꯅꯦ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯍꯪꯉꯤꯁꯦ ꯆꯦ ꯎꯁꯥꯅ ꯁꯨꯁ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ ꯐꯤ ꯃꯌꯥꯝ ꯁꯨꯔꯤ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯆꯦ ꯂꯣꯏꯁꯤꯜꯂꯣ ꯑꯩꯁꯨ ꯑꯥꯐꯇꯔ 10 ꯃꯤꯅꯤꯠꯁ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯆꯦ ꯁꯣꯔꯃꯥꯁꯨ ꯉꯁꯥꯏꯗꯩ ꯂꯩꯕꯤꯔꯤꯅꯤ ꯎꯏꯔ ꯑꯃꯨꯛ ꯍꯧꯒꯠꯂꯒ 10 ꯃꯤꯅꯤꯠꯁꯃꯨꯛ ꯂꯩꯔꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯆꯦ ꯎꯁꯥꯅ ꯔꯣꯕꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯆꯥꯎ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯇꯥꯅ ꯈꯦꯂꯦꯟ ꯊꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯆꯦ ꯊꯥꯔꯛꯎꯀꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯆꯦ ꯎꯁꯥꯒꯤꯗꯤ ꯉꯁꯤ ꯄꯨꯡ 6ꯇꯅꯤ ꯍꯥꯏ ꯃꯌꯥꯝ ꯆꯦ ꯎꯁꯥꯒꯤ LB ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦ ꯎꯁꯥꯒꯤꯗꯁꯨ ꯆꯪꯃꯤꯟꯅꯁꯤ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯆꯦ ꯔꯣꯕꯣꯅ ꯈꯦꯂꯦꯟ ꯊꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯁꯣꯔꯃꯥ ꯇꯨꯕꯨꯁꯦ ꯃꯨꯛꯕꯥꯡꯗꯣ ꯇꯣꯐꯨ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯇꯣꯐꯨ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯍꯥꯏ ꯇꯣꯐꯨꯗꯣ ꯑꯝꯇ ꯆꯥꯔ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯕꯨꯡ ꯈꯦꯂꯦꯟ ꯆꯥꯔꯕꯣ ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯀꯅꯥ ꯀꯩ ꯍꯥꯏꯕ ꯆꯦ ꯎꯆꯥꯅ ꯕꯥꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯎꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯦ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯍꯣꯏ ꯆꯦ ꯎꯁꯥ ꯍꯥꯏꯌꯦ ꯀꯩꯅꯣꯒꯤ ꯆꯦ ꯎꯁꯥꯒꯤ ꯍꯣꯔꯦꯟ ꯄꯨꯡ 6ꯇꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯗꯣ ꯆꯦ ꯎꯁꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤ
ꯆꯦ ꯁꯣꯔꯃꯥ ꯀꯣꯃꯦꯟ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯆꯦ ꯎꯁꯥ ꯕꯥꯏ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯁꯣꯔꯃꯥ ꯂꯣꯏꯔꯅꯤ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯆꯦ ꯎꯁꯥ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣ ꯀꯣꯃꯦꯟ ꯈꯤꯇꯪ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯁꯅꯥꯇꯣꯝꯕꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯑꯦ ꯇꯨꯃꯤꯟꯅ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯍꯥꯏ ꯇꯧꯔꯛꯑꯦ ꯆꯦꯔꯣꯕꯤꯅ ꯈꯦꯂꯦꯟ ꯇꯣꯐꯨ ꯈꯪꯉꯤꯅꯦ ꯍꯥꯏꯌꯦ ꯆꯦꯔꯣꯕꯤ ꯀꯩꯅꯣ ꯇꯣꯐꯨ ꯍꯥꯏꯁꯦ ꯁꯣꯌꯥꯕꯤꯟꯅ ꯁꯦꯝꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯣꯏꯃꯥ ꯑꯩ ꯆꯦ ꯁꯣꯔꯃꯥ ꯇꯥꯕ꯭ꯔꯥ ꯆꯦꯔꯣꯕꯤ ꯏꯆꯥꯅꯤꯄꯥꯁꯤꯅ ꯃꯤ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯌꯨꯇꯨꯕ ꯍꯥꯡꯉꯦꯅ ꯍꯥꯏꯔ ꯑꯩꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯂꯣꯏꯔꯦꯅꯦ ꯁꯤ ꯇꯥꯔꯦꯅꯦ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯈꯪꯗꯕ ꯃꯤ ꯌꯥꯎꯕꯗ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯔꯣꯕꯤ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯨꯗꯤ ꯑꯍꯥꯎ ꯆꯥꯕꯤꯅꯤ ꯂꯣꯏ ꯈꯪꯕꯅꯤ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣꯅ ꯈꯦꯂꯦꯟ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯅꯤ ꯆꯦꯔꯨꯕꯤ ꯑꯩꯅ ꯀꯩꯅꯣꯅ ꯁꯦꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯣ ꯇꯣꯐꯨꯁꯦ ꯅꯠꯇ꯭ꯔꯥ ꯏꯕꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯁꯔꯃꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯍꯥꯎꯕ ꯆꯥꯏ ꯍꯥꯏꯗꯨꯒ ꯍꯥꯏꯈꯔꯦ ꯆꯦꯔꯣꯕꯤ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯗꯅ ꯃꯁꯛ ꯐꯖꯩꯁꯦ ꯎꯗ꯭ꯔꯥ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯕꯣꯠ ꯈꯣꯝꯃꯒ ꯂꯥꯏꯔꯤꯁꯦ ꯁꯤꯒꯩꯁꯤꯒꯅꯦ ꯉꯥ ꯆꯥꯟꯅꯗꯕ ꯃꯤ ꯉꯥꯛꯇ ꯂꯩꯅꯤ ꯌꯨꯄꯤꯔꯣꯒꯤ ꯃꯤ ꯉꯥꯛꯇꯅꯦꯕꯗꯣ ꯉꯥ ꯆꯥꯟꯅꯗꯕ ꯃꯤ ꯉꯥꯛꯇꯅꯦ ꯑꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯒ ꯍꯥꯏꯕ ꯇꯜꯂꯦꯕ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯕ꯭ꯂꯣꯛꯇ ꯉꯥꯒ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯉꯥꯒ ꯊꯣꯡꯕ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯇꯜꯂꯦꯕ ꯑꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯩ ꯀꯅꯥꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕꯀ ꯇꯧꯍꯟꯗꯦꯕꯗꯣ ꯃꯁꯤꯅ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯍꯥꯏꯅꯣꯅ ꯈꯥꯝꯃꯤꯕ ꯕꯣꯠꯀ ꯄꯥꯝꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯏꯕꯨꯡ ꯈꯦꯂꯦꯅ ꯃꯅꯤ ꯍꯥꯏꯌꯣ ꯆꯦ ꯔꯣꯕꯣꯅ ꯁꯅꯥꯇꯣꯝꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯧꯔꯛꯑꯦ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯗꯣ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯅꯥ ꯆꯦꯒꯤꯅꯣ ꯃꯤ 5 ꯂꯩꯌꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯤ 5 ꯂꯩꯔꯗꯤ ꯆꯦꯔꯣꯕꯣꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯩꯁꯨꯝ ꯇꯥꯗꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯁꯃꯤ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯍꯥꯏꯌꯦ ꯆꯦ ꯑꯩ ꯔꯨꯝꯗ ꯐꯝꯃꯤꯅꯤ ꯃꯅꯨꯡꯗ ꯆꯪꯉꯦ ꯆꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯁꯃꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯁꯦ ꯆꯦ ꯑꯩ ꯔꯨꯝꯗꯅꯤꯀꯣ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯇꯨꯝꯂ ꯀꯩꯅꯣꯝ ꯃꯨꯜꯂꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯕꯨꯡ ꯂꯣꯏꯔꯅꯤ ꯃꯤꯅꯤꯠ 5 ꯂꯩꯕꯤꯌꯣ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯂꯞ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯃꯤꯅꯤꯠ 5 ꯂꯩꯕꯤꯈꯣ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯁꯔꯃꯨ ꯂꯣꯏꯔꯦ ꯂꯤꯡ ꯊꯥꯈ꯭ꯔꯦ ꯍꯥꯏꯌꯦ ꯂꯣꯏꯔꯦ ꯂꯤꯡ ꯊꯥꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯈꯦꯂꯦꯟ ꯕꯥꯏ ꯍꯥꯏꯌꯦ ꯕꯥꯏ ꯌꯥꯗꯦꯀꯣ ꯃꯤꯅꯤꯠ 5 ꯂꯩꯕꯤꯈꯣ ꯆꯦꯔꯣꯕꯣꯅ ꯂꯥꯏꯚ ꯂꯣꯏꯔꯕꯣ ꯍꯥꯏꯁꯦ ꯂꯣꯏꯗ꯭ꯔꯤ ꯆꯦꯔꯣꯕꯣ ꯖꯁ 5 ꯃꯤꯅꯤꯠ 5 ꯃꯤꯅꯤꯠ ꯃꯨꯛꯇꯪ ꯂꯩꯕꯤꯌꯨ ꯏꯕꯨꯡ ꯈꯦꯂꯦꯟ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯆꯦꯔꯣꯕꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯒ ꯅꯤꯡꯁꯤꯡꯉꯛꯀꯦ ꯅꯪꯉꯣꯟꯗ ꯆꯦ ꯁꯣꯔꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩ ꯀꯥꯏꯗꯅꯣ ꯍꯪꯉꯤꯗꯣ
ꯆꯦ ꯑꯦꯜꯕꯤꯁꯦ ꯃꯇꯝ ꯉꯥꯏꯕ ꯋꯥꯏꯅꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯊꯪ ꯃꯊꯪ ꯄꯥꯈ꯭ꯔꯗꯤ ꯈꯪꯍꯧꯗꯦꯀꯣ ꯑꯗꯣ ꯀꯣꯃꯦꯟ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯇꯝ ꯉꯥꯏꯕꯁꯦ ꯋꯥꯕꯅ ꯍꯥꯏꯅꯤ ꯆꯦꯁꯣ ꯃꯥꯅ ꯇꯣꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯕꯁꯟꯇꯒꯤ ꯎꯇꯤ ꯌꯦꯡꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯅꯪꯗꯤ ꯀꯣꯃꯦꯟ ꯊꯥꯗ꯭ꯔꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯆꯦꯔꯣꯕꯣ ꯅꯪꯗꯤ ꯀꯣꯃꯦꯟ ꯊꯥꯗ꯭ꯔꯣ ꯑꯩꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯣ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯔꯣꯕꯣ ꯍꯥꯏꯔꯒ ꯑꯣ ꯏꯆꯦ ꯅꯟꯗꯤ ꯂꯥꯛꯑꯦ ꯏꯆꯦ ꯅꯟꯗꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯅꯥꯎ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯛꯄ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯔꯣꯕꯣꯗ ꯍꯛ ꯇꯧꯔꯦ ꯂꯥꯛꯄ ꯍꯣꯁ ꯀꯧꯕꯤꯗꯦꯕ ꯍꯥꯟꯅꯒꯤ ꯃꯔꯤ ꯃꯇꯥ ꯍꯥꯏꯁꯦ ꯆꯦ ꯔꯣꯕꯣꯗ ꯍꯥꯟꯅ ꯍꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯔꯣꯕꯣ ꯍꯥꯏꯅ ꯍꯥꯏꯔ ꯑꯃꯨꯛꯀ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯁꯔꯃ ꯑꯩꯁꯨ ꯆꯦꯟꯒꯦ ꯍꯥꯏ ꯑꯩꯁꯨ ꯆꯦꯟꯗꯣꯏꯅꯦ ꯆꯦ ꯖꯦꯡ ꯖꯦꯡꯗꯅ ꯃꯤꯒꯤꯗꯤ ꯚ꯭ꯌꯨꯁꯦ ꯂꯣꯏꯔꯝꯃꯅꯦꯕ ꯋꯥꯆ ꯇꯥꯏꯝꯒꯁꯦ ꯏꯅꯥ ꯈꯨꯟꯗꯅ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯅꯟꯗꯤ ꯚꯤꯟꯗꯤꯅ ꯍꯥꯏꯔꯒ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯝꯒ ꯇꯧꯅꯨ ꯍꯥꯏ ꯋꯦꯜꯀꯝ ꯀꯝꯒ ꯇꯧꯅꯨ ꯍꯥꯏ ꯀꯩꯒꯤꯅꯣꯅꯦ ꯑꯗꯣ ꯆꯦ ꯔꯣꯕꯣꯅ ꯁꯨꯆꯤ ꯅꯟꯗꯤꯁꯦ ꯋꯦꯜꯀꯝ ꯇꯧꯏ ꯆꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯅꯥꯎꯒꯤ ꯂꯥꯏꯐꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯁꯨ ꯂꯥꯛꯄꯤꯅꯤ ꯏꯆꯦꯁꯦ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯀꯣꯃꯦꯟ ꯊꯥꯗꯦ ꯌꯦꯡꯕꯇꯅꯤ ꯍꯥꯏꯌꯦ ꯀꯣꯃꯦꯟ ꯊꯥꯗꯧ ꯌꯦꯡꯉꯗꯤ ꯆꯦ ꯔꯣꯕꯣꯅ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯛ ꯇꯧꯅꯔ ꯃꯆꯤꯟꯒ ꯄꯨꯟꯁꯤꯟꯈꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯦ ꯔꯣꯕꯣꯅ ꯅꯟꯗꯤ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯅꯣꯛꯈ꯭ꯔꯦ ꯈꯪꯅꯕꯤ ꯃꯔꯣꯟꯗ ꯍꯛ ꯇꯧꯔꯒ ꯑꯃꯨꯛꯀ ꯅꯣꯛꯈ꯭ꯔꯦꯕꯀꯣ ꯏꯆꯦ ꯅꯟꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯤꯔꯦꯍꯦ ꯑꯦꯜꯕꯤ ꯊꯥꯕꯗ ꯉꯁꯥꯏ ꯉꯥꯡꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯥꯎꯟꯗꯣ ꯇꯞ 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 ꯁꯤꯊꯔꯛꯇꯅ ꯁꯤꯁꯦ ꯂꯣꯏꯔꯛꯄꯒꯤ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯄꯗ ꯕꯣꯇꯜꯁꯦ ꯂꯥꯁꯀꯤ ꯄꯥꯔꯠ ꯑꯣꯏꯔꯦ ꯆꯦꯔꯣꯕꯣ ꯆꯦ ꯁꯣꯔꯃ ꯀꯩꯅꯣꯒꯤ ꯄꯨꯡ 1:30 ꯂꯥꯏꯔꯤꯛꯇꯣ ꯁꯨꯃꯥꯏꯅ ꯕꯗ꯭ꯔꯪ ꯕꯗ꯭ꯔꯪ ꯂꯦꯞꯇꯅ ꯄꯥꯔꯝꯕꯗꯕꯨ ꯋꯥꯏꯇꯤꯗ ꯆꯪꯉꯛꯑꯝꯒꯗ꯭ꯔꯕ ꯇꯧꯏ ꯂꯤꯂꯥꯁꯦ ꯑꯗꯨꯒ ꯏꯆꯦ ꯅꯟꯗꯤꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏꯌꯦ ꯅꯪ ꯀꯣꯃꯦꯟ ꯄꯥꯏꯌꯦ ꯑꯣ ꯔꯣꯕꯣꯁꯦ ꯑꯩꯈꯣꯏ ꯄꯥꯕꯣꯒꯤ ꯃꯔꯤꯅꯤ ꯍꯥꯏꯌꯦ ꯑꯣ 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 ꯔꯣꯕꯣꯁꯦ ꯑꯩꯈꯣꯏ ꯄꯥꯕꯣꯒꯤ ꯃꯔꯤꯅꯤ ꯍꯥꯏꯌꯦ ꯑꯣ ꯑꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯥꯗꯦ ꯌꯦꯡꯕꯇꯅꯤ ꯍꯥꯏ ꯄꯥꯔꯦ ꯄꯥꯔꯦ ꯏꯆꯦ ꯅꯟꯗꯤ ꯄꯥꯔꯦꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯊꯥꯗꯣꯛꯑꯝꯃ ꯃꯥꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯅꯟꯗꯤ ꯀꯧꯕ ꯈꯨꯝꯗꯕ ꯍꯥꯏꯅ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯏꯆꯦ ꯅꯟꯗꯤ ꯆꯦ ꯁꯣꯔꯃꯥꯅ ꯀꯧꯔꯤ ꯑꯝꯇ ꯈꯨꯝꯕꯤꯔꯣ ꯏꯆꯦ ꯅꯟꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯑꯁꯤꯅ ꯑꯩꯒꯤ ꯇꯔꯞꯇꯩ ꯍꯪꯕ ꯀꯣꯏꯁꯟꯅꯤ ꯑꯩ भैया से लंगी ꯆꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯣꯃꯦꯟꯁꯦ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏꯔꯒ ꯃꯆꯥꯇꯣꯟꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯌꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯕꯤꯜꯗꯤꯡꯁꯤꯒ ꯑꯗꯣ ꯃꯆꯥꯇꯣꯟ ꯁꯣꯟꯗꯩꯁꯤꯅ ꯅꯨꯄꯤꯅꯦꯕ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯍꯥꯏ ꯇꯧꯅꯔꯤꯕ ꯅꯣꯛꯅꯤꯡꯉ꯭ꯔꯖꯥꯠꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯗꯣ ꯃꯊꯛ ꯃꯊꯛꯇꯒꯤ ꯎꯅꯕꯅꯤꯅꯅꯦ ꯃꯈꯥꯗ ꯀꯨꯝꯊꯕ ꯃꯇꯝꯗ ꯎꯅꯔꯗꯤ ꯍꯥꯏꯁꯦ ꯇꯧꯅꯗꯦꯕ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯕꯤꯜꯗꯤꯡ ꯃꯊꯛꯇꯩ ꯑꯣꯏꯗꯤꯅꯦ ꯎꯕꯒ ꯇꯧꯅꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯔꯨꯝꯁꯦ ꯊꯣꯛꯂꯛꯏꯅꯤ ꯁꯤ ꯔꯨꯝꯁꯦ ꯊꯣꯛꯂꯛꯏꯅꯤꯁꯦ ꯈꯪ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯈꯥꯗ ꯎꯔꯗꯤꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯪꯉꯔꯣꯏ ꯅꯣꯛꯅꯤꯡꯕꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯁꯥꯃꯨ ꯑꯦꯛꯁꯔꯁꯥꯏज ꯇꯨꯔꯣ ꯕꯁꯟꯇ ꯍꯥꯏꯁꯦꯅ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥꯅ ꯇꯣꯕꯣ ꯃꯅꯤ ꯍꯥꯏꯌꯦ ꯆꯦ ꯅꯟꯗꯤꯅ ꯔꯣꯕꯣ ꯑꯩ ꯀ꯭ꯋꯥ ꯆꯥꯔꯨꯒꯦ ꯍꯥꯏ ꯆꯦ ꯂꯥꯛꯄꯒ ꯀꯥꯏꯗ ꯀ꯭ꯋꯥ ꯆꯥ ꯆꯠꯇꯣꯏꯅꯣ ꯁꯤꯒ ꯐꯝꯃꯣ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯆꯦꯔꯣꯕꯣꯅ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯆꯦꯔꯣꯕꯣꯅ ꯅꯟꯗꯤ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯙꯪꯅ ꯁꯨꯈꯤꯗꯣꯔꯦ
ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯉꯁꯤꯗꯤ ꯅꯟꯗꯤꯁꯦ ꯑꯟꯁꯥꯞ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯑꯣꯏꯃ ꯉꯁꯥꯏꯗꯒꯤ ꯁꯔꯃꯥꯁꯦ ꯎꯗꯦ ꯁꯤꯔꯦꯅ ꯑꯩ ꯉꯁꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯑꯩ ꯉꯁꯤ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯉꯁꯤꯗꯤ আজকে তো ট্রাভেলার দাদা আইছে দাদা ওয়েলকাম আমার লাইভে আমি বেঙ্গলি তো অত ভালো করে কইতে পারে না ওয়েলকাম দাদা ওয়েলকাম থ্যাংক ইউ দাদা ভাত খাইছিনি লাইক দেন সুস্মিতা থ্যাংক ইউ দাদা বহুত দিন হয়ে গেছে মানে দেখা হয়েছে না আমিও বেশি এলপিতে ঢুকতে পারছি না এই কারণেও হইতে পারে দেখা হয়েছে না ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯁꯣꯔꯃꯥ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯆꯦ ꯅꯟꯗꯤꯅ ꯆꯦꯔꯣꯕꯣ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯚꯦꯂꯔ ꯗꯗꯥꯁꯦ ꯀꯨꯏꯔ ꯃꯇꯨꯡꯗ ꯂꯥꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯂꯥꯂꯥ ꯂꯥꯂꯥ ꯍꯥꯏꯈꯔꯦ ꯆꯦꯔꯣꯕꯣꯅ ꯗꯗꯥ ꯁꯥꯐꯤ কেমন আছো হাই চেরোবোনা লোনছেল্লাꯛꯄꯁꯤꯗꯅꯤ ꯃꯑꯣꯡ ꯇꯥꯏꯁꯦ ꯑꯗꯨꯒ ট্রেভেলার দাদা কেমন আছো সবাই হাই দাদা আমি তো ঠিক আছে মোটামুটি ꯆꯦ ꯅꯟꯗꯤꯅ ꯔꯣꯕꯣ ꯃꯣꯏꯁꯦ ꯃꯌꯥꯡꯂꯣꯟ ꯉꯥꯡꯂꯤ ꯑꯩ ꯀꯤ ꯆꯦ ꯍꯩꯇꯕꯅꯤ ꯀꯥꯕꯣꯛ ꯁꯥꯕꯣꯛ ꯉꯥꯡꯉꯤꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯚꯦꯂꯔ ꯗꯗꯥ ꯌꯦꯁ ꯑꯐꯇꯔ লং টাইম দাদা আমারে আদর দিছে থ্যাংক ইউ দাদা দাদা ভাত খাইছো নি কি খাইছো ট্রেভেলার দাদা রবো বুনু কয়া একটা হার্ট দিছে আর ট্রেভেলার দাদা কেমন আছো রবো হাই নন্দী দাদা রবো হাই না ꯃꯆꯦ ꯅꯟꯗꯤꯗꯒ ꯅꯟꯗꯤ ꯗꯗꯥ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯅꯟꯗꯤ ꯏꯪꯂꯤꯁ ꯉꯥꯡꯉꯨ ꯀꯤꯗꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯅꯟꯗꯨ ꯑꯩꯗꯤ ꯃꯌꯥꯡꯂꯣꯟ ꯍꯩꯇꯦ ꯆꯦ ꯅꯣꯛꯅꯅꯨꯀꯣ ꯆꯦ ꯔꯣꯕꯣꯅ ꯅꯣꯛꯄꯗ ꯁꯤꯔꯝꯃꯅꯤ ꯑꯩꯅ ꯂꯣꯜꯂꯤꯁꯦ ꯆꯦ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕꯀꯣ ꯈꯥꯁ ꯀꯩꯅꯣꯒꯤꯁꯨ ꯃꯣꯏ ꯁꯤꯂꯦꯇꯤ ꯃꯔꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯁꯨ ꯅꯠꯇꯕꯅꯦ ꯕꯦꯡꯒꯣꯂꯤꯁꯨ ꯅꯠꯇꯕꯅꯦ ꯑꯩ ꯍꯤꯡꯅꯕ ꯉꯥꯡꯉꯤꯅꯤ ꯔꯣꯕꯣ ꯑꯗꯨꯁꯨ ꯍꯩꯇꯦ ꯍꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥ ꯑꯩꯒꯤꯗꯨ ꯌꯥꯝ ꯃꯇꯧ ꯃꯥꯟꯗ꯭ꯔꯕꯕ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯅ দাদা ঠিক আছে আপনি কেমন হায় ট্রেভেলার দাদা নাও রমাদান টাইম সো আই এম ফাস্টিং দিস মান ওকে ওকে জানি দাদা এখন রমাদান শুরু হয়ে গেছে না এখন রমাদান বিকালে কিতা খাইব বিকালে তো খুব ভালো ভালো খাইব ভালো খাইতে লাগে রমাদান মানে পুরা দিন তো ফাস্টিং এ আছে তো ꯆꯦ ꯅꯟꯗꯤꯅ ꯁꯣꯔꯃꯥ ꯀꯔꯤꯝ ꯀꯤꯅꯨ ꯑꯩ ꯂꯩ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯣꯠꯅꯈ꯭ꯔꯦ ꯏꯕꯣ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯅ ꯑꯣ ꯗꯗꯥ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯔꯣꯕꯣ ꯁꯃꯥꯡꯗꯣꯡꯗꯣ ꯂꯧꯒꯗ꯭ꯔꯣ ꯍꯥꯏ ꯔꯣꯕꯣ ꯁꯃꯥꯡꯗꯣꯡꯗꯣ ꯂꯧꯒꯗ꯭ꯔꯣ ꯍꯥꯏꯌꯦ ꯆꯦ রোবো নঙ্গনদানিকো হাঙ্গিছে আদুগা ট্রেভেলার দাদা হ্যাঁ ঠিক বলেছো হ্যাঁ হ্যাঁ দাদা দাদা আমার বেঙ্গলিটা বেশি খারাপ নি না এমনি চলতে পারে নাকি অনেক দিন হয়ে গেছে আমি বেঙ্গলিটা বলি না তো এমনি ভুলি গেছে মানে একটু একটু আশেপাশে এমনি মানে কথা পাতিয়ে থাকলে তো হইব মানে ঠিকঠাক হইব এমনি অতদিন হয়ে গেছে না বেঙ্গলিতে আমি কথা পাতিছে না মানে কথা কইছে না তো এই লাগে আমি বেঙ্গলিতে এখন বেশি ভুলি গেছে ꯆꯦ ꯔꯣꯕꯣꯅ ꯅꯟꯗꯤ ꯂꯧꯗꯣꯏꯅꯤ ꯍꯥꯏ ꯂꯧꯒꯅꯤ ꯍꯥꯏ ꯁꯃꯥꯡꯗꯣꯡꯗꯣ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯁꯔꯃꯥ ꯀꯥꯎꯒꯅꯨ ꯅꯝꯊꯤ ꯍꯥꯏ ꯁꯔꯃꯥ ꯀꯥꯎꯒꯅꯨ ꯍꯥꯏ ꯅꯠꯇꯦꯅꯦ ꯀꯣꯟꯒꯅꯨ ꯍꯥꯏ ꯁꯤꯔꯦꯕꯣ ꯀꯣꯟꯒꯅꯨ ꯅꯝꯊꯤ ꯍꯥꯏꯈꯔꯦ ꯆꯦ ꯅꯟꯗꯤꯅ ओके रोबो हायना हायगरे ट्रेवलर दादा ने यू स्पीक परफेक्ट बेंगली लैंग्वेज थैंक यू दादा ने मोटामुटी শিখছে আমি স্কুল লাইফে আমার বেঙ্গলি আছে আর মুসলিমও আছে মানে সবাই বেঙ্গলিতে কথা বলে আর কলেজেও আছে মানে তার সঙ্গে কথা কইতে কইতে একটু শিখছে আমি মিস্টার প্রেম লাই ওইটা কি কি কথা আমি বুঝি না প্রেম
একটু থাকো, একটু 2-3 মিনিট থাকো, এমনি বুঝি যাইব। প্রেমটা প্রথম আমার লাইফে আয়া গেছে, একদম তুরন্ত গেছে, এখন আইছে। হ্যাঁ, ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯆꯦ ꯁꯣꯔꯃꯥꯅ ꯈꯪꯉꯤ ꯁꯃꯥꯡ ꯀꯅꯥꯒꯤ ꯁꯃꯥꯡꯗꯣꯡꯅꯣ, ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯅꯁꯝꯗꯤ ꯊꯨꯁ ꯂꯥꯎꯏ ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯅꯁꯝꯗꯤ ꯊꯨꯁ ꯂꯥꯎꯔꯦ ꯆꯦꯔꯣꯕꯣꯅ ꯍꯥꯏꯔꯅꯦ ꯀꯣꯏ ꯃꯥꯔꯦ ꯆꯦ ꯅꯟदी ꯍꯣꯏ ꯂꯩꯀꯥꯏꯗꯩꯔ ꯀꯩꯅꯣ। अदुगा ट्रेवलर दादा अनु कोई ओ दादा आज के अनु दीदी आया गेसे तार एकता मीटिंगे जाइबो कोई ते मीटिंग लागी तार गेसे चेरो बॉय सीरे नंग नमांग दा आई बेंगोली का ngang दे इबो नंग ना नोक ना रम दोइ से नोक पदा सीरे बसु कंग दे ना चेरो बोना शर्मा थुस साइ रे नोक रे दुगा चेरो बोना दादा अनु काजे बेस्टो दुगा ट्रेवलर दादा उषा बोनू उषा दीदियों आया गेसे दादा उषा दीदी आज के 6টা বাজে তারও লাইভ আছে এ কারণে তার একটু কাজ কিটাকিটি শেষ করবো কয়া গেছে चे शर्माना नंदी आई बॉडी स्प्रे कापिने हाय चे नंदीना शर्मा चुप लई आईगी रोबोदो पीदोइनी चुप लयू आईगी रोबोदो पीदोइनी नो कदोइनो तंग लंगनो अंगांदो तानी टेबल दादा ओ ठीक है रोबो हाय चे रोबोना प्रेम वेलकम हाय चे रोबो प्रेम से अहान बदला आमबनी अहान खुंदाबदा अदुगने मा चटखरबने अदुगा हजिता मु लाक्पिरिने अदुगा कायदे मांगिनो खंगदे अदो मिस्टर प्रेम हायबा बुझते साइना मियो कथाता बुझते साइना मियो कथाता यामा कनवइदि हाइतेको चे नंदीना रोबो नंग वेलकम याम तौनिंग्ब्रो हाय अदुगा चे शर्माना नंदी नंगी पीदोइबा ओ मागोरे बताओ हाय रे अदुगा चे रोबोना नंदी तौररोय हेना हारगा कखरे टेबल दादा ने के बोलसो प्रेम दादा हाय की बोलसो प्रेम दादा प्रेम टेबल दादा की बोलसो कया जिगाइसे ददी चे रोबोना सरमू हेना हा 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 नो खरे टेबल दादा ऑन आसे हाय थैंक यू दादा ददी चे रोबोना सुसी एंगोंदगी नंगना हाइबे हेले काइदिनो चे इबो तोरकनु अदुसु चे सिलचर ले खरा सिगा लाखोदे पुंकाव कावरे चे रोबोना दादा अपना डॉलर आइसोनी अपना डॉलर आइसोनी हाय दुगा चे शर्माना प्रेम से ngahak wan dharu rimale हाय ट्रेवलर दादा गिसे अमते स्क्रीनशॉट लौगेओ चेरो बोय नंग हाइबे ट्रिक तो तौबदगिने डबल आइकॉन लोइना नमे को हजि अदुगैदि को कइनो लाए नहादे आइना तौसे सब्सक्राइब खतनी प्रेम से ngahak wan dharu rimale हाय बचे शर्मा नत्रा दुगा ट्रेवलर दादा ना आरे नारे रोबो बोनू है दादा ऑटो कोस्टो ऑटो मेहनत लागे ना नी वाइटी रे नचे नंदीना मयाम आई यूम चलगे को बाय आई हौजी रोबो लई हाय अदुगा मिस्टर प्रेमना आमी तो बांग्ला बुझिना जायगा आबार थाकते पारबो ना नंग ngangido करिनो दुदी मिस्टर प्रेम अदुगा टेबल ना डॉलर आर आसबेनागो हाय नाना आइबो दादा एक टू वेट करो आइबो ट्रेवल दादा नो खरे दुगा चेरोबोना दादा केने गो हाय करे चे शर्माना नंदी गाड़ी फंगद्रो नयुम चत नंदी गाड़ी फंगद्रो नयुम चतपगी हाय ट्रेवल दादा ना प्रेम है हायरगा नोखरे वही देखो दादा प्रेम किता मातो प्रेम तार बेंगोलियो मत यार बोले कि बेंगोली बुझे ना किता बोलसो चे नंदी ने फंगदे शर्मा हाय फंगरोय लयो लेथोक्रो मत ननाउदी केलबी सिगे ला ला सिगला मजा ना असी पायो सिंदे पायो
ꯗꯥ ꯖꯨꯁ ꯄꯤꯒꯦ ꯂꯥꯎ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯄꯤꯔꯔꯣꯏ ꯆꯦ ꯔꯣꯕꯣꯅ ꯅꯟꯗꯤ ꯆꯠꯈꯤꯅꯨ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯦꯚꯦꯂꯔ ꯗꯗꯥꯅ रोबो तुम्ही मोनो होले पार्टी देते होबे बोलाम अदुगा चे नंदीना फरे आई बाय ओइरगेको आई युमदा अनाबा यामी सेवा तौगेको थबकसु मयाम लई होय होय चे अदुंबा कंडीशन केका ओइदी दुम हे चलो यारो 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 अदुगा चे रोबोना दादा पार्टी देची अपने देखा होय नाय चे नंदीने प्रेम यानी आई मखोंगना अदुम चटके हाय प्रेमना आई गाड़ी थिनबीगे कना कना थिनबिउ हाइनो हाय प्रेमना मा गाड़ी थिनबीगे हाय ये नंदी ngaiko tobona butter chicken thongba pijani haye haye haido khare kharaga चलो लीजा लाकर चलो चेनंदीने शर्मा अबू खामगनु थबक यामी हाय चेनंदीने रोबो बाय ओरगे हाय ओके ओके चे बाय थैंक यू ngahak lakpibagi चे शर्माना नंदू नुसीबी बाय हाय चे रोबोने नंदी बाय हाय दुगा चेनंदीने शर्मा बाय कोनमु नसी हाय रे चेनंदीने रोबो एगी नंगना खंगी दुनिको बाय साउनु ओके ओके चे साउदे दुगा चे रोबोना होय नंदी हाय चेनंदीने रोबो मोइदा फजना हाय रुको हाय चे रोबोना होय हायगे हाय होयदा चे कछु कायदे खरा हाय दोना दुम जारे मिस्टर प्रेमना मोय नुपी मसेन नुसीबीका हाइनरिसे नुपा खोइना हायरदी खटनारकनीसे हाय मिस्टर प्रेम कई हाइनी अया अया हाइनी ने को मीना नुपी मसेन नुसीबी का हाय निपादा नुसीबा का हायदी सिनरोइद्रो लान तानाना मचा ननाव तानिको दुगा रेवचे नंदीना ऐसे मयामगी ऐसे मयामगो मिमानद्रबा मीनी चे दुमाय हाइनु हे नुंगाइते कइगिनो पुंसीदबो अवाबा नुंगाइबा अमुवानी अमु नुंगाइनी अमुवानी अमु नुंगाइनी नुंगाइबबु सुम लेबै जाब्रो वाबबु सुम लेबै जाब्रो किसुम खलगनु दुमाइना हाइनु हे ऐसु दुमाइना हे खली दुमाइना कछु नते अदुगा चे सोमाना प्रेम हाग नो खरे चे रोबोना सरमु नंग नंदी तौरिसे यंगु हायरे दुगा केवा चे सोमाना नंदी चलो येंगिंद्रे हायरे अदुगा ट्रेवलर दादाना ऑन थैंक यू दादा अदुगा चे नंदीना ओके शेयरिंग बाय है
ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦꯀꯣ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯂꯩꯔꯝꯃꯣꯏ ꯃꯁꯤ ꯄ꯭ꯔꯦꯝꯁꯦ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯕ ꯃꯁꯦ ꯅꯪ ꯈꯨꯗꯤ ꯊꯤ ꯇꯥꯔꯦ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯕꯒꯤ ꯉꯁꯥꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯀꯣ ꯃꯁꯤꯒꯤ ꯄ꯭ꯔꯦꯝ ꯍꯥꯏꯕ ꯅꯤꯄꯥꯁꯦ ꯆꯦ ꯀꯣꯃꯦꯟ ꯂꯣꯏꯔꯗꯤ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯊꯣꯛꯑꯦ ꯆꯦ ꯔꯣꯕꯣ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯛꯊꯠꯂꯒ ꯆꯥꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯡ 2 ꯐꯥꯗꯣꯔꯦꯕ ꯑꯩꯅ ꯉꯁꯥꯏ ꯀꯛꯀꯦꯅ ꯇꯧꯗꯣ ꯇ꯭ꯔꯦꯚꯦꯂꯔ ꯗꯗꯥ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯂꯩꯊꯔꯤꯅꯦꯕ ꯃꯥ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯒꯅꯦ ꯇ꯭ꯔꯦꯚꯦꯂꯔ ꯗꯗꯥꯒ ꯆꯦ ꯅꯟꯗꯤꯒ ꯂꯥꯛꯄꯁꯤꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯅꯦꯕ ꯑꯗꯨꯗꯤ 1 ꯃꯈꯥꯏꯗ ꯀꯛꯑꯗꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅꯅꯦ 1:47ꯅꯦꯕ ꯆꯠꯂꯤꯁꯦ ꯃꯤꯅꯤꯠꯁꯦ ꯆꯦ ꯁꯔꯃꯅ ꯄ꯭ꯔꯦꯝ ꯁꯤꯁꯨ ꯂꯥꯡꯃꯩ ꯊꯥꯡꯃꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯍꯥꯏ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯗꯨꯅꯤ ꯃꯥ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯃꯥꯅ ꯈꯣꯡ ꯇꯥꯔꯛꯑꯝꯃꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯀꯩ ꯆꯦꯔꯣꯕꯣꯅ ꯁꯔꯃꯨ ꯆꯠꯂꯁꯤꯔꯣ ꯏꯕꯥꯅꯤꯁꯨ ꯌꯥꯗꯦ ꯆꯦꯔꯣꯕꯣ ꯆꯠꯄ ꯌꯥꯗꯦ ꯍꯣꯏ ꯃꯥ ꯆꯦ ꯔꯣꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯂꯣꯏꯔꯦꯕ ꯄꯣꯔꯤꯈꯥ ꯂꯣꯏꯅꯔꯛꯄꯩ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯂꯪꯖꯥ ꯄꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯣ ꯀꯣꯛꯀ ꯆꯥꯛꯂꯛꯇꯣꯔꯦ ꯕꯤꯜꯗꯤꯡꯁꯤꯒ ꯑꯉꯥꯡ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ ꯁꯣꯟꯗꯩ ꯕꯤꯜꯗꯤꯡꯁꯤꯁꯨ ꯏꯅꯛ ꯅꯛꯅꯕꯅꯤꯅꯅꯦ ꯑꯗꯣ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯄ꯭ꯔꯦꯝ ꯅꯪ ꯍꯟꯗꯛ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯨꯡꯊꯪ ꯆꯥ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇ ꯂꯥꯛꯑꯦ ꯆꯦ ꯃꯣꯃꯤ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯃꯣꯃꯤ ꯅꯣꯏꯒꯤ ꯑꯕꯣꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯊꯣꯛꯑꯒ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯕꯗꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯂꯥꯛꯇꯣꯏꯗꯣ ꯍꯥꯏꯅ ꯑꯗꯨꯒ 15 ꯂꯥꯏꯛ ꯗꯟ ꯁꯨꯁ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯍꯧꯖꯤꯛꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯔꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯂꯥꯛꯇ꯭ꯔꯣꯕꯅꯤ ꯍꯧꯖꯤꯛ ꯆꯦ ꯃꯣꯃꯤꯅ ꯍꯥꯏ ꯄ꯭ꯔꯦꯝ ꯍꯥꯏꯌꯦ ꯆꯦ ꯂꯥꯛꯇ꯭ꯔꯣꯕꯅꯤꯀꯣ ꯍꯣꯔꯦꯟꯗꯒꯤ ꯆꯦ ꯁꯣꯔꯃꯥꯟ ꯇꯣꯕꯣ ꯆꯠꯂꯁꯤ ꯍꯥꯏ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯁꯣꯔꯃꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯅꯃ ꯃꯣꯃꯤ ꯋꯦꯜꯀꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯍꯥꯏ ꯔꯣꯕꯤ ꯍꯥꯏꯌꯦ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯂꯥꯏꯛꯁꯦ ꯑꯅꯤꯔꯛ ꯅꯝꯕ ꯌꯥꯗꯦ ꯀꯩꯒꯤ ꯋꯥꯏꯇꯤꯁꯦ ꯔꯤꯄꯣꯔꯠ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯍꯥꯏ ꯇꯧꯁꯜꯂꯣ ꯑꯝꯇ ꯂꯥꯏꯛꯁꯦ ꯍꯟꯖꯤꯟ ꯅꯝꯕꯖꯥ ꯑꯣꯏꯗꯤ ꯆꯪꯉꯊꯣꯛꯑꯣ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯟꯅ ꯍꯥꯏꯕ ꯃꯣꯃꯤ ꯐꯛ ꯍꯨꯒꯠꯂꯝꯗꯥꯏꯁꯤꯗ ꯅꯪ ꯑꯃꯨꯛ ꯂꯥꯛꯏꯔꯣ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ 2 hours ꯇꯧꯔꯣ ꯑꯗꯨꯅꯤ ꯆꯦ ꯍꯧꯖꯤꯛ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 50 ꯆꯠꯈ꯭ꯔꯦꯕꯀꯣ ꯄꯨꯡ 1 ꯃꯤꯅꯤꯠ 50 10 ꯃꯤꯅꯤꯠꯇ ꯉꯥꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅꯁꯨ ꯍꯪꯉꯦ ꯅꯃ ꯃꯣꯃꯤ KMC ꯑꯅ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯁꯔꯃ ꯍꯣꯏ ꯁꯔꯃ ꯐꯛ ꯍꯨꯒꯠꯀꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯐꯛ ꯍꯨꯒꯠꯄ ꯌꯥꯎꯒꯦ ꯑꯩ ꯆꯦ ꯃꯣꯃꯤ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯀꯣ ꯑꯁ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯠꯅꯤꯡꯉꯤꯀꯣ ꯃꯅꯤꯄꯨꯔ ꯒꯥꯏꯗꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯔꯣꯕꯣ ꯑꯩ ꯍꯋꯥꯏ ꯍꯥꯏ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯒ ꯑꯩꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯂꯣ ꯑꯣꯏꯔꯦ ꯈꯥꯝꯃꯅꯨꯅꯦ ꯁꯨꯁꯃꯤ ꯍꯥꯏ ꯆꯦ ꯖꯁ 10 ꯃꯤꯅꯤꯠ ꯆꯦ 2 hours ꯐꯥꯗꯤꯉꯩꯗ ꯂꯣꯏꯕ ꯌꯥꯗ꯭ꯔꯕ ꯃꯤꯅꯤꯠ ꯋꯥꯠꯂꯤꯉꯩꯗ दादा ओना से थैंक यू दादा हमारे बेसी সাপোর্ট দিছে আজকে দাদা আমি একটু আগে তো 1.5 ঘন্টা আমি মানে শেষ হওয়ার কথা আছে আজকে দাদা আমারে প্রথম আইছে আমার লাইভে এই কারণে আমি একটু দাঁড়াইছে দাদা আর নন্দী দিদি আইছে না এই কারণে আমি একটু মানে দাঁড়াইছে টাইমটা একটু এক্সটেন্ড করছে এখন মানে 2 ঘন্টা হওয়ার 10 মিনিট বাকি আছে আমি আফটার 10 মিনিট আমি লাইভটা শেষ করব থ্যাংক ইউ দাদা বেশি সাপোর্ট দিছে আজকে दीदी जे ममताना शर्मा KMC हाय जे शर्माना मम्मी सजना थोंबा हाय
ꯃꯤꯁꯇꯔ ꯀꯦꯝꯅ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯁꯨꯁꯃꯤꯇꯥ ꯀꯧꯕ ꯅꯨꯄꯤ ꯑꯩ ꯊꯥꯏꯅ ꯉꯥꯎꯖꯔꯝꯃꯤꯅꯦ ꯏꯁ ꯀꯩ ꯅꯪ ꯊꯥꯏꯅ ꯉꯥꯎꯕꯗ ꯅꯪ ꯑꯣꯏꯍꯧꯗ꯭ꯔꯕꯅꯦ ꯏꯍꯦ ꯅꯪꯁꯨ ꯀꯗꯥꯏꯒꯤ ꯁꯨꯁꯃꯤꯇꯥꯅꯣ ꯅꯪꯅ ꯉꯥꯎꯔꯝꯃꯤꯗꯣꯅ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯁꯨꯁ ꯃꯅꯤꯄꯨꯔꯗ ꯍꯥꯏ ꯆꯦ ꯆꯠꯁꯤꯀꯣ ꯅꯣꯡꯃ ꯅꯣꯏ ꯃꯌꯥꯝ ꯐꯪꯅꯕꯗꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯗꯤ ꯆꯠꯀꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯆꯠꯀꯅꯤ ꯆꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯏꯔꯥꯡꯁꯦ ꯇꯥꯡꯅ ꯐꯔꯁꯅꯨ ꯆꯦ ꯃꯣꯃꯤꯅ ꯑꯣ ꯍꯥꯎꯅꯤꯌꯦ ꯁꯨꯔꯃꯥ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯣꯕꯤ ꯀꯦꯝꯁꯤ ꯍꯥꯏ ꯆꯦ ꯃꯣꯃꯤꯅ ꯁꯨꯁ ꯀꯦꯝꯁꯤ ꯆꯦ ꯑꯩ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯋꯥꯏ ꯊꯣꯡꯉꯦ ꯄꯅꯤꯔ ꯍꯥꯞꯄꯒ ꯑꯗꯩꯗꯤ ꯑꯆꯥꯔ ꯑꯃꯒ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯍꯥꯎꯏ ꯃꯣꯃꯤ ꯍꯥꯏ ꯆꯦ ꯃꯣꯃꯤꯅ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯀꯦꯝꯁꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯗ ꯄꯨꯕꯤꯌꯨꯅꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯗ ꯍꯥꯏꯔꯣ ꯑꯗꯨꯝ ꯐꯪꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯍꯋꯥꯏ ꯆꯥꯔꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯗꯦ ꯇꯥꯔꯦ ꯑꯗꯨꯒ ꯆꯦꯔꯣꯕꯤꯇꯥꯅ ꯑꯣꯟ ꯂꯩꯒꯦꯀꯣ ꯍꯥꯏꯌꯦ ꯆꯦꯔꯣꯕꯣ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯩ ꯃꯦꯠꯂ ꯆꯥꯏꯔꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯄꯨꯕꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯌꯦ ꯑꯁ ꯏꯟꯖꯥꯡꯅ ꯐꯥꯔꯁꯅꯨ ꯆꯦ ꯃꯣꯃꯤ ꯀꯨꯏꯔꯦꯀꯣ ꯎꯅꯗꯕ ꯂꯥꯛꯑꯅꯤ ꯍꯣꯔꯦꯟ ꯆꯦ ꯃꯣꯃꯤꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯌꯥꯝ ꯃꯤꯅꯤꯠ ꯇꯔꯦꯠ ꯅꯤꯄꯥꯜꯗꯪ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯕꯤꯌꯣ ꯃꯤꯅꯤꯠ ꯇꯔꯦꯠ ꯅꯤꯄꯥꯜꯗꯪ ꯐꯥꯔꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦ ꯃꯣꯃꯤ ꯅꯪ ꯑꯣꯏꯗ꯭ꯔꯤꯕꯣ ꯆꯦ ꯃꯣꯃꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏ ꯂꯥꯛꯇꯣꯏꯅꯤ ꯆꯦ ꯅꯍꯥꯟ ꯏꯕꯨꯡ ꯐꯥꯔꯃꯔꯗꯣ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯑꯩꯅ ꯆꯪꯉꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯐꯖꯅ ꯍꯥꯏꯌꯦ ꯏꯆꯜ ꯂꯥꯛꯑꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯀꯩꯀꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯉꯥꯡꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯐꯖꯅ ꯀꯣꯏꯍꯟꯒꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯋꯥꯏꯇꯤꯗꯩ ꯐꯪꯅꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯐꯪꯅꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯗꯨꯒꯤꯅꯦꯅ ꯌꯥꯝꯅ ꯈꯪꯅꯗꯕꯅꯤ ꯂꯥꯞꯅꯕꯅꯦꯅ ꯈꯟꯗꯦꯕ ꯆꯦ ꯁꯣꯃꯥꯅ ꯅꯨꯡꯇꯪ ꯄꯥꯏꯔ ꯉꯥꯏꯒꯦ ꯃꯤꯅꯤꯠ ꯇꯔꯦꯠ ꯅꯤꯄꯥꯜ ꯆꯦ ꯅꯪ ꯅꯨꯡꯇꯪ ꯄꯥꯏꯔꯒ ꯃꯤꯅꯤꯠ ꯇꯔꯦꯠ ꯅꯤꯄꯥꯜꯗꯣ ꯉꯥꯏꯔꯣ ꯆꯦ ꯃꯣꯃꯤꯅ ꯔꯣꯕꯤ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯗ꯭ꯔꯣ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯣꯗꯣ ꯈꯪꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯀꯩ ꯍꯥꯏꯕ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯕ ꯑꯩ ꯆꯠꯂꯦꯀꯣꯅ ꯍꯥꯏꯔ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯕ ꯃꯥ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥ ꯆꯠꯂꯨꯔꯦ ꯆꯍꯤꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯂꯤꯔꯣ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟꯒ ꯑꯝꯕꯧ ꯇꯥꯍꯧꯗ꯭ꯔꯦ ꯁꯤ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯒꯟꯖꯥꯗ ꯊꯛꯑꯒ ꯍꯜꯂꯛꯑꯕꯕ ꯆꯦꯔꯣꯕꯣꯅ ꯅꯃ ꯆꯠꯅꯤꯡꯉꯤ ꯍꯥꯏ ꯆꯦꯔꯣꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯒꯥꯔꯤ ꯑꯃ ꯇꯧꯔ ꯆꯠꯁꯤꯔꯣ ꯃꯌꯥꯝ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯇꯝꯁꯦ ꯃꯤꯅꯤꯠ ꯃꯉꯥꯃꯨꯛꯇ ꯉꯥꯏꯔꯦꯀꯣ ꯑꯩꯅꯦ ꯀꯤꯕꯖꯥꯠꯅꯤꯉꯣ ꯆꯦ ꯔꯣꯕꯣꯅ ꯁꯨꯁ ꯀꯛꯄ ꯌꯥꯏꯌꯦ ꯆꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯇꯣꯔꯁꯇꯦ ꯐꯥꯗꯤ ꯐꯥꯍꯜꯂꯒꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯅꯤꯠ ꯃꯔꯤ ꯃꯉꯥ ꯈꯛꯀꯤꯗꯃꯛꯇ ꯀꯛꯇꯣꯏ ꯁꯔꯨꯛꯀꯣ ꯑꯣꯏꯃꯥ ꯆꯦ ꯁꯣꯔꯃꯥ ꯀꯥꯎꯖꯥꯅꯤꯅꯤ ꯆꯦ ꯁꯣꯔꯃꯥ ꯀꯥꯎꯔꯦ ꯁꯣꯔꯤ ꯁꯣꯔꯤ ꯑꯗꯨꯒ ꯑꯣ ꯋꯥꯏ ꯇꯤ ꯄꯥꯏꯕ ꯅꯣꯏ ꯃꯁꯦꯟꯇ ꯆꯠꯅꯤꯡꯕ꯭ꯔꯥ ꯍꯪꯅꯩꯅꯦ ꯑꯩ ꯆꯦ ꯔꯣꯕꯤ ꯌꯣꯡꯆꯥꯛ ꯍꯣꯡꯉꯕꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯗꯤ ꯐꯖꯅ ꯄꯨꯔꯛꯑꯃꯅꯤ ꯆꯦ ꯃꯣꯃꯤ ꯀꯌꯥꯝ ꯄꯨꯔꯛꯑꯒꯦ ꯌꯣꯡꯆꯥꯛ ꯉꯥꯔꯤ ꯁꯣꯏꯕꯨꯝ ꯕꯣꯔꯤ ꯑꯗꯩꯗꯤ ꯅꯍꯥꯟꯁꯨ ꯑꯃ ꯎꯔꯝꯃꯤ ꯆꯦ ꯃꯣꯃꯤ ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯣ ꯑꯃꯗꯣ ꯄꯥꯟ ꯃꯅꯥꯎ ꯃꯥꯟꯕꯗꯣ ꯀꯧꯈꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ
ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯄ꯭ꯔꯦꯝ ꯍꯟꯗꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯁꯤ ꯂꯥꯟ ꯇꯞꯊꯔꯒ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥ ꯁꯔꯃ ꯅꯪꯗꯤ ꯆꯠꯅꯤꯡꯗ꯭ꯔꯣ ꯍꯥꯏ ꯆꯦ ꯁꯣꯔꯃ ꯍꯪꯉꯛꯑꯦ ꯆꯦ ꯃꯣꯃꯤꯅ ꯅꯪꯗꯤ ꯆꯠꯅꯤꯡꯗ꯭ꯔꯣ ꯍꯥꯏꯅ ꯆꯦ ꯁꯣꯔꯃꯅ ꯃꯣꯃꯤ ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯌꯥꯝ ꯆꯠꯅꯤꯡꯉꯤꯌꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯄꯨꯔꯛꯑꯦ ꯌꯥꯝꯅ ꯌꯥꯝꯃꯟꯅ ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯥꯏ ꯆꯦ ꯃꯣꯃꯤ ꯐꯖ ꯐꯖꯅ ꯆꯥꯎꯀꯣ ꯄꯥꯃꯨꯅ ꯍꯌꯦꯡ ꯂꯣꯏꯔ ꯄꯥꯝꯃꯨꯗꯣꯏꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥ ꯑꯗꯣ ꯑꯩꯅ ꯂꯩꯔꯝꯃꯤꯗꯣ ꯀꯣꯔꯣꯅꯥ ꯃꯇꯝꯗꯅꯦ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯏꯗꯤ ꯀꯥꯏꯗꯩ ꯈꯪꯗꯣꯔꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣꯔꯣꯅꯥꯁꯨ ꯀꯟꯗꯤꯁꯟ ꯌꯥꯝ ꯊꯤꯈꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯦ ꯃꯣꯃꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯀꯟꯗꯤꯁꯟ ꯊꯤꯈꯤꯕꯅꯤ ꯀꯣꯔꯣꯅꯥꯁꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯆꯠꯂꯨꯁꯤ ꯁꯣꯔꯃꯥ ꯂꯥꯟ ꯂꯣꯏꯔꯒ ꯍꯥꯏꯌꯦ ꯆꯦ ꯃꯣꯃꯤ ꯅꯣꯏꯒꯤꯗꯣ ꯀꯗꯥꯋꯥꯏꯗꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯍꯥꯏꯕ ꯀꯧꯈꯥ ꯍꯥꯏꯗꯣ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎ ꯎꯖꯗ꯭ꯔꯤ ꯍꯥꯏꯌꯦ ꯆꯦꯗꯨꯗꯣ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯎꯗꯤ ꯎꯔꯦ ꯑꯃꯈꯛꯇꯤ ꯆꯥꯔꯦ ꯍꯥꯏꯗꯤ ꯕꯣꯔꯥ ꯍꯧꯔꯒ ꯃꯣꯏꯅ ꯈꯛꯇꯪ ꯄꯨꯔꯛꯄꯗꯅꯦ ꯑꯃꯃꯝ ꯆꯦꯟꯅꯔꯛꯏꯕꯀꯣ ꯕꯣꯔꯥ ꯍꯧꯔꯒꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏ ꯌꯥꯝ ꯆꯥꯔꯗꯤ ꯀꯣꯛ ꯉꯥꯎꯋꯦ ꯀꯥꯏꯅ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯆꯦ ꯕꯤꯠꯔꯨꯠꯇꯣ ꯕꯤꯠꯔꯨꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒ ꯄꯥꯟꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯕ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯣꯔꯣꯅꯥ ꯃꯇꯝꯗꯗꯤ ꯃꯤ ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯄ꯭ꯔꯦꯝ ꯍꯥꯏꯌꯦ ꯑꯗꯣ ꯄ꯭ꯔꯦꯝꯅ ꯍꯥꯏ ꯀꯣꯔꯣꯅꯥꯗꯤ ꯋꯥ ꯄ꯭ꯔꯦꯝꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯁꯨ ꯂꯥꯏꯔꯤꯛꯁꯨ ꯍꯟꯒꯠ ꯍꯟꯗꯥ ꯇꯧꯕ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯧꯈꯥ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨ ꯀꯧꯈꯥ ꯍꯥꯏꯕꯅꯦꯕ ꯀꯧꯈꯥꯗꯣ ꯎꯖꯗꯕ ꯃꯌꯥꯝꯒꯤ ꯁꯦꯝꯂꯛꯀꯅꯤ ꯁꯣꯔꯃꯥ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯃꯣꯃꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯕ ꯇꯧꯒꯦ ꯆꯦ ꯁꯣꯔꯃꯥꯅ ꯑꯣꯀꯦ ꯃꯣꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯑꯗꯨꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯁꯨꯁꯅ ꯒꯟꯖꯥ ꯊꯛꯑ ꯀꯣꯏꯔꯨꯔꯥ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯣ ꯑꯩꯅ ꯈꯪꯗꯕꯩꯅꯦ ꯀꯣꯔꯣꯅꯥ ꯃꯇꯝꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯥꯗꯣ ꯅꯪꯗꯤ ꯍꯥꯏ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯆꯍꯤ ꯑꯃ ꯂꯩꯔꯝꯃꯤ ꯆꯍꯤ ꯑꯃꯗ ꯑꯝꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯗꯦ ꯒꯟꯖꯥ ꯊꯛꯑ ꯂꯩꯔꯛꯄ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯄ꯭ꯔꯦꯝ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯀꯣꯔꯣꯅꯥ ꯅꯥꯔꯨꯔꯤꯅꯤꯅꯦ ꯍꯥꯏꯌꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯔꯣ ꯆꯦ ꯗꯦꯟꯖꯔꯅꯤꯀꯣ ꯑꯗꯨꯒ ꯆꯦ ꯔꯣꯕꯣꯅ ꯅꯃꯥ ꯃꯣꯃꯤ ꯀꯧꯈꯥꯗꯣ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯏꯕ ꯆꯦ ꯃꯣꯃꯤ ꯑꯩꯅ ꯍꯪꯒꯦ ꯇꯧꯔꯤꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯩꯅꯣꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯄꯥꯎꯈꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯀꯩ ꯃꯅꯥꯅꯣꯕ ꯄꯥꯎꯈꯣꯟ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯗꯣ ꯃꯔꯣꯏ ꯇꯥꯏꯞ ꯑꯣꯏ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯇꯣꯅꯤꯡꯈꯣꯛ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯆꯦ ꯃꯣꯃꯤ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯅꯃ ꯃꯣꯃꯤ ꯀꯧꯈꯥꯗꯣ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯆꯦ ꯂꯣꯏꯔꯅꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯎꯋꯦ ꯔꯣꯕꯤꯇꯥ ꯍꯥꯏꯌꯦ ꯑꯗꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯁꯔꯃꯥ ꯑꯣꯟ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯆꯦ ꯔꯣꯕꯤꯅꯁꯨ 13ꯗ 100 ꯄꯤꯔꯦ ꯃꯔꯨꯝ ꯄꯤꯛ ꯊꯜꯂꯦ ꯌꯥꯝ ꯍꯥꯎꯋꯦ 1300 ꯑꯣ ꯆꯦ ꯔꯣꯕꯤ 13ꯗ 100 ꯄꯤꯔꯗꯤ ꯂꯛꯈꯤꯄꯨꯔꯗ ꯇꯥꯎꯊꯔꯝꯃꯅꯤꯍꯦ ꯑꯗꯨꯏꯗꯤ ꯆꯦ ꯁꯣꯔꯃꯥꯅ ꯃꯣꯃꯤ ꯑꯉꯥꯡ ꯍꯧꯒꯠꯂꯦꯅꯦ ꯍꯥꯏ ꯑꯩꯁꯨ ꯂꯣꯏꯁꯜꯂꯒꯦꯀꯣ ꯄꯨꯡ 2 ꯉꯁꯥꯏꯗꯩ ꯋꯥꯅ ꯉꯥꯏꯖꯔꯛꯄꯁꯦ ꯐꯥꯖꯔꯦ ꯏꯁꯩꯒ ꯁꯛꯂꯛꯑꯦ ꯑꯗꯨ
ꯆꯦ ꯃꯣꯃꯤꯅ ꯄꯥꯈꯣꯟ ꯍꯥꯏꯁꯦ ꯁꯣꯌꯥ ꯁꯥꯛ ꯗꯤꯜ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯍꯥꯏ ꯆꯦ ꯃꯣꯃꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯆꯦ ꯁꯣꯔꯃ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯁꯥꯡꯅ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤꯀꯣ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯄꯨꯡ ꯑꯅꯤꯁꯦ ꯉꯥꯏꯔꯕꯅꯦꯕꯀꯣ ꯄ꯭ꯔꯦꯝ ꯃꯅꯤꯄꯨꯔ ꯀꯥꯏ ꯋꯥꯏꯗꯅꯣ ꯃꯌꯥꯝ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯅꯪꯒꯤꯗ ꯏꯁꯩꯒ ꯁꯛꯀꯠꯂꯛꯑꯦꯕ ꯆꯦ ꯁꯣꯔꯃꯥꯁꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯣꯏ ꯍꯣꯏ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯃꯄꯥꯟ ꯆꯠꯁꯦꯅ ꯀꯧꯈꯠꯂꯛꯑꯦꯕ ꯋꯥ ꯍꯥꯡꯉꯦ ꯍꯥꯡ ꯂꯩꯌꯦꯗꯣ ꯄ꯭ꯔꯦꯝꯅ 19 ꯗꯒꯤ 20 ꯐꯥꯎ ꯂꯩꯔꯝꯃꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣꯀꯦ ꯁꯔꯃ ꯆꯦ ꯁꯣꯔꯃꯥꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯆꯦ ꯃꯣꯃꯤꯇꯥꯅ ꯄ꯭ꯔꯦꯝ ꯃꯅꯤꯄꯨꯔꯗ ꯀꯗꯥꯋꯥꯏꯗꯅꯣ ꯍꯥꯏ ꯆꯦ ꯔꯣꯕꯣꯅ ꯑꯣꯝ ꯅꯝꯃꯔꯣ ꯅꯝꯃꯝꯃꯣ ꯑꯗꯨ ꯃꯔꯨꯗꯣ ꯂꯩꯔꯒ ꯊꯥꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯕꯥꯏ ꯍꯥꯏ ꯆꯦ ꯔꯣꯕꯣꯅ ꯁꯔꯃꯨ ꯕꯥꯏ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯇꯥꯅ ꯁꯔꯃꯨ ꯕꯥꯏ ꯆꯦ ꯃꯣꯃꯤꯅ ꯑꯣ ꯔꯣꯕꯤꯇꯥ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯆꯦ ꯔꯣꯕꯤꯇꯥꯅ ꯅꯃ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯅ ꯆꯨꯁ 2 ꯑꯋꯥꯔꯁ ꯍꯦꯜꯂꯦ ꯆꯦ 2 ꯑꯋꯥꯔꯁꯀ 3 ꯃꯤꯅꯤꯠ ꯆꯠꯂꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ